Hello, Tabisana, hi. Kuman daw, hi, Kuman, welcome. First commentary, okay, welcome. Na che, kinoda, like, kurambam chat ki do laga. Aina sum hogal ko. Dama laga, kaya tawrage, like, then, thank you so much. Kumaning tau, nabani, wari sana gero. Tabisana, aina first tare, ngasidi, oh, doni, ay sana pila, ramadi nungai kadamne, maharau sa kadamne. Loire sakkadi pura kino male isi. Ranjana Singh ai itai sak sarabu sak se sadre ai sak se purak toini asida trinat khuram meba aduda moi hairuk purakani hai do khechiroi na purane na utong sak ngasai hore do utong sak to amaka chathokre amakak leiri kumana thoibina first natte aina first ni asai oida nganga no kuan kanana leiradi haiba no da bung oi cha thoibi na le dharau doineba PM Waidu Raman hi kaka hello Waidu hello Sudhir Lashram hi Sudhir welcome mayam like to be please like jam watle like please support to be mayam PM Waidu nene di kaka nene do like khurambam chatki koi sida koi khun koi lekai gi adu da ma chatki adu mala ani mana hogal amoina haibako CLB opening song sena set dabung manara ainara first time samtairune nangna first time nangna first time ma oida bangang ni thoibi nangna first ta banina bathroom changoge ko ibai number 1 torge okay ranjana sing itai subscribe tau tena subscribe tau tena nangonda rai ranjana taudribane taugyum tauramida ai tauramnena yenge amu hana thola jenge ko ai tawjarake nilai kaiba niloi singhana Bangladesh tei ni ayeng biri thank you tabisana macha thoido aina udri am harau ni kaujabani modo oi adoneba usrani lorembam na adudi anudi udena aina thoidunga suba tauro haibado taubirakte anu lai khurambam chatki sida trinat khuramba aduda ma chatki adu ma laaga kena taurage ko khuda ka nurna ka 3 like full support sack thank you so much this Sudhir Lashram na blue po Sudhir Lashram blue po hai blue okay na tangay ko ni chem nungai ti ngasi sise lupi brai bu loina mutna leire tawise adai thabisana na dabung hang 10:30 da in thagibani ko dai den joina ranjana singh na ko che nu lakanda sangake okay hoi ke sukaide thabisana maitai na roshan hai oinam thongamba maitai na ka hai oinam thongamba maitai okay hai tabisanan net se khara chappa male da masi net se to jinge ko chapra kin jang cha ge chadri ye to ngambana ke ba tabro hai tai
ꯅꯦꯠ ꯆꯞꯄ꯭ꯔꯣ ꯃꯌꯥꯝ ꯅꯦꯠꯁꯦ ꯉꯔꯥꯡꯁꯨ ꯁꯨꯝ ꯇꯧꯕ ꯑꯣ ꯅꯦꯠꯁꯦ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯅ ꯁꯤꯗꯤ ꯈꯔ ꯉꯔꯥꯡꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯖꯦꯕꯤꯅꯒ ꯔꯣꯁꯅ ꯖꯦꯕꯤ ꯑꯀꯤꯡꯅ ꯀꯩꯕ ꯇꯜꯂꯕꯤ ꯌꯥꯎꯗ꯭ꯔꯣ ꯌꯥꯎꯗꯦ ꯔꯟꯖꯅꯥ ꯔꯖꯅꯤꯀꯥꯟꯇ ꯀꯩꯅꯣ ꯕ꯭ꯔꯣ ꯋꯥꯇꯔ ꯃꯨꯛꯕꯥꯡ ꯇꯧꯔꯨꯕ ꯍꯣꯏ ꯇꯧꯔꯛꯀꯦ ꯍꯜꯂꯣ ꯍꯜꯂꯣ ꯍꯥ ꯀꯩꯅꯣ ꯃꯥ ꯁꯣꯝꯗ ꯂꯥꯏꯚ ꯍꯧꯒꯠꯍꯜꯂ ꯃꯥ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯁꯨ ꯀꯩ ꯍꯥꯏꯅꯣ ꯑꯁ ꯕꯦꯔꯥꯅꯤꯅꯦ ꯃꯣꯏꯁꯦ ꯀꯩꯕꯗꯥꯕꯨꯡ ꯍꯧꯖꯤꯛꯇ ꯎꯏꯌꯦ ꯄꯣꯁ ꯊꯥꯒꯠꯄꯗꯨꯗꯅꯦ ꯑꯣ ꯑꯣꯀꯦ ꯁꯅꯥ ꯍꯥꯏ ꯍꯥꯏ ꯑꯩꯃ ꯀꯦꯃꯦꯗꯥꯗ ꯖꯣꯛ ꯑꯃꯃꯝ ꯍꯥꯏꯔꯛꯑꯣ ꯑꯣꯀꯦ ꯇꯧꯔꯛꯀꯦ ꯉꯥꯛꯇꯪ ꯂꯩꯔ ꯇꯧꯔꯛꯀꯦ ꯑꯝꯇ ꯄꯥꯎ ꯐꯥꯎꯅꯒꯦ ꯑꯩ ꯅꯨꯄꯤꯒ ꯃꯉꯣꯟꯗ ꯑꯝꯇ ꯄꯤꯌꯨꯅꯦ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯍꯣꯏ ꯃꯤ ꯌꯥꯝꯗ ꯁꯅꯥ ꯃꯔꯐꯨ ꯈꯛꯇꯪ ꯀꯨꯝꯈꯔꯦ ꯑꯃꯨꯛ ꯃꯤꯠꯇꯤ ꯌꯥꯗ꯭ꯔꯦꯍꯦ ꯑꯗꯩ ꯁꯤꯕ꯭ꯔꯥꯁ ꯒꯦꯃꯔ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯔꯖꯅꯤꯀꯥꯟꯇꯅ ꯄꯨꯈ꯭ꯔꯝꯕꯅ ꯇꯧꯔꯛꯑꯣ ꯍꯥꯏ ꯑꯗꯩꯗꯤ ꯗꯗꯥ ꯖꯣꯛ ꯑꯃꯠꯇ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯍꯥꯏꯔꯛꯀꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨꯀꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯇꯧꯔꯛꯀꯦꯀꯣ ꯑꯩꯁꯦ ꯂꯥꯏ ꯃꯆꯥꯏ ꯍꯜꯂꯣ ꯂꯥꯏ ꯃꯆꯥ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯔꯣ ꯀꯩꯅꯣ ꯅꯪꯗꯦꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯛꯂꯨꯕꯗ ꯌꯥꯗ꯭ꯔꯦ ꯑꯣꯍꯣ ꯊꯣꯏꯕꯤꯁꯅꯥꯅ ꯅꯍꯥꯟꯉꯩꯗꯤ ꯗꯗꯥꯕꯨꯡ ꯎꯗꯕꯩ ꯅꯨꯡꯉꯥꯏꯇꯕ ꯉꯁꯤꯅ ꯏꯅꯝꯃ ꯎꯗꯕꯩ ꯑꯅꯤꯁꯦ ꯑꯃ ꯍꯦꯛ ꯋꯥꯠꯄꯗ ꯈꯣꯡ ꯈꯨꯠ ꯅꯥꯝꯃ ꯇꯦꯛꯄ ꯇꯧꯏ ꯑꯗꯨꯅꯦ ꯕꯣꯕꯣꯏꯁꯤ ꯕ꯭ꯔꯣ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯀꯩ ꯒꯦꯝ ꯁꯥꯟꯅꯒꯦ ꯍꯥꯏ ꯑꯩꯉꯣꯟꯗꯔꯣ ꯑꯩ ꯒꯦꯝ ꯁꯥꯟꯅꯗꯤꯌꯦ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯁꯅꯥꯅ ꯀꯩꯕ ꯏꯕꯥꯏ ꯄꯤꯟ ꯇꯧꯔꯛꯑꯣ ꯑꯣꯀꯦ ꯑꯗ ꯅꯪ ꯂꯩ ꯇꯥꯕ ꯂꯣꯏꯕꯧ ꯃꯦꯁꯦꯖ ꯊꯥꯔꯛꯇꯕ ꯉꯔꯥꯡꯗꯨ ꯖꯨꯂꯤꯌꯥꯅ ꯄꯤꯟꯕꯤꯔꯒ ꯃꯥꯡꯈꯤꯕꯅꯤ ꯂꯩꯈꯣ ꯃꯅꯤꯡꯗꯧꯅ ꯑꯩ ꯑꯣꯟ ꯂꯩꯇꯦ ꯑꯣꯀꯦ ꯔꯖꯋꯥꯅꯥ ꯀꯦꯁꯤꯅ ꯏꯕꯥꯏ ꯑꯩꯁꯦ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯑꯩꯉꯣꯟꯗ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩꯁꯦ ꯈꯣꯟꯁꯦ ꯌꯥꯗ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯖꯣꯛ ꯑꯝꯇ ꯇꯧꯁꯦ ꯑꯩꯈꯣꯏ ꯇꯥꯡ ꯉꯥꯏꯔꯤꯉꯩꯗ ꯄꯨꯁꯄꯥ ꯀꯦꯁꯅ ꯆꯦ ꯑꯅꯨꯗꯤ ꯏꯇꯩ ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯇꯅꯧꯔꯤꯕ ꯊꯣꯊꯣ ꯅꯥꯎꯔꯤꯕ ꯄꯥꯈꯪ ꯑꯩꯅ ꯃꯌꯥꯝꯗ ꯏꯈꯨꯠ ꯂꯣꯟꯖꯟꯅ ꯍꯥꯏꯖꯔꯤ ꯈꯨꯃꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯎꯅꯕꯤꯕ ꯊꯦꯡꯅꯕꯤꯕ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯏꯁꯀ꯭ꯔꯥꯏꯞ ꯑꯩꯅ ꯊꯥꯕꯗꯣ ꯑꯗꯨꯗꯅꯦ ꯈꯨꯗꯣꯝꯕꯤꯗꯨꯅ ꯀꯛ ꯂꯥꯎꯅ ꯊꯤꯜꯂꯒꯅꯦ ꯃꯥꯒꯤ ꯏꯁꯀ꯭ꯔꯥꯏꯞꯇꯣ ꯑꯗꯨꯗ ꯇꯣꯛ ꯂꯥꯎꯅ ꯅꯝꯃꯣ ꯑꯗꯨꯒꯅꯦ ꯏꯁꯀ꯭ꯔꯥꯏꯞꯇꯨ ꯇꯧꯕ ꯂꯣꯏꯒꯕ ꯀꯩꯅꯣ ꯃꯟꯗꯤꯔꯗꯒ ꯌꯥꯟꯕ ꯀꯥꯡꯁꯤ ꯑꯃ ꯂꯩꯗꯅ ꯈꯇꯥꯡ ꯂꯥꯎꯕꯗꯣ ꯑꯗꯣ ꯃꯥꯟꯕꯗꯣ ꯑꯗꯨꯒꯅꯦ ꯘꯤ ꯂꯥꯎ ꯅꯝꯃꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯊꯪꯒꯤꯅꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯄꯗ ꯅꯣꯏꯒꯤ ꯃꯅꯥꯛꯇꯅꯦ ꯀꯗ꯭ꯔꯣꯛ ꯂꯥꯎ ꯂꯥꯛꯇꯣꯏ ꯃꯤ ꯏꯁꯀ꯭ꯔꯥꯏꯞꯇꯣ ꯅꯝꯕ ꯀꯥꯎꯅꯨꯀꯣ ꯏꯁꯀ꯭ꯔꯥꯏꯞꯇꯣ ꯗꯥꯕꯨꯡ ꯏꯃꯥ ꯏꯄꯥ ꯃꯤꯠꯅ ꯎꯕ ꯂꯥꯏꯟꯅꯤ ꯇꯧꯁꯦ ꯁꯅꯥꯅ ꯏꯁꯀ꯭ꯔꯥꯏꯞ ꯍꯥꯏꯁꯤꯅꯦ ꯃꯅꯤꯡ ꯇꯧꯅ ꯆꯦꯅꯦꯜ ꯅꯣꯛꯈ꯭ꯔꯦ ꯁꯨꯙꯤꯔ ꯂꯩꯁ꯭ꯔꯝꯅ ꯌꯥꯝꯅ ꯃꯥꯜꯂꯦ ꯏꯕꯥꯏ ꯄꯤꯟ ꯇꯧꯔꯛꯑꯣ ꯇꯧꯈ꯭ꯔꯕꯅꯦ ꯁꯅꯥ ꯇꯧꯗ꯭ꯔꯤꯕꯅꯦ ꯇꯧꯏꯗꯨꯗꯤ ꯑꯗꯩꯗꯤ ꯎꯆꯥꯟ ꯂꯧꯔꯕꯅ ꯉꯥꯏꯈꯣ ꯅꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯃꯥꯟꯅꯩ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯡꯒꯠꯂꯛꯎ ꯌꯦꯡꯕ
Nungai from Impal, thank you so much. Usarani Yaragadi support to the boy target to Biramuko, thank you so much. Lapi Bidamata, my basar o my ba. Konga Sarakan mantra Pagi, Min no line habitum to. Ima ipa minya ubaya ini ima ipanya haiba inga jabanya. Ima ipanya ngang ba chak pa jama ingatap nya ngang ga jabani ima ipa minya ubaya ini matang chadre di ima ipa chu minya ubalai na oire I migi mama mapaji minya ubaya ini ko ima ipa di matang ga minya ubalai na oire I yarba thongamba maitai rosana chau kaiba chau okay ama versus 5 com Mr. Pakhangna se kai satkrage se lakri khumaning thona nokpai sudulasamna boni gi acting amta sara o khumaning thona ubrai acting leijaba kai sa aina hairadi sat tauri se kai dk na mani sumdoine to bisana ne yare dabung thank you mayam kaino aige channel se nuaigadi mayamna support amta tau kaino sat tau mayam support am tau jadi ai kamai tau ni kamai phau du mayam support amta sat launa tau ga ai channel se ai na te ai nupi gi itu gi channel se mayam support amta tau tamo chak charbo chadri Rabina Begum na hai ba ina madi ina mala ani ibai charge taurage tauramge sum on thamge chak chu charuge chak chadri bana mujbo okay sudil license ma thanks ai to bisana mai bamna boni aseng bana kai heluni wow ai kumani to ibai aina haiba mai ba saro thoibana thoibina haibadi taurok pai nang di jugo cha da bam khalai mai ba kai di jugo cha tri bu bu ayum si do zum sa so kita punnu kumani to ni to thung ke cha Bonchana tamo kari mathelno chadriye malemgan bikuman hi bro hello malengan welcome to bisana rosan hi tonajo masana nice to bisana adune jugo chaba kanano dialogue to kumaning to channel maline kumaning to na pele ko malemgan bine bro chak char chadriye mani ning to mai ni kare ni be ma chingani mai kari mantra no solam lisina amdoni Mr. Pakhang no oza tolan amta saro ya mama sang dagai nang chijal ido kai chalo mama la changmin ro cho macha thoi bi ko thoi bi jana macha lai mama ga je lai thau da mama ga je hundu mu chijal lai ne malemgan bina ke bro kari macha to bila eko adone malemgan bina bro kari mathel taurage mathel kasi khesiro ina charage khesi pure nupina usarani lorembam na anu chat khibadagi halakte haina sapna laubagi tawro o sapna laubagi tawro sudilasana o our team is Zoki Sid and our team name what tabi sana na macha thoi bigi khuke se yam nungsiye adoni aski bada roi bine ma ke bak tho bani tabi sana ma ke bada ko yad rabni ke bada ma wa ngang ba ma kon thok tra bani to kumani thona macha thoi bi ko thoi bi tabi sana na ai da ina ma da isau amta tau hai ba hai bra tau hai bro yenge kido wi sindur ka desala la amaran thang sida kumaning to na macha thoi bi do kehalu ko ma kehan doi mi makhong ga thoktre prank tawo sudir laisram hayeng pung 10 makhai da soidana aina prank ama revenge taw khrabani yamna mai ta ba prank ama revenge taw khrabani ꯃꯥ ꯃꯄꯨꯡꯅꯤꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯀꯞꯁꯨ ꯌꯥꯝ ꯀꯞꯈ꯭ꯔꯦ ꯑꯩꯒꯤ ꯄ꯭ꯔꯦꯡꯛꯇꯨꯗ ꯑꯗꯣ ꯃꯌꯥꯝꯅ ꯑꯩ ꯍꯌꯦꯡ ꯄꯨꯡ 10 ꯃꯈꯥꯏꯗ ꯑꯩ ꯃꯇꯝ ꯊꯥꯈꯤꯕꯅꯦ ꯀꯣꯃꯨꯅꯤꯇꯤꯗ ꯊꯝꯈꯤꯕꯅꯦꯀꯣ ꯍꯌꯦꯡ ꯄꯨꯡ 10 ꯃꯈꯥꯏꯗ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯈꯪꯗꯦ ꯅꯪ ꯆꯨꯁꯃꯥ
ꯊꯣꯏꯕꯤꯁꯅꯥꯅ ꯏꯅ ꯅꯨꯡꯁꯤꯕꯤ ꯂꯥꯛꯑꯣ ꯐꯦꯟ ꯐꯟ ꯆꯣꯡꯊꯣꯔꯛꯑꯣ ꯑꯝꯇ मजा चल मजा मजा चलो मजा चल मैं मूवी चे नो महादेवना कईबा चनी मैंने दुना कईबा सिंदूर पुंगतई तईरिदो काय लगे हाँ अम्मा से फेन जाए ऐदी सीधे है इंगना ऐ किसी का ऐ अंदर लोग खचा रुकी है अरे महू सिलौदोरे हौजी होसोदे फेन मोबाइल सोनो ओलंगनो अस अखांगसे नाबनो कइनोने गाइदुगा क्या किकिने दोंगे खंगबा मगुनो के नाइदोरे मा चाक मा चाद्रिबको अदुदुगी मा चप्पा ngमरो हाइना जोइचन्दना थिंबिरकपनेबा इंगना गाड़ी तोंगपगी तस्मा खारगा पारगे कमेंट से को खुमन चेनु खुमन नाइना तौरे दैदी थैबिसराना हाय गाइस वेलकम बैक इन मनुसुबे गाय थैंक यू दैदी सुधीर हाय नेने हाय हेलो दैदी खुमन मचा थैबी आना कौरे अदै खुमन चेनु खुमन ngasiदी वाव तारे गाय वाव ताब्रो दैदी खुमन इनमा अनु खुमन हाय थैबिसराना मचा थैबी आना कौरे मैम लाइक तो सिंबियू लाइक तौबो यामना वाले लाइक तो सिंबिरो इंगे इसिंगे मथा तो इसी तो हां आई के नाना नुवाइते नाना काइ तो केनो कमेंट्स लेप खरे कइनो लिपि तो होग्रबा मो लेप खरे वादि कमेंट त लिपि जगे गिनो खंगदे ꯂꯥꯡꯒꯤꯔꯣꯏꯅ जो ngata ji ओलौरि हम गेम जे अस आई खोंग याम नाए जोइचन्द गाड़ी जो मनिंग दुगने पाइफम जु जाउदबा खंगब्रा कइनो बेग तो हनबा यादिस बेग हलो दा दु रांग म दुजो चा अनि पिरकपनेबा उदगिदी थोइबी लाइक तौद्रिको अन हाइरे ओ सन लाइक कमेंट्स लाइक सुधीर लाइसमना मचा थोइबी से कई स्कूल दा तमगे हाय अखो सिदा माउंट गिरिजम इंग्लिश स्कूल आने लेबको दुगु रांग म दोसा अदुदा तम्मे अदगिदी थोइबिसनाना कइबा अइदी लाइक तौरे हाय अदगिदी खुमन्ना मचा थोइबीदो येंगेने नुंसी इचलनी हाय मी जामली ए ngasiदी कमाय तोइजानो लामना sai chani chong la ma mangre मुमांगिरा 16-18 minutes दी ओइरेको अदगिदी थोइबिसनाना मचा थोइबी येंगे हाय चा थोइबी तो जेखलोसे चा थोइबी जांगंग बिनिसे मयांग गंगमनी यामना सुदीना लोया कयाबा लोयलगा देश मानै हाय ओ अदगिदी सुदीना अदगिदी काइनो सनाबी नंग फजना लेंगनु कयानो फम उसारानी ना हाइबा अनु नंग थोगला कांदी नंगी नुपादा सावबगी अमुक्ता तौरउ फ्रॉम इम्फाल थोगला कयानो थोगला कांदा हाइरा सावबगी तौरउ हाइरा अमुक्ता ओ खैदा थोगला सावबगी तौरउ हाइबा ओके का तौरके थोइबिसनाना चावरे याम लेसाबी फारे हाय चावरबने वांगुदी याम वांगे अदुगैदी खुमना मचा थोइबी हायना नुंसीना हाइरे अदगिदी मेमा देबीना अइदी येंगदी अदुम लाइक तौजै हाय थैंक यू मेमा थैंक यू सो मच अदुने अदुम चंगबिरक तारगदी लाइक तो सुनबियुबको खिची याम हावे खिची हावबनी को अदो कनो सु जावबनी उती सु यावरे अददे ngौथोंग सु यावबनी मोरोकानी जावरबनी जा अदगिदी एगा गोपिना थोंगिनी अदगी रोनिताना हाय चे हेलो रोनिता वेलकम नचे गेलिबिद लाक्तिबगी सुधीरना अमुक्ता माइदा चातौ थौय अमुक्ता माइदा चाथौ है माइदा चाथौ है कइनो थोइबिसनाना अइंगोंदगी वांगबा हेलनी मचा थोइबिसे देखुमना अइदी आंगांग ओइको
Sahi Anita Pariko Hai Parani Tatamina Kantorokan Tatamina Hai Lab Semolo Bisele Usaranina Kadai Chaluge Hai I second Chaluba to Kaigine Aquasidana Hoi Magi Jumda Nasi Kanatoiba but Daka Indeludo Tina Chaluba Lai Cromba Tina Cromado Adugi Chalubaginida the Kumanaka Haiba Pupu Boom Kurumzari Adaidi Tabisanana Bung Sak Utra Sumubangi dialogue Taura Une Hai Dabung Sak Utra Sumubangi dialogue Taura Une Hai Nole Tabisanana Movie Luangna Kahaiba Aisu Yamna Yengba Pamiye from Dimapur. Thank you, Movie Luang. Thank you so much. Mema Devina Broga Anuga gi channel se yam nungai. Thank you, Mema. Thank you so much. Support obiu ko. Daidi Sana Jauba case na che blouse thangala khiroidro request mukbang taukre. Okay. Blouse se handak blouse kara tu ga dau leiba ko. Blouse kara tu ga dau ba leire. Ado soidana ai kakpa taragadi thangalak ko thobi sana na haiba inama nasa kaino na chada bada bung hairaga ming kauba nate ko ai hai okay aina haibida lam ki bani thobi sana da bunga na hayudra ba bunga haidokraba kumana ga haiba chenu kuman hairaga jagoi ga sadai kai gino na jagoi saida adagidi benu lae benu na ka haiba I am coming ka to sang enok nok tana welcome benu wow ni mayam kaji jasila oi adagidi kuman na thoibi en tawle dagi sudina nene nangi asangba kaiba nangi asangba yumse asengba yumse kadai dano haiba ai jumdi sidane aigi husband gi yum sidani sudir daidi aigi ipam dana bontrapur haiba dugani ko kuman na che anu kuman ngasi jagoi sajinge kai kanada sajiliba kuman na jagoi se kana sajilino sao ibungo Thabisana na isai taura sai kuman na chenu kuman utong chak chenu kuman utong chak haw bro utong chak to matau mandana hawram bawani khangbra akoi dagi mawong do khangbra kaino ka se charu ka se wang thara ga ne khangbra ai di ne haw da boi ka khalla ba mularoi sine ne khali je adu ga di ne mulam bawani phajana mulabe phajana haw gare adogi di mangang ungbina ise se aikoi dida quarter da leiminaba iche merina kauba amma leye aduga sak manaye yamna hai o aiga manaba su leibro de adagidi mangang ongbi kadai gi oidoino adagidi kumanna ka haiba thoibigi mangda okay thoibigi mangda nga jagoi sajandoba horen acha mayam pura ma kari enthang sarake habiro ne aidi khesi ne chajare ko do mayam di ke tarake haure ahingi jiglaba thabalda nungsiba nangna karigi warauriba oi na jaba nangi na taududa hena nungsire hena nungshire comment mo lagte मैं comment सादा रो के दौड़गे achikpa ahingi Jiglawat hawalda Ay, na po ba ito? Shiba nang na Kariba? Mayami si mitra tukang suye tawise kay do inova like to sen biyo mayam mitra tuk le ga like ni pan kale je kamai to bijano like up to sen biyo mayam please o comment latre mitra to biyo comment latre problem wo na mala is
ꯀꯣꯃꯦꯟꯁ ꯃꯌꯥꯝ ꯂꯩꯔꯝꯃꯦꯁꯦ ꯅꯟꯗꯅ ꯀꯣꯃꯦꯟ ꯂꯦꯄꯤ ꯍꯧꯈ꯭ꯔꯦ ꯑꯩꯒꯤ ꯊꯣꯏꯕꯤꯒꯤ ꯃꯪꯗ ꯂꯣꯏꯔꯒ ꯈꯨꯃꯟꯅ ꯍꯥꯏꯕ ꯉꯁꯥꯏꯒꯤꯗꯣ ꯍꯥꯏ ꯀꯞꯄꯒ ꯈꯨꯍꯧꯗꯣ ꯍꯥꯏ ꯑꯗꯨ ꯊꯣꯏꯕꯤ ꯁꯅꯥ ꯏꯅꯝꯃ ꯅꯪ ꯑꯩꯅ ꯐꯥꯕꯤꯌꯨ ꯍꯥꯏꯕ ꯏꯁꯩꯗꯨꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯒꯗꯣꯏꯅꯣ ꯍꯥꯏ ꯈꯪꯗ꯭ꯔꯤ ꯊꯣꯏꯕꯤ ꯁꯅꯥ ꯑꯩ ꯑꯝꯇ ꯐꯥꯕ ꯉꯝꯗ ꯂꯩꯔꯦ ꯐꯥꯕꯒꯤ ꯀꯩꯅꯣꯗꯣ ꯃꯇꯝꯗꯣ ꯂꯩꯇꯕꯒꯤꯅꯤ ꯐꯥꯔꯛꯇꯣꯏꯅꯤ ꯑꯗꯩ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤꯒꯤ ꯏꯁꯩ ꯁꯛꯄꯤꯔꯛꯀꯅꯨ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯅꯤ ꯍꯥꯏ ꯑꯣ ꯑꯗꯩ ꯋꯥꯍꯦꯡꯕꯝ ꯔꯦꯖꯤꯌꯥ ꯂꯥꯛꯑꯦ ꯆꯦꯅ ꯆꯥꯕꯗꯣ ꯆꯦꯅ ꯀꯩ ꯍꯥꯏꯕ ꯆꯥꯕꯗꯣ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯑꯣ ꯔꯦꯖꯤꯌꯥꯅ ꯀꯩ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅꯣꯅꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯩꯗꯤ ꯄꯀꯧꯔꯥ ꯊꯣꯡꯕꯒ ꯌꯦꯟ ꯊꯣꯡꯕꯒ ꯆꯥꯔꯦ ꯏꯅꯝꯃ ꯌꯦꯟꯁꯦ ꯄꯟꯗꯤ ꯄꯟꯅꯤꯡꯗꯦ ꯅꯣꯏ ꯂꯥꯏꯐꯇ ꯄꯟꯕ ꯏꯀꯥꯏꯔꯦ ꯍꯥꯏ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯌꯦꯟ ꯊꯣꯡꯕꯗꯤ ꯌꯥꯝ ꯍꯥꯎꯋꯤꯅ ꯀꯩꯝ ꯀꯥꯏꯗꯦꯀꯣ ꯑꯗꯒꯤ ꯔꯦꯖꯤꯌꯥꯅ ꯍꯥꯏꯕ ꯏꯁꯩ ꯌꯥꯝ ꯍꯩꯌꯦ ꯆꯦ ꯍꯥꯏ ꯀꯥꯏꯗꯩꯅꯣ ꯔꯦꯖꯤꯌꯥ ꯀꯥꯏꯗꯩꯅꯣꯅꯦ ꯑꯗꯨꯝ ꯀꯥꯕꯛ ꯁꯥꯕꯛ ꯁꯛꯏꯅꯤ ꯑꯗꯨꯝ ꯁꯛꯅꯤꯡꯕꯒꯤ ꯑꯩꯁꯦ ꯏꯁꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯈꯣꯟꯕꯨꯗꯤ ꯐꯖꯕ ꯅꯠꯇꯕ ꯑꯗꯣ ꯏꯁꯩꯗꯤ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯗꯨ ꯑꯣꯏꯕ ꯑꯗꯩ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤ ꯏꯁꯩ ꯄꯥꯝꯕꯗꯤ ꯑꯩꯉꯣꯟꯗ ꯁꯛꯂꯛꯎ ꯀꯣ ꯍꯌꯦꯡ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯃꯤ 30ꯅꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃꯒ ꯀꯩ ꯍꯥꯏꯕ ꯀꯩꯅꯣ ꯂꯩꯔ ꯂꯩꯔꯤꯁꯤꯕꯣ इनमगा मना लुब्रा अना लुब्रा सकद्रा सकोइद्रा इसई माना लुब्रा अइना ओ लुब्रा इनमना लुब्रा अइना लुब्रा हाइरा इनम नंग माना लुब्रा अइना लुब्रा सकद्रा सकोइद्रा इसई हाय ओ थोबिसना ओके सकलकनी आई सकलकनी खुमन हाइबा चे अनु खुमन थोबी इसई फाबीयुको लुहोंगबा मतमदा सकबीयुको हाय वाहेंगो रेजियाना खेचरी रेजिया खेचरी चारे अदगिदी रेजियाना कसार लांगनिंगबना लोरेदा आई हाय ला ओ रेजिया नौजी कदाइदा लेगे रेजिया थोबिसना हाइबा इनमगी लाइफता लाकपा खुदिंग येन चाय हाइबा दुदा तल्लबा हाइबदो हाइदौबदो हाय ओ कई काइगेने जेन चाबबु कछु नते चागदबने अदगिदी मंगांग उंबीना मणिपुरदगिने हौजी हरियाणा दा लेमिनबने हाय ओ हरियाणा दा कमाय तौरीगे नुंगाइब्रो कमाय तवी हनना हरियाणा से थोबिसना हाइबा कमदवी अइना हेलमेदना हाय अदगिदी शिवराज गेम्स ना नोखरे खुमन्ना थोइबी नंगना हेलेको दुदी हाय अदगी खुमन्ना चे अनु खुमन अइंगोंदगी थोइबीना हेलेको हाय थोइबीना हेलसु अमत नत्रो नोइनीदि अमतनीना दुगा साबम थोकप्रो चनबीदे मी यामी लइसे अइंगोंदा मी लिगलिए तविसे अइनने पुंग 8 थाबा टाइमिंग सिगा ताप तांग मी म्याम थाजलक्तनाने खंगब्रा तल्लेदा अदे रेजियाना हाइबा इम्फालदा इरांगसे लेत्रदी सही खुदिंगी लाकपनी कसार याम नुंगाइबनी कसारदो हाय ओके दुनीबा कसारदी केदौनी हौजी याम इंग तपना कसारदी सुम लेको हानागी दुमाइना याम नुंगाइना लई मणिपुर सिने इरांग तौबसिना लान तौबसिना ता हाइदि खोसि नुंगाइबम खंग्रेबको इंगना चिंगना सिगा लेजरसुने कोक्सिदि शांति ओइद्रेबा थोबिसनाना हेले कलकप्रो अखोइदी इनमनासु लुन्ना तवी दाबुंगनासु लुन्ना तवी हाय अदुने ने खुमन्ना हाइबा थोइबी अखोइ अनि अमतनी हाइरे हाइरे कोइगा डांस तौरे नोइने अमत नत्रो अखोइदागा खमानिसु अमतनीना दुनीना हाइसे तल्ले मी अमबो लेते मी खरा जाम लाओ कना कनानो खरा शेयर तौबिउबा आई लाइफ से मी अमता लेत्रेने कइगिनो सुमाइ तौबिसिबु
ꯁꯨꯕꯤꯁꯟ ꯁꯥꯎꯔꯛꯑꯅꯤ. ꯅꯠꯇꯦꯕ ꯃꯤ ꯈꯔ ꯌꯥꯝꯕꯗꯤ ꯅꯨꯡꯉꯥꯏꯌꯦꯕ ꯃꯤ ꯂꯤꯛꯄꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯇꯦ. ꯅꯨꯡꯉꯥꯏꯕꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯕꯅꯦ. ꯑꯗꯣ ꯋꯥꯍꯦꯡꯕꯝ ꯔꯦꯖꯤꯌꯥꯅ ꯍꯥꯏꯕ ꯀꯁꯥꯔ ꯂꯥꯛꯑꯗꯤ ꯆꯦ ꯑꯅꯨ ꯁꯣꯏꯗꯅ ꯎꯅꯗꯣꯏꯅꯤꯀꯣ ꯅꯪ ꯉꯥ ꯊꯣꯡꯕ ꯆꯥꯃꯤꯟꯅꯁꯤ. ꯑꯣꯀꯦ ꯔꯦꯖꯤꯌꯥ ꯆꯥꯃꯤꯟꯅꯗꯣꯏꯅꯤ ꯂꯥꯛꯑꯣ ꯂꯥꯛꯄꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯁꯤꯀꯣ. ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯍꯥꯏ ꯆꯦ ꯑꯅꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ. ꯅꯦꯅꯥ ꯅꯪ ꯉꯔꯥꯡ ꯂꯥꯛꯇꯕꯗꯣ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ. ꯋꯦꯜꯀꯝ ꯅꯦꯅꯥ ꯉꯁꯤ ꯑꯩꯗꯤꯅꯦ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯔꯦ. ꯅꯪ ꯉꯔꯥꯡ ꯂꯥꯛꯇꯕꯗꯣ ꯑꯩꯅ ꯅꯦꯅꯥ ꯂꯥꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯅꯦ. ꯅꯨꯡꯉꯥꯏꯇꯦꯕꯀꯣ. ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯗꯦꯟꯁ ꯌꯥꯝ ꯍꯩ ꯈꯨꯅꯤꯛꯇꯣ ꯄꯣꯁ ꯇꯥꯏ ꯀꯥꯏ ꯅꯣꯛꯊꯔꯦ. ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯍꯌꯦꯡꯗꯩ ꯊꯣꯏꯕꯤ ꯅꯪꯅ ꯆꯥꯛ ꯆꯥꯔꯣ ꯑꯗꯨꯒ ꯑꯩꯅ ꯄꯨꯛ ꯊꯜꯂꯒꯦꯀꯣ ꯍꯥꯏ. ꯃꯥꯅꯤ ꯑꯃꯠꯇꯅꯤꯅ ꯑꯗꯨꯁꯨ ꯌꯥꯏ. ꯀꯩꯅꯣ ꯗꯥꯅ ꯇꯧꯏꯗꯣ. ꯑꯗꯩꯗꯤ ꯋꯥꯍꯦꯡꯕꯝ ꯔꯦꯖꯤꯌꯥꯅ ꯆꯦꯒꯤ ꯅꯝꯕꯔ ꯊꯥꯔꯛꯑꯣ ꯍꯥꯏ. ꯑꯣꯀꯦ ꯔꯦꯖꯤꯌꯥ ꯃꯦꯁꯦꯟꯖꯔꯗ ꯑꯩꯈꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯁꯤꯀꯣ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯠꯇ꯭ꯔꯥ. ꯃꯦꯁꯦꯟꯖꯔꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯅꯔꯁꯦ. ꯑꯁꯤꯒꯗꯤ ꯂꯥꯏꯞꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ. ꯑꯗꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯁꯥꯎꯒꯦ ꯇꯧꯏꯀꯣ ꯗꯥꯕꯨꯡꯅ ꯊꯣꯏꯕꯤꯁꯅꯥ ꯁꯥꯎꯔꯒꯅꯤ ꯍꯥꯏꯕꯗꯨꯗ ꯅꯣꯛꯊꯣꯛꯈ꯭ꯔꯦ ꯍꯥꯏ. ꯑꯗꯩ ꯈꯨꯃꯟꯅ ꯍꯥꯏꯕ ꯆꯦ ꯑꯅꯨ ꯈꯨꯃꯟꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯗꯤ ꯋꯥ ꯉꯥꯡꯕ ꯈꯔ ꯀꯜꯂꯨꯀꯣ ꯍꯥꯏ. ꯆꯦ ꯑꯅꯨ ꯈꯨꯃꯟꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯗꯤ ꯋꯥ ꯉꯥꯡꯕ ꯈꯔ ꯀꯜꯂꯨꯀꯣ ꯍꯥꯏ. ꯀꯩꯒꯤ. ꯑꯗꯒꯤ ꯅꯦꯅꯥꯅ ꯆꯦ ꯑꯩꯗꯣ ꯗꯣꯛꯇꯔꯗ ꯂꯩꯔꯨꯕ ꯍꯥꯏ. ꯑꯌꯥ ꯀꯩꯗꯧꯔꯒꯦ ꯅꯦꯅꯥ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯅꯪ. ꯃꯥꯏ ꯃꯈꯣꯡꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯗꯤ ꯃꯈꯣꯡꯒꯤꯗꯣ ꯑꯣꯏꯔꯝꯒꯅꯤ. ꯅꯈꯣꯡꯗꯨꯒꯤꯔꯣ. ꯔꯦꯖꯤꯌꯥꯅ ꯀꯩ ꯍꯥꯏꯕ ꯍꯣꯏ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯌꯦ. ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯈꯟꯕꯤꯕꯗꯣ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯕꯗꯣ ꯑꯗꯨꯒꯤꯅꯤꯀꯣ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯦ. ꯅꯨꯡꯁꯤꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅꯗꯤ ꯅꯨꯡꯁꯤꯕꯤꯄꯣꯟꯇꯦꯗ ꯑꯩꯁꯦ ꯅꯠꯇ꯭ꯔꯅꯦ. ꯑꯩꯅꯁꯨ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏ ꯅꯨꯡꯁꯤꯕꯀꯣ. ꯈꯪꯗꯦꯗ ꯑꯩꯗꯤ ꯂꯣꯏꯅ ꯏꯃꯥꯟꯇ ꯃꯥꯟꯅꯩ ꯍꯥꯏꯗꯤꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯂꯣꯏ ꯅꯨꯡꯁꯤꯌꯦꯕ. ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯗꯥꯕꯨꯡꯁꯦ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯦ. ꯁꯥꯎꯕ꯭ꯔ ꯅꯪ. ꯁꯥꯎꯕ ꯅꯠꯇꯦꯗ. ꯑꯗꯒꯤꯗꯤ ꯃꯉꯥꯡ ꯑꯣꯡꯕꯤꯅ ꯀꯩ ꯍꯥꯏꯕ ꯏꯪꯉꯦ ꯌꯥꯝꯅ ꯍꯧꯖꯤꯛ ꯑꯗꯣ ꯏꯆꯦꯅ ꯋꯥ ꯉꯥꯡꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ. ꯊꯦꯡꯀ꯭ꯌꯨ ꯃꯉꯥꯡ ꯑꯣꯡꯕꯤ ꯊꯦꯡꯀ꯭ꯌꯨ. ꯑꯩꯅ ꯋꯥ ꯉꯥꯡꯕꯁꯦ ꯈꯔꯗꯤ ꯀꯣꯊꯔꯒ ꯉꯥꯡꯕꯅꯤꯀꯣ. ꯑꯩꯁꯨ ꯑꯩꯒꯤ ꯁꯤ ꯍꯦꯕꯤꯠ ꯑꯣꯏꯈꯔꯦꯀꯣ. ꯁꯥꯎꯕ ꯌꯥꯗꯦ ꯃꯌꯥꯝ. ꯑꯩ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯀꯣꯊꯔ ꯉꯥꯡꯕꯅꯤ. ꯏꯆꯦ ꯑꯩꯈꯣꯏ ꯗꯥꯅ ꯌꯥꯝ ꯉꯥꯡꯉꯦꯕ ꯁꯤꯁꯦ ꯈꯪꯕ꯭ꯔꯥ. ꯅꯪ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯃꯤꯅ ꯇꯥꯅꯤꯡꯉꯣꯏꯅ. ꯑꯗꯣ ꯑꯩꯗꯤ ꯁꯤꯁꯦ ꯑꯩ ꯌꯨꯝꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯣꯊꯔ ꯉꯥꯡꯕꯁꯦ ꯍꯩꯔꯛꯑꯦ ꯀꯩꯗꯧꯗꯣꯏꯅꯣ. ꯑꯇꯣꯝꯕꯤꯅꯤꯅ ꯀꯤꯔꯤꯌꯦ. ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯈꯦꯆꯤ ꯍꯥꯎꯕ꯭ꯔꯣ ꯍꯥꯏ. ꯍꯥꯎꯃꯟꯗꯅ ꯇꯞ ꯇꯞꯅ ꯆꯥꯁꯟꯅ ꯑꯩꯁꯨ ꯋꯥ ꯅꯦꯅꯥ ꯉꯥꯡꯅꯤꯡꯗ ꯁꯥꯏꯈꯣꯝꯅ ꯀꯩ ꯀꯨꯝꯊꯔꯛꯑꯦ. ꯍꯥꯏꯕ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕ ꯑꯗꯨꯅꯅꯦ ꯆꯦ ꯍꯥꯏ. ꯑꯣ ꯈꯔ ꯐꯔꯕꯣ ꯅꯦꯅꯥ. ꯅꯣꯏ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯏꯕꯥꯏꯕꯨꯡꯒꯤ ꯄꯨꯟꯁꯤꯗ ꯁꯥꯎꯕ ꯍꯩꯇꯕꯅꯤꯀꯣ ꯀꯣꯃꯦꯗꯤꯌꯥꯟꯅꯤ ꯍꯥꯏꯈ꯭ꯔꯦ. ꯑꯗꯒꯤ ꯔꯦꯖꯤꯌꯥꯅ ꯀꯁꯥꯔꯒꯤ ꯂꯨꯄꯥ ꯃꯥꯟꯕꯤ ꯉꯥꯗꯣ ꯍꯥꯎꯕꯅꯤ ꯍꯥꯏ. ꯀꯌꯥꯝ ꯍꯥꯎꯔꯤ ꯂꯨꯄꯥ ꯃꯥꯟꯕꯤꯗꯣ. ꯔꯤꯖꯤꯌꯥꯗꯤ ꯃꯍꯥꯎ ꯂꯧ ꯂꯩꯔꯝꯃꯦꯅ ꯂꯣꯏꯅ. ꯔꯦꯖꯤꯌꯥꯗꯤ ꯃꯥ ꯀꯁꯥꯔꯗ ꯍꯦꯛ ꯂꯥꯛꯄꯅꯤꯅ ꯀꯁꯥꯔꯒꯤ ꯖꯍꯥ ꯑꯩꯈꯣꯏꯒꯤ ꯑꯍꯥꯎꯕ ꯀꯩꯅꯣꯁꯦ ꯈꯪꯉꯝꯒꯅꯤꯕ ꯃꯥ. ꯑꯗꯩ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯑꯅꯨ ꯈꯨꯃꯟꯗ ꯊꯥꯒꯠꯂꯛꯀꯅꯨ ꯃꯌꯥꯝ ꯏꯕꯥꯏꯕꯨꯡ ꯕꯤꯖꯤ ꯊꯥꯒꯠꯄꯤꯌꯨꯀꯣ. ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯐꯔꯦ ꯆꯦ ꯉꯁꯤꯗꯤ ꯈꯔ ꯍꯥꯏ. ꯑꯣꯀꯦ ꯅꯥꯍꯟꯒꯅꯨꯀꯣ ꯅꯥꯕ ꯌꯥꯗꯦ. ꯅꯥꯗꯅꯕ ꯍꯣꯠꯅꯁꯤ. ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯏꯪꯁꯜꯂꯛꯑꯃꯤꯅꯅꯦ ꯅꯥꯕꯁꯦ ꯍꯥꯏꯗꯤ ꯆꯥꯕ ꯊꯛꯄ ꯇꯧꯔꯒ ꯗꯥꯏꯖꯦꯁꯀ ꯑꯣꯏꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯤ ꯍꯧꯖꯤꯛꯁꯦ ꯅꯠꯇ꯭ꯔꯅꯦ. ꯅꯥꯕ ꯃꯇꯝꯅꯦꯕ ꯍꯧꯖꯤꯛꯁꯦ. ꯅꯥꯗꯅꯕ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ. ꯃꯁꯤꯒꯤ ꯃꯤ ꯈꯨꯌꯥꯝꯁꯦ. ꯃꯤ ꯌꯥꯝ ꯂꯤꯛꯑꯦ ꯉꯁꯤꯁꯦ. ꯉꯁꯤ ꯄꯨꯡ 8ꯁꯤꯗ ꯊꯥꯔꯤꯕ ꯑꯦꯜꯕꯤ ꯃꯌꯥꯝꯁꯦ ꯂꯥꯏꯛ ꯃꯌꯥꯝꯁꯦ ꯑꯔꯣꯏꯕꯤꯅꯦꯕ ꯑꯍꯥꯟꯕꯗ ꯇꯧꯔꯤꯁꯦ. ꯃꯤ ꯀꯌꯥꯝ ꯂꯥꯛꯑꯝꯒꯦ. ꯂꯥꯛꯑꯝꯃꯦ 200ꯒ ꯀꯌꯥꯅꯣ 300ꯃꯨꯛ ꯂꯥꯛꯑꯝꯃꯦ. ꯔꯦꯖꯤꯌꯥꯅ ꯍꯣꯏ ꯁꯤꯕꯗ ꯇꯣꯏꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯕ ꯁꯤꯜꯚꯥ ꯉꯄꯥꯏꯗꯣ ꯑꯗꯥꯏ ꯁꯤꯔꯕꯥ ꯍꯥꯏꯔꯣ ꯑꯥꯔ ꯌꯥꯎꯗꯕ ꯑꯗꯨꯒ ꯀꯩ ꯍꯥꯏꯕ ꯉꯄꯥꯏꯗꯣ ꯑꯗꯨꯁꯨ ꯍꯥꯎꯕꯅꯤ. ꯏꯁ ꯉꯄꯥꯏꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯩ. ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯣ ꯊꯥꯒꯠꯂꯣꯏ ꯑꯩ ꯐꯤ ꯏꯕꯥꯏ ꯊꯥꯒꯠꯂꯤ ꯍꯥꯏ. ꯅꯦꯅꯥꯅ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯆꯦ ꯍꯥꯏ. ꯑꯣꯀꯦ ꯅꯦꯅꯥ ꯑꯃꯨꯛ ꯂꯥꯛꯑꯣꯀꯣ. ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ
ꯀꯩꯅꯣ ꯀꯣꯊꯒꯦꯔꯥ ꯁꯥꯎꯕ ꯃꯥꯟꯒꯦꯔꯥ ꯀꯔꯤꯝ ꯈꯟꯗꯦ ꯀꯩꯅꯣ ꯃꯤꯌꯥꯝꯗ ꯄꯦꯜꯍꯟꯕ ꯉꯝꯃꯤ ꯁꯦ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯉꯝꯕ ꯅꯠꯇꯦ ꯏꯅꯝꯃ ꯗꯗꯥ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤꯕ ꯑꯣꯏꯌꯨꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯃꯛꯅꯦ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ YTꯗ ꯊꯣꯛꯂꯛꯏꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯊꯣꯛꯂꯛꯏꯁꯦ ꯑꯩꯈꯣꯏꯅ ꯆꯦꯅꯦꯜ ꯑꯃ ꯄꯥꯏꯔꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯤꯉꯣꯟꯗ ꯄꯦꯜꯍꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯩꯁꯨꯝ ꯀꯥꯟꯅꯗꯦꯕꯀꯣ ꯃꯤꯉꯣꯟꯗ ꯅꯨꯡꯁꯤꯍꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯩꯝ ꯀꯥꯟꯅꯗꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯣ ꯑꯩꯈꯣꯏꯒꯤ YTꯗꯒꯤ ꯄꯩꯁా ꯄꯤꯕ ꯄꯤꯗꯕ ꯐꯪꯕ ꯐꯪꯗꯕꯀꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯑꯗꯣ ꯈꯨꯃꯟ ꯅꯆꯦꯅꯨ ꯈꯨꯃꯟ ꯑꯩꯒ ꯊꯣꯏꯕꯤꯒꯒꯤ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯌꯨꯕ ꯍꯥꯏ ꯑꯣꯀꯦ ꯁꯛꯂꯛꯀꯦ ꯈꯨꯃꯟ ꯑꯗꯩ ꯁꯣꯅꯥꯂꯤꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯁꯣꯅꯥꯂꯤ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯄꯨꯡ 7ꯗ ꯂꯥꯏꯚ ꯌꯥꯝ ꯊꯥꯏ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡꯒꯤ 7ꯗ ꯀꯅꯥꯝꯇꯒꯤ ꯂꯥꯏꯚ ꯎꯗꯦ ꯂꯣꯏ ꯀꯟꯊꯣꯛꯑꯝꯃꯒ ꯂꯥꯛꯏꯅꯤ ꯍꯥꯏ ꯑꯗꯨꯅꯦ ꯏꯅꯝꯃꯒ ꯏꯕꯨꯡꯒꯒꯤꯗ ꯍꯥꯏ ꯃꯥꯅꯦꯕ ꯄꯨꯡ 7ꯁꯤꯒ ꯃꯌꯥꯝ ꯊꯥꯖꯤꯟꯈ꯭ꯔꯦꯕ ꯑꯩꯅ ꯄꯨꯡ 7ꯗꯒꯤ ꯊꯥꯔꯛꯄꯗꯒꯤ ꯃꯤꯁꯤꯡꯁꯤꯅꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯊꯥꯖꯤꯜꯂꯛꯇꯅ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯑꯗꯒꯤꯗꯤ ꯔꯦꯖꯤꯌꯥꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯂꯥꯛꯄꯗ ꯆꯦꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯑꯃ ꯍꯥꯏꯕꯤꯔꯛꯑꯣ ꯃꯅꯤꯄꯨꯔꯗꯩ ꯄꯨꯔꯛꯇꯣꯏꯅꯦ ꯍꯥꯏ ꯔꯦꯖꯤꯌꯥ ꯀꯩꯁꯨꯝ ꯄꯨꯔꯛꯀꯅꯨꯀோ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯔꯒ ꯅꯨꯡꯁꯤꯅꯀꯣ ꯎꯅꯔꯒ ꯆꯥꯛ ꯆꯔꯥ ꯆꯥꯃꯤꯟꯅꯔꯒ ꯅꯨꯡꯁꯤꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯗꯤꯀꯣ ꯔꯦꯖꯤꯌꯥ ꯑꯃꯗꯤ ꯄꯨꯔꯛꯎꯍꯦ ꯀꯩ ꯃꯅꯤꯄꯨꯔꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯄꯨꯕꯤꯔꯛꯎꯀꯣ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯀꯩ ꯀꯥ ꯀꯩꯁꯨꯝ ꯄꯥꯝꯗꯦꯕ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤꯁꯦ ꯑꯁꯤꯅꯤ ꯌꯥꯝ ꯄꯥꯝꯃꯤꯁꯦꯀꯣ ꯑꯗꯒꯤꯗꯤ ꯕꯣꯕꯤꯖꯤꯔꯤꯅꯆꯦ ꯄꯣꯔꯣꯝꯒ ꯍꯪꯒꯥꯝꯒ ꯊꯣꯡꯕ ꯑꯝꯇ ꯆꯥꯕꯤꯔꯛꯎ ꯍꯥꯏ ꯑꯣꯀꯦ ꯆꯥꯔꯛꯀꯦ ꯀꯨꯏꯔꯦ ꯎꯗꯕ ꯄꯣꯔꯣꯝꯁꯦ ꯐꯪꯉꯒꯗꯤ ꯆꯥꯔꯛꯀꯦꯀꯣ ꯑꯗꯒꯤ ꯀꯨꯏꯔꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯏꯅꯝꯃ ꯀꯩꯅꯣ ꯅꯆꯜꯗ ꯈꯨꯠ ꯇꯥꯗ ꯂꯣꯟꯅꯕꯤꯔꯛꯀꯅꯨ ꯈꯨꯠ ꯂꯣꯟꯅꯔꯛꯀꯅꯨ ꯍꯥꯏꯔꯣ ꯏꯊꯛ ꯊꯣꯡꯕꯅ ꯈꯨꯠ ꯂꯣꯟꯅꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯖꯗꯦ ꯄ꯭ꯂꯤꯖ ꯍꯥꯏ ꯑꯣꯀꯦ ꯅꯨꯡꯁꯤꯕꯒꯤꯅꯤꯀꯣ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯩ ꯈꯨꯃꯟ ꯍꯥꯏꯕ ꯆꯦꯅꯨ ꯈꯨꯃꯟꯒꯤ ꯂꯥꯏꯐ ꯂꯩꯔꯝꯗ꯭ꯔꯗꯤ ꯊꯣꯏꯕꯤ ꯅꯨꯡꯁꯤ ꯐꯪꯉꯝꯂꯣꯏꯀꯣ ꯍꯥꯏ ꯑꯗꯨꯅꯦ ꯅꯣꯏꯅꯤꯒꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯅꯣꯏꯅꯤꯁꯨ ꯐꯪꯉꯣ ꯍꯥꯏꯅ ꯇꯝꯃꯝꯕ ꯅꯠꯇ꯭ꯔꯥ ꯏꯁꯣꯔꯅ ꯂꯣꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯉꯛꯇꯅꯦꯕ ꯁꯤꯟꯕꯀꯣ ꯑꯗꯒꯤꯗꯤ ꯔꯦꯖꯤꯌꯥꯅ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯐꯅꯦꯛ ꯁꯨꯠ ꯄꯨꯔꯛꯀꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯁꯦꯠꯅꯕ ꯍꯣꯏ ꯗꯗꯥ ꯅꯨꯡꯁꯤꯕ ꯃꯌꯥꯝꯗꯣ ꯄꯨꯖꯔꯛꯀꯦ ꯍꯥꯏ ꯑꯗꯨꯅꯦ ꯔꯦꯖꯤꯌꯥ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯀꯩꯁꯨꯝ ꯄꯨꯕꯤꯔꯛꯇ꯭ꯔꯁꯨ ꯄꯨꯕꯤꯔꯛꯀꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤꯅꯦ ꯅꯨꯡꯁꯤꯕ ꯈꯛꯇꯁꯤꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯏꯆꯤꯜ ꯏꯅꯥꯎꯒ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯀꯣ ꯑꯁꯤꯅꯦꯕ ꯄꯥꯝꯃꯤꯁꯦ ꯑꯗꯩ ꯅꯦꯅꯥꯅ ꯀꯩ ꯍꯥꯏꯕ ꯍꯣꯏ ꯗꯥꯕꯨꯡ ꯍꯥꯏꯅ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯩꯈꯣꯏꯅ YTꯁꯦ ꯄꯥꯏꯖꯔꯨꯕꯒꯤ ꯑꯗꯨꯗꯤ ꯆꯨꯝꯃꯦ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯑꯗꯨꯒꯤꯅꯤꯗ ꯑꯗꯨꯒꯤꯅꯤꯗ ꯍꯥꯏꯕ ꯈꯨꯃꯟ ꯏꯆꯦꯅꯨ ꯈꯨꯃꯟꯒꯤ ꯗꯤ ꯔꯥꯅꯤ ꯏꯅꯐꯤ ꯌꯥꯝꯅ ꯄꯥꯝꯕꯅꯤꯀꯣ ꯍꯥꯏ ꯔꯥꯅꯤ ꯏꯅꯐꯤꯗꯤ ꯑꯩꯈꯣꯏꯗꯥꯅ ꯍꯟꯗꯛꯁꯨ ꯂꯧꯕꯤꯅꯤ ꯍꯥꯏꯌꯦ ꯃꯥ ꯈꯔꯅꯤ ꯃꯇꯨꯡꯗ ꯂꯧꯕꯤꯒꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯂꯧꯔꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯇꯣꯏꯅꯦ ꯃꯌꯥꯝ ꯃꯌꯥꯝꯗ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯤꯠ ꯅꯥꯀꯜ ꯑꯃꯗ ꯄꯋꯥꯔꯁꯦ ꯂꯣꯏ ꯄꯨꯁꯜꯂꯒꯦ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯒꯦ ꯑꯃꯗ ꯂꯣꯏ ꯍꯥꯞꯆꯤꯜꯂꯤꯅꯦ ꯄꯋꯥꯔꯁꯦ ꯀꯩꯅꯣ ꯉꯁꯤ ꯃꯤꯁꯤꯗꯤ ꯀꯩꯅꯣ ꯇꯧꯁꯤꯗ ꯑꯔꯣꯏꯕꯤꯅꯤꯍꯦ ꯔꯦꯖꯤꯌꯥꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯆꯥꯊꯣꯏ ꯀꯣꯟꯊꯧꯖꯝꯅꯦ ꯍꯦꯜꯂꯣ ꯍꯥꯏ ꯃꯆꯥꯊꯣꯏ ꯋꯦꯜꯀꯝ ꯅꯆꯦ ꯂꯥꯛꯄꯤꯕꯒꯤ ꯅꯆꯦ ꯌꯦꯜꯕꯤꯁꯦ ꯉꯁꯤ ꯃꯤ ꯑꯃꯇ ꯂꯩꯇ꯭ꯔꯦ ꯃꯤ ꯂꯣꯏ ꯆꯠꯄꯤꯈ꯭ꯔꯦ ꯃꯤ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯈꯔ ꯈꯛꯇ ꯉꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃꯒꯤ ꯔꯥꯅꯤ ꯐꯤ ꯑꯃꯗꯤ ꯅꯆꯜꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯁꯣꯏꯗ꯭ꯔꯕꯅꯤ ꯂꯥꯛꯄꯒ ꯊꯦꯡꯅꯁꯤꯀꯣ ꯍꯥꯏ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯑꯣꯀꯦ ꯅꯪ ꯐꯤꯒ ꯀꯩꯁꯨꯝ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯊꯦꯡꯅꯕꯗꯤ ꯊꯦꯡꯅꯗꯣꯏꯅꯤ ꯑꯩ ꯂꯥꯛꯀꯅꯤ ꯑꯩꯗꯨꯗꯤ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔ ꯂꯥꯛꯄꯗ ꯕꯣꯔꯥ ꯄꯨ ꯂꯥꯛꯇꯣꯏꯅꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯔꯦꯖꯤꯌꯥꯅ ꯍꯣꯏ ꯑꯩꯅ ꯐꯖꯕ ꯑꯃ ꯄꯨꯔꯛꯀꯦ ꯑꯩ ꯉꯁꯤ ꯍꯋꯥꯏ ꯆꯥꯔꯦ ꯏꯆꯦ ꯍꯥꯏꯌꯦ
ꯑꯣꯀꯦ ꯑꯗꯨꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯆꯦꯅꯨ ꯈꯨꯃꯟ ꯏꯆꯦꯅꯨ ꯈꯨꯃꯟ ꯈꯨꯟꯒꯤ ꯏꯇꯩꯃ ꯑꯃ ꯊꯣꯏꯕꯤꯒꯤ ꯕ꯭ꯂꯥꯎꯁ ꯇꯧꯕꯤꯈꯤꯗꯣꯔꯦ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯇꯨꯕꯤꯈꯤꯗꯣꯔꯦ ꯍꯥꯏꯔꯣ ꯈꯨꯟꯒꯤ ꯏꯇꯩꯃ ꯑꯃꯅ ꯊꯣꯏꯕꯤꯒꯤ ꯕ꯭ꯂꯥꯎꯁ ꯇꯨꯕꯤꯈꯤꯗꯣꯔꯦ ꯍꯥꯏꯕ ꯑꯣꯀꯦ ꯅꯪꯅ ꯇꯨꯍꯜꯂꯤꯔꯣ ꯈꯨꯃꯟ ꯅꯪꯅ ꯇꯨꯍꯜꯂꯤꯔꯥ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯌꯥꯝ ꯌꯥꯗꯦꯀꯣ ꯇꯧꯔꯝꯃꯤꯀꯣ ꯌꯥꯗꯦꯀꯣ ꯅꯚꯥꯏ ꯎꯅꯕꯗꯤ ꯀꯩꯅꯣ ꯂꯨꯄꯥ ꯄꯤꯕ ꯃꯤꯊꯥꯏ ꯑꯃ ꯄꯤꯖꯗꯦꯅꯦ ꯃꯁꯛ ꯃꯆꯨꯕꯨ ꯎꯗꯦ ꯕ꯭ꯂꯥꯎꯁꯒ ꯅꯪ ꯏꯆꯦ ꯑꯅꯨ ꯑꯉꯥꯡ ꯅꯪ ꯈꯨꯃꯟ ꯊꯦꯡꯒꯨꯖꯥꯅꯤ ꯔꯦꯖꯤꯌꯥ ꯀꯩ ꯍꯥꯏꯕ ꯍꯣꯏ ꯑꯩꯅ ꯁꯤꯗꯤ ꯂꯣꯏꯈ꯭ꯔꯦꯀꯣ ꯈꯨꯃꯟ ꯍꯥꯏꯕ ꯊꯣꯏꯕꯤ ꯅꯪꯕꯨ ꯀꯁꯥꯔꯗ ꯂꯥꯛꯇ꯭ꯔꯣꯕ ꯂꯩꯔꯗꯣꯏꯁꯤꯗ ꯑꯁꯦꯡꯃꯛꯀꯤꯅꯦꯕꯣ ꯅꯨꯡꯁꯤ ꯅꯇ꯭ꯔꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯗ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯍꯣꯏꯅ ꯅꯆꯜꯕꯨ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯅ ꯇꯧꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗ ꯏꯕꯨꯡ ꯏꯅꯝꯃꯒꯤ ꯉꯝꯖꯕ ꯑꯃꯗꯤ ꯇꯧꯒꯦ ꯈꯜꯂꯦ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯑꯅꯤꯃꯛꯅ ꯕꯣꯔ ꯄꯤꯕꯤꯌꯣ ꯍꯥꯏ ꯏꯆꯜꯅ ꯈꯟꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯝꯕ ꯑꯣꯏꯌꯣ ꯍꯥꯏꯗꯤ ꯈꯜꯂꯨꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯌꯨ ꯑꯗꯨꯒ ꯅꯆꯦꯒ ꯅꯅꯝꯃꯒ ꯅꯪꯗꯥꯕꯨꯡꯒꯗ ꯅꯪꯅ ꯐꯤꯔꯣꯜ ꯇꯝꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯨꯗꯤꯀꯣ ꯑꯗꯣ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯗꯤ ꯅꯨꯡꯁꯤꯕꯁꯤ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯗꯨꯈꯛ ꯌꯥꯝ ꯄꯥꯝꯃꯤꯀꯣ ꯉꯁꯤ ꯅꯨꯡꯁꯤꯕ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯕꯤꯕ ꯀꯣ ꯂꯃꯈꯥꯡꯗ ꯅꯨꯡꯁꯤꯔꯝꯃꯒ ꯂꯃꯈꯥꯡꯗ ꯇꯠꯅꯈꯤꯕꯗꯨꯗꯤ ꯄꯥꯝꯗꯦꯀꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯗꯣ ꯔꯦꯖꯤꯌꯥꯗꯤ ꯑꯩ ꯀꯨꯏꯔꯦ ꯔꯦꯖꯤꯌꯥꯒꯩꯒ ꯈꯪꯅꯔꯛꯄꯁꯦ ꯔꯦꯖꯤꯌꯥꯒꯩꯒ ꯂꯣꯏꯅꯔꯛꯄꯁꯦ ꯀꯨꯏꯔꯦꯀꯣ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯆꯦꯅꯨ ꯈꯨꯃꯟ ꯑꯩꯅ ꯍꯥꯏꯕ ꯀꯩ ꯍꯥꯏꯕ ꯏꯇꯩꯃꯅ ꯒꯤꯐ ꯄꯤꯔꯛꯇꯣꯏꯕ ꯅꯪꯅ ꯍꯥꯏꯔꯒ ꯅꯣꯏ ꯏꯇꯩꯃꯅ ꯄꯤꯗꯣꯏꯕ ꯑꯣꯀꯦ ꯕ꯭ꯔꯖꯂꯥꯜ ꯁꯤꯡꯍꯅ ꯕꯦꯝ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯌꯦ ꯗꯥ ꯕ꯭ꯔꯖꯂꯥꯜ ꯑꯩ ꯉꯁꯤ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯔꯦ ꯗꯥꯗꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯗꯒꯤ ꯑꯃꯔ ꯌꯨꯝꯅꯥꯝꯅ ꯏꯇꯩꯃ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯤꯅꯦꯕꯀꯣ ꯗꯥ ꯈꯣꯏꯕꯥꯅꯤ ꯇꯧꯔ ꯁꯦꯝꯈ꯭ꯔꯤꯅꯤ ꯑꯃꯔ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯗꯒꯤꯗꯤ ꯋꯥꯍꯦꯡꯕꯝ ꯔꯦꯖꯤꯌꯥꯅ ꯀꯁꯥꯔꯒꯤ ꯃꯣꯔꯣꯛꯇꯣ ꯄꯥꯟꯕꯔꯣ ꯍꯧꯖꯤꯛꯇꯤ ꯘꯤ ꯃꯅꯝ ꯅꯝꯕꯤꯗꯣ ꯑꯣꯀꯦ ꯘꯤ ꯃꯣꯔꯣꯛ ꯅꯝꯕꯤꯗꯣ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯗꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯄꯥꯟꯅꯗ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯈꯔꯅꯤ ꯃꯇꯨꯡꯗꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯑꯅꯤ ꯔꯦꯖꯤꯌꯥ ꯑꯁ ꯌꯥꯝ ꯍꯥꯎꯕꯅꯤ ꯅꯠꯇ꯭ꯔꯥ ꯘꯤ ꯃꯣꯔꯣꯛ ꯃꯅꯝ ꯅꯝꯕꯤꯗꯣ ꯑꯩꯁꯨ ꯊꯥꯗꯣꯏꯅꯤ ꯍꯟꯗꯛ ꯑꯩ ꯃꯤꯉꯣꯟꯗꯩ ꯃꯔꯨ ꯂꯧꯔꯒꯅꯦ ꯆꯥꯔꯥ ꯍꯨꯜꯂꯒ ꯊꯥꯗꯣꯏꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯅꯣꯏ ꯋꯥꯇꯥꯗꯨꯗꯤ ꯄꯣꯠ ꯄꯤꯔꯁꯨ ꯂꯪꯊꯣꯔꯛꯇꯣ ꯃꯥꯜꯂꯦ ꯕꯤꯠꯀ ꯂꯣꯏ ꯇꯦꯛꯏ ꯀꯩꯅꯣ ꯀꯩꯒꯤ ꯂꯪꯊꯣꯛꯇꯣꯏꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯅꯨꯡꯁꯤꯅ ꯄꯤꯕꯗꯣ ꯂꯧꯗꯨꯗꯤ ꯂꯧꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯅ ꯅꯪꯅ ꯋꯥꯅ ꯍꯥꯏꯗꯤ ꯂꯩꯗꯅ ꯄꯩꯁꯥ ꯇꯤꯡꯊꯣꯛꯉꯩꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯁꯤꯅꯀꯣ ꯄꯣꯠ ꯄꯤꯗ꯭ꯔꯒꯁꯨ ꯅꯨꯡꯁꯤꯅ ꯅꯅꯝꯃ ꯑꯗꯒꯤ ꯅꯕꯨꯡ ꯂꯥꯛꯏ ꯍꯥꯏꯅ ꯅꯪꯅ ꯇꯔꯥꯝ ꯇꯧꯕꯤꯕꯗꯣ ꯑꯗꯨꯈꯛ ꯍꯥꯏꯕꯅꯤꯗ ꯏꯆꯜꯅ ꯄꯤꯕ ꯄꯣꯠꯄꯨ ꯀꯩꯒꯤ ꯂꯪꯊꯣꯛꯇꯣꯏꯅꯣ ꯋꯥꯕꯒꯥꯏꯗ ꯂꯥꯛꯄ ꯀꯤꯖꯩꯌꯦ ꯀꯨꯀꯤ ꯃꯅꯥꯛ ꯅꯛꯑꯝꯒꯅꯤ ꯀꯤꯖꯩ ꯈꯨꯃꯟꯅ ꯍꯥꯏꯕ ꯏꯇꯩꯃꯗꯨꯅ ꯑꯗꯥꯏ ꯑꯣꯟꯊꯗꯣꯔꯦ ꯅꯪ ꯈꯨꯃꯟꯅ ꯍꯥꯏꯕ ꯏꯇꯩꯃꯗꯨꯅ ꯒꯤꯐꯠ ꯄꯤꯔꯛꯇꯣꯏꯅꯤ ꯍꯥꯏꯕꯅꯤ ꯏꯕꯗ ꯁꯣꯏꯈꯔꯦ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯥꯏ ꯑꯣꯀꯦ ꯑꯗꯒꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯨꯗꯒꯤꯗꯤ ꯔꯦꯖꯤꯌꯥꯅ ꯌꯥꯝ ꯊꯥꯔꯝꯃꯨ ꯑꯩ ꯂꯥꯛꯄꯗ ꯆꯥꯅꯕ ꯑꯣꯀꯦ ꯑꯩ ꯊꯥꯔꯝꯗꯣꯏꯅꯦ ꯔꯦꯖꯤꯌꯥ ꯑꯗꯨꯗꯒꯤꯗꯤ ꯍꯌꯦꯡ ꯂꯥꯛꯑꯒ ꯑꯁ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯆꯥꯃꯤꯟꯅ ꯊꯛꯃꯤꯟꯅꯔꯒ ꯑꯗꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯀꯣꯏꯕ ꯆꯠꯇꯅ ꯈꯣꯠꯇꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯕꯒ ꯁꯨꯅꯗꯅ ꯅꯠꯇ꯭ꯔꯥ ꯂꯥꯛꯑꯣ ꯒꯦꯠ ꯆꯦꯁꯅ 5G ꯍꯥꯏ ꯑꯗꯒꯤꯗꯤ ꯕꯤꯂꯤꯟꯗꯥꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒ ꯆꯦꯒꯤ ꯂꯥꯏꯐꯇ ꯂꯥꯛꯏꯅꯦ ꯍꯥꯏ ꯑꯣꯀꯦ ꯕꯦꯂꯤꯟꯗꯥ ꯂꯥꯏꯔꯤꯛꯇꯁꯨ ꯊꯋꯥꯏ ꯌꯥꯎꯀꯣ ꯃꯣꯕꯥꯏꯜ ꯌꯥꯝꯅ ꯌꯦꯡꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯀꯥꯟꯅꯕꯗꯤ ꯌꯦꯡꯉꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯔꯝꯗꯀꯣ ꯑꯗꯨꯒ
ꯂꯥꯏꯔꯤꯛꯁꯨ ꯄꯥꯕꯗꯤ ꯃꯊꯧ ꯇꯥꯏꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯍꯧꯗꯗꯅ ꯃꯣꯕꯥꯏꯜꯗ ꯅꯪꯒꯤ ꯄꯥ ꯂꯩꯊꯣꯛꯏꯗ꯭ꯔꯥ ꯑꯦꯜꯕꯤꯗ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯤꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇꯤ ꯊꯋꯥꯏ ꯌꯥꯎꯀꯣ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯀꯣ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕꯗ ꯂꯥꯏꯔꯤꯛꯁꯦ ꯍꯩꯇꯕ ꯌꯥꯗꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕ ꯀꯔꯤꯒꯤ ꯋꯥꯅ ꯇꯤꯡꯕꯅꯣ ꯇꯥꯅꯤꯡꯗꯦ ꯇꯨꯠ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯃꯥꯏꯕ ꯁꯤꯔꯦꯗ ꯑꯗꯩ ꯈꯨꯃꯟꯅ ꯀꯩꯕ ꯍꯥꯏꯕ ꯆꯦꯅꯨ ꯈꯨꯃꯟ ꯈꯨꯃꯟ ꯍꯧꯖꯤꯛꯇꯒꯤ ꯍꯧꯖꯤꯛꯇꯒꯤ ꯄꯩꯁꯥ ꯁꯦꯚꯤꯡ ꯇꯧꯕ ꯇꯧꯕ ꯍꯧꯔꯒꯦ ꯔꯥꯅꯤ ꯔꯥꯅꯤ ꯏꯅꯐꯤ ꯅꯨꯄꯤ ꯂꯩ ꯂꯩꯕꯒꯤ ꯑꯣꯀꯦ ꯑꯣꯀꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯁꯥꯎꯈꯔꯦ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯋꯥꯍꯩꯗ ꯁꯥꯎꯗꯦꯗ ꯃꯥ ꯀꯥꯏ ꯁꯥꯎꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯕꯤꯂꯤꯟꯗꯥꯅ ꯍꯣꯏ ꯆꯦ ꯍꯥꯏ ꯑꯣꯀꯦ ꯑꯗꯩ ꯑꯣꯀꯦ ꯔꯣꯃꯤꯇꯥꯅ ꯍꯥꯏ ꯆꯦ ꯏꯕꯥꯏ ꯍꯥꯏ ꯍꯦꯜꯂꯣ ꯔꯣꯃꯤꯇꯥ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯔꯦꯖꯤꯌꯥꯅ ꯍꯥꯏꯕ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯊꯪ ꯊꯥꯗ ꯑꯣꯀꯦ ꯔꯦꯖꯤꯌꯥ ꯂꯥꯛꯑꯣ ꯑꯗꯒꯤꯅꯦ ꯁꯥꯏꯈꯣꯝꯅ ꯆꯦ ꯑꯅꯨ ꯐ꯭ꯔꯦꯝ ꯁꯤꯟꯕ ꯃꯥꯜꯂꯦ ꯍꯥꯏ ꯑꯩꯉꯣꯟꯗ ꯔꯤꯖꯟ ꯑꯣꯏꯒꯤ ꯂꯥꯛꯇꯣꯏꯔꯣ ꯃꯊꯪ ꯊꯥꯗ ꯑꯩꯈꯣꯏ ꯏꯀꯥꯏꯕ ꯂꯣꯏꯔꯦꯗ ꯑꯩꯈꯣꯏ ꯌꯨꯝꯗꯥꯁꯦ ꯔꯣꯃꯤꯇꯥꯅ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯍꯥꯏ ꯑꯩ ꯉꯁꯤ ꯔꯣꯃꯤꯇꯥ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯔꯦ ꯔꯦꯖꯤꯌꯥꯅ ꯍꯥꯏꯕ ꯁꯤꯜꯕꯥꯒ ꯀꯌꯥꯝ ꯂꯥꯞꯅꯩ ꯆꯦ ꯍꯣꯏꯒ ꯁꯤꯜꯕꯥꯒ ꯀꯩꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯂꯥꯞꯅꯗꯦꯗ ꯑꯃ ꯊꯥꯗꯣꯛꯃꯦ ꯆꯦꯅꯨ ꯐ꯭ꯔꯦꯝꯁ ꯑꯃꯔꯅ ꯄꯩꯁꯥꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯇꯧꯔꯤꯁꯦ ꯑꯃꯔ ꯅꯪ ꯀꯩ ꯄꯩꯁꯥ ꯍꯥꯞꯆꯤꯜꯂꯛꯏꯃꯣꯅꯦ ꯑꯃꯔ ꯌꯨꯝꯅꯥꯝꯅ ꯄꯩꯁꯥ ꯍꯥꯞꯆꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯂꯨꯄꯥ ꯆꯅꯤꯈꯛ ꯃꯥꯅ ꯒꯤꯐ ꯄꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯊꯦꯡꯀ꯭ꯌꯨ ꯃꯆ ꯑꯃꯔ ꯆꯤꯡꯈꯠꯂꯣ ꯌꯥꯗ꯭ꯔꯦ ꯃꯊꯛꯇ ꯊꯝꯃꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯉꯥꯏꯈꯣ ꯑꯗꯒꯤꯗꯤ ꯅꯦꯅꯥꯅ ꯆꯦ ꯑꯅꯨ ꯑꯩꯗꯤ ꯂꯥꯏꯐ ꯇꯧꯔꯕꯅꯤ ꯂꯥꯏꯛ ꯇꯧꯔꯕꯅꯤ ꯍꯥꯏꯔꯛꯑꯣ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏ ꯆꯦ ꯍꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯂꯩꯔꯤꯕꯣ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯏꯅꯝꯃꯒꯤ ꯋꯥꯍꯩꯗ ꯑꯩꯅ ꯁꯥꯎꯗꯣꯏꯕ ꯀꯅꯥꯅꯣ ꯑꯗꯨ ꯍꯥꯏꯈ꯭ꯔꯤꯗꯣ ꯃꯃꯥꯏꯗꯨꯗ ꯅꯣꯛꯁꯤꯟꯒꯦ ꯍꯥꯏ ꯅꯪ ꯀꯩꯅꯣꯅ ꯈꯨꯃꯟꯅꯅꯤ ꯍꯥꯏꯒꯤꯗꯣ ꯔꯦꯖꯤꯌꯥꯅ ꯍꯣꯏ ꯂꯥꯛꯇꯣꯏꯅꯤ ꯉꯥ ꯐꯥꯕ ꯂꯥꯛꯑꯣ ꯉꯥ ꯐꯥꯗꯁꯤ ꯂꯥꯛꯑꯣ ꯔꯣꯅꯤꯇꯥꯅ ꯍꯥꯏꯕ ꯍꯥꯏ ꯅꯦꯅꯦ ꯑꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯤ ꯔꯣꯅꯤꯇꯥ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯑꯗꯩꯗꯤ ꯃꯣꯃꯣꯆꯥ ꯅꯥꯎꯔꯦꯝꯅ ꯍꯥꯏꯕ꯭ꯔꯣ ꯏꯆꯦ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯍꯥꯏ ꯏꯆꯥ ꯊꯣꯏꯕꯤ ꯇꯨꯝꯈ꯭ꯔꯦꯅꯦ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯃꯥ ꯇꯨꯝꯈ꯭ꯔꯦ ꯋꯥꯔꯦꯕꯀꯣ ꯑꯗꯨꯒꯤ ꯔꯦꯖꯤꯌꯥ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯐꯠꯇꯦꯀꯣ ꯅꯪ ꯂꯥꯛꯇꯣꯏꯁꯦ ꯑꯩ ꯏꯗꯤ ꯌꯥꯝ ꯏꯀꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯌꯨꯝꯁꯦ ꯐꯠꯇꯕꯒꯤꯇꯅꯤꯗ ꯑꯇꯩꯗꯤ ꯀꯩꯝ ꯑꯀꯥꯏꯕ ꯂꯩꯇꯦꯕꯀꯣ ꯌꯨꯝꯁꯦ ꯏꯀꯥꯏꯁꯦ ꯃꯤꯉꯣꯟꯗ ꯎꯠꯄ ꯏꯀꯥꯏ ꯌꯨꯝꯁꯦ ꯁꯨꯛ ꯌꯥꯝ ꯑꯩ ꯀꯩꯅꯣꯗꯅꯦ ꯆꯦꯅꯨ ꯈꯨꯃꯟ ꯀꯩ ꯊꯛꯇꯣꯏꯅꯣ ꯑꯗꯩꯗꯤ ꯃꯊꯛ ꯑꯗꯩ ꯕ꯭ꯔꯖꯂꯥꯜꯅ ꯕꯦꯝ ꯄꯂꯛ ꯑꯦꯟ ꯗꯥꯜ ꯐ꯭ꯔꯥꯏ ꯅꯣꯏꯒꯤ ꯅꯣꯏꯒꯤ ꯏꯆꯦꯗ ꯀꯣꯜ ꯇꯧꯔꯛꯎ ꯇꯧꯔꯛꯎ ꯍꯥꯏꯌꯨ ꯍꯥꯏꯔꯛꯎ ꯃꯥꯒꯤ ꯅꯝꯕꯔꯒ ꯃꯣꯕꯥꯏꯜꯒ ꯃꯥꯡꯕꯗ ꯌꯥꯎꯈ꯭ꯔꯦ ꯑꯣ ꯃꯣꯕꯥꯏꯜ ꯃꯥꯡꯕꯗ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯣ ꯆꯤꯡꯈꯠꯂꯣ ꯑꯣꯀꯦ ꯍꯥꯏꯒꯦ ꯗꯥ ꯕ꯭ꯔꯗꯔ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯆꯤꯆꯦꯗꯀꯣ ꯑꯗꯩ ꯕꯤꯂꯤꯟꯗꯥꯅ ꯀꯩ ꯍꯥꯏꯕ ꯆꯦ 2024ꯒꯤ ꯂꯥꯁ ꯃꯟꯠꯀꯤ ꯗꯦꯜꯂꯤꯒꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯦꯜ ꯆꯠꯇꯣꯏꯅꯦ ꯑꯌꯨꯛꯇ ꯆꯠꯂꯨꯏꯅꯦ ꯍꯥꯏ ꯑꯣ ꯊꯣꯏꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ ꯍꯥꯏꯌꯦ ꯉꯁꯤ ꯉꯁꯤꯗꯤꯅꯦ ꯈꯦꯆꯤ ꯆꯥꯔꯦ ꯑꯣꯏꯅ ꯆꯥꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯆꯪꯈ꯭ꯔꯦ ꯈꯨꯃꯟꯗꯣ ꯀꯥꯏ ꯆꯪꯈ꯭ꯔꯦ ꯈꯨꯃꯟꯗꯣ ꯍꯥꯏꯔꯣ ꯑꯗꯨꯅꯦꯕ ꯈꯨꯃꯟꯁꯦ ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅꯥꯝꯅ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯗꯥꯕꯨꯡ ꯑꯦꯟ ꯏꯇꯩꯃ ꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯦꯟ ꯂꯥꯏꯚ ꯌꯦꯡꯕ ꯉꯝꯗꯦ ꯋꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯇꯧꯕꯅꯤꯅ ꯈꯔ ꯑꯗꯨꯝ ꯕꯤꯖꯤ ꯂꯩꯅ ꯑꯗꯣ ꯐꯨꯜ ꯁꯥꯄꯣꯔꯠꯅꯤ ꯀꯣ ꯍꯥꯏ ꯑꯣꯀꯦ ꯈꯪꯉꯤ ꯑꯃ ꯑꯩ ꯈꯪꯉꯤꯀꯣ ꯅꯪꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯅꯇꯩꯃꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯔꯒ ꯌꯥꯎꯕꯤꯔꯝꯕꯁꯦ ꯑꯗꯒꯤ ꯅꯪꯅ ꯒꯤꯐꯁꯨ ꯄꯤꯔꯝꯕꯁꯦ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯦ ꯑꯗꯒꯤꯗꯤ ꯋꯥꯍꯦꯡꯕꯝ ꯔꯦꯖꯤꯌꯥꯅ ꯑꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯑꯣ ꯃꯔꯛ ꯃꯔꯛꯇ ꯑꯦꯜꯕꯤꯗ ꯑꯗꯨꯝ ꯆꯪꯉꯣ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯒꯤꯗꯤ ꯔꯦꯖꯤꯌꯥꯅ ꯀꯩ ꯍꯥꯏꯕ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯆꯦ ꯍꯣꯏꯗ ꯆꯥꯛ ꯆꯥꯗꯅ ꯚꯤꯗꯤꯑꯣꯒ ꯅꯝꯗꯣꯏꯅꯦ ꯍꯥꯏ ꯑꯗꯨꯅꯦꯕ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯅꯤꯡꯕꯗꯨꯒꯅꯦ ꯑꯩ ꯌꯨꯝꯁꯦꯅꯦ ꯈꯪꯕ꯭ꯔꯥ ꯐꯠꯇꯕꯒꯤꯅꯦ ꯃꯤꯒ ꯂꯥꯛꯍꯟꯅꯤꯡꯗꯦ ꯏꯀꯥꯏꯖꯩꯕ ꯈꯪꯕ꯭ꯔꯥ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯏꯅꯝꯃ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯌꯨꯕ ꯐꯖꯕ ꯑꯝꯇ ꯍꯥꯏ ꯑꯣꯀꯦ ꯁꯛꯂꯛꯀꯦ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯀꯩꯗꯧꯔꯦ
ꯀꯩꯗꯧꯔꯦ ꯑꯩꯅꯤ ꯍꯥꯏꯗꯣ ꯀꯥꯏꯅ ꯇꯧꯔꯦ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯑꯩꯅꯅꯤ ꯍꯥꯏꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏ ꯔꯦꯖꯤꯌꯥ ꯀꯩꯅꯣ ꯁꯤꯗ ꯄꯤꯟ ꯇꯧꯅ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯁꯅꯥꯁꯤꯡꯁꯦ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯅꯦ ꯃꯥꯁꯨ ꯆꯦꯅꯦꯜ ꯑꯗꯩ ꯂꯩꯕꯅꯤꯀꯣ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯑꯩꯅꯅꯤ ꯁꯤ ꯍꯥꯏꯔ ꯊꯣꯏꯕꯤꯁꯅꯥꯅ ꯀꯤꯟ ꯊꯤꯜꯂꯛꯀꯅꯤꯍꯦ ꯍꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯅꯣꯏꯕꯗꯤ ꯈꯠꯅꯔꯣ ꯁꯝꯒ ꯐꯣꯏꯅꯔꯣ ꯅꯣꯏꯕꯥꯅꯤꯅꯦ ꯕꯦꯔꯥꯅꯤ ꯑꯦꯂꯤꯅꯥ ꯂꯥꯛꯑꯦ ꯑꯦꯂꯤꯅꯥ ꯋꯦꯜꯀꯝ ꯏꯆꯦ ꯑꯦꯂꯤꯅꯥ ꯆꯦ ꯏꯆꯦ ꯀꯩꯅꯣ ꯅꯪ ꯀꯣ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯑꯣ ꯑꯦꯂꯤꯅꯥ ꯅꯪ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯗ ꯍꯥꯏꯈ꯭ꯔ ꯃꯦꯁꯦꯟꯖꯔꯗ ꯍꯥꯏꯔꯛꯄ꯭ꯔꯣ ꯑꯩ ꯈꯪꯗꯦꯌꯦ ꯑꯁꯤꯒꯗꯤ ꯅꯦꯅꯥꯁꯦ ꯄꯤꯔꯛꯄ ꯅꯨꯡꯉꯥꯏꯔꯣꯏ ꯑꯦꯜꯕꯤꯗꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕꯀꯣ ꯑꯗꯣ ꯃꯦꯁꯦꯟꯖꯔꯗ ꯋꯦꯠ ꯄꯤꯔꯛꯀꯦꯀꯣ ꯁꯣꯏꯗꯅ ꯋꯦꯠ ꯅꯦꯅꯥ ꯐ꯭ꯔꯣꯝꯗꯨꯅ ꯁꯥꯏꯈꯣꯝꯅ ꯋꯦꯠ ꯐꯖꯩ ꯋꯦꯠ ꯍꯣꯏ ꯋꯦꯠ ꯐ꯭ꯔꯣꯝꯗꯨꯅ ꯐꯖꯩ ꯆꯦꯅꯨ ꯑꯣ ꯋꯥꯏꯠ ꯀꯩꯅꯣ ꯐ꯭ꯔꯦꯝꯗꯨꯅ ꯐꯖꯩ ꯋꯦꯠ ꯍꯥꯏꯕ ꯐ꯭ꯔꯦꯝꯗ ꯑꯣ ꯁꯤ ꯐꯖꯗꯦ ꯍꯥꯏꯔꯣ ꯁꯤ ꯐꯖꯗ꯭ꯔꯥ ꯑꯁꯤꯅꯦ ꯇꯥꯡꯕꯗꯤ ꯁꯤꯅ ꯍꯦꯟꯅ ꯇꯥꯡꯉꯤꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯇꯥꯡꯕꯗꯨꯒ ꯐꯖꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯨ ꯇꯧꯁꯜꯂꯛꯄꯅꯤꯗ ꯑꯗꯒꯤ ꯑꯅꯁ ꯈꯥꯟ ꯍꯦꯜꯂꯣ ꯖꯤ ꯀꯦꯁꯦ ꯍꯣ हम लोग अच्छे हैं अनस आप कैसे हो वेलकम मेरे एलबी पे आने के लिए और मेरे चैनल को भी सपोर्ट कीजिए प्लीज ꯋꯥꯍꯩꯕꯝ ꯔꯦꯖꯤꯌꯥꯅ ꯍꯥꯏꯕ ꯏꯀꯥꯏꯒꯅꯨ ꯆꯦ ꯍꯥꯏ ꯑꯗꯨꯅꯦꯕ ꯏꯀꯥꯏꯅ ꯁꯨꯝ ꯎꯠꯇ ꯌꯥꯗꯕꯩ ꯁꯨꯝ ꯎꯠꯂꯦ ꯁꯨꯝ ꯐꯠꯇꯕꯒꯁꯦ ꯈꯪꯕ꯭ꯔ ꯃꯌꯥꯝꯗ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯂꯥꯏꯚꯇꯤ ꯊꯥꯕꯗ ꯉꯥꯏꯔꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦꯗ ꯍꯥꯏ ꯅꯣꯛꯁꯤ ꯀꯩꯅꯣ ꯅꯣꯛꯇꯅ ꯌꯥꯕ꯭ꯔꯣ ꯅꯣꯛꯄꯁꯦ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯑꯃꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯏꯇꯥ ꯑꯩꯁꯨ ꯂꯥꯛꯆꯔꯦ ꯑꯣ ꯀꯩꯁꯥꯝꯒꯤ ꯏꯇꯥ ꯂꯥꯛꯑꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯣ ꯏꯇꯥ ꯉꯁꯤꯁꯦ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯔꯦꯅꯦ ꯏꯇꯥ ꯅꯪꯗꯤ ꯀꯩ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯃꯨꯇꯨꯝ ꯑꯣꯐꯤꯁꯤꯌꯦꯜ ꯆꯦꯅꯦꯜꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯨꯒ ꯑꯩꯗꯤ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯃꯨꯇꯨꯝ ꯑꯣꯐꯤꯁꯦꯜ ꯀꯩꯅꯣꯅ ꯆꯥꯛ ꯆꯥꯔꯕꯣ ꯑꯣꯖꯥꯕꯨ ꯍꯥꯏꯌꯦ ꯆꯥꯔꯦ ꯑꯩꯈꯣꯏ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯥꯔ ꯀꯦ ꯕꯥꯕꯨꯅ ꯍꯥꯏ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏ ꯐꯥꯏꯟ ꯕ꯭ꯔꯣ ꯑꯗꯒꯤꯗꯤ ꯑꯦꯂꯤꯅꯥꯅ ꯀꯩ ꯍꯥꯏꯕ ꯐꯔꯦ ꯈꯪꯖꯔꯦ ꯅꯣꯏꯒꯤ ꯂꯥꯏꯚ ꯑꯝꯇ ꯌꯦꯡꯉꯔꯣꯏ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯍꯥꯏ ꯑꯩ ꯈꯪꯗꯦꯅꯦ ꯑꯦꯂꯤꯅꯥ ꯑꯩ ꯈꯪꯗꯦ ꯁꯥꯎꯕ ꯌꯥꯗꯦ ꯑꯩ ꯍꯣꯔꯦꯟ ꯆꯦꯛ ꯇꯧꯔꯒ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯗꯣꯔꯛꯎꯔꯣ ꯁꯤꯗ ꯑꯗꯨꯒꯩꯗꯤ ꯗꯥꯏꯔꯦꯛ ꯍꯥꯏꯌꯨ ꯌꯥꯗꯦ ꯍꯣꯔꯦꯟ ꯍꯥꯏꯔꯛꯀꯦ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯥꯔꯛꯑꯒꯦ ꯔꯦꯖꯤꯌꯥ ꯀꯩꯅꯣ ꯇꯧꯒꯦ ꯂꯥꯏꯚꯇꯨ ꯊꯣꯛꯑ ꯌꯦꯡꯒꯦꯀꯣ ꯅꯪꯒꯤ ꯋꯥꯆꯞ ꯔꯦꯖꯤꯌꯥ ꯅꯠꯇꯦ ꯑꯦꯂꯤꯅꯥ ꯔꯦꯖꯤꯌꯥ ꯔꯦꯖꯤꯌꯥꯅ ꯍꯥꯏꯔꯣ ꯃꯦꯁꯦꯟꯖꯔꯗ ꯃꯥꯒꯤ ꯚꯤꯗꯤꯑꯣꯅꯤ ꯌꯦꯡꯉꯣ ꯑꯣꯀꯦ ꯏꯁꯩꯅꯤ ꯑꯣꯀꯦ ꯇꯥꯎꯑꯣꯅ ꯔꯦꯖꯤꯌꯥ ꯌꯦꯡꯒꯦ ꯍꯣꯔꯦꯟꯃꯨꯛꯀꯣ ꯑꯦꯂꯤꯅꯥ ꯑꯩ ꯁꯣꯏꯗꯅ ꯅꯪ ꯀꯩꯅꯣꯗꯨꯒ ꯆꯪꯉꯒ ꯅꯝꯕꯔ ꯁꯣꯏꯗꯅ ꯄꯤꯔꯛꯀꯦꯀꯣ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯆꯦ ꯑꯅꯨ ꯋꯥꯔꯦ ꯄꯨꯟꯁꯤꯁꯦ ꯍꯥꯏꯌꯣ ꯀꯩꯗꯧꯔꯒꯦ ꯅꯦꯅꯥ ꯑꯋꯥꯕ ꯌꯥꯗꯦ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯐꯦꯁ ꯇꯧꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯀꯌꯥꯝ ꯑꯋꯥꯕ ꯑꯩꯈꯣꯏ ꯊꯦꯡꯅꯈ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯗꯥ ꯈꯕꯥꯏꯅꯤꯁꯦ ꯂꯣꯏꯅ ꯐꯦꯁ ꯇꯧꯅꯔꯒ ꯂꯥꯛꯏꯅꯤ ꯀꯩ ꯍꯥꯏꯅꯤ ꯆꯦꯁꯤꯂꯤꯌꯥ ꯕꯤꯕꯤ ꯑꯋꯥꯕꯁꯦ ꯃꯈꯜ ꯁꯤꯁ ꯊꯦꯡꯅꯔꯛꯑꯦꯕ ꯑꯩꯗꯤ ꯌꯨ ꯑꯗꯣ ꯁꯣ ꯀ꯭ꯌꯨꯠ ꯊꯦꯡꯛ ꯌꯨ ꯁꯣ ꯊꯧꯅꯥꯁꯦ ꯃꯆ ꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅꯅꯦ ꯊꯧꯅꯥꯁꯦ ꯑꯩ ꯗꯕꯜ ꯍꯜꯂꯛꯇꯦꯕꯀꯣ ꯗꯥꯏꯔꯤ ꯆꯤꯡꯈꯠꯂꯨꯒꯦ ꯑꯗꯒꯤꯗꯤ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯏꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯔꯣꯃꯤꯇꯥ ꯗꯕꯜ ꯗꯥꯏꯔꯤꯅ ꯒꯨꯗ ꯅꯪ ꯏꯚꯤꯅꯤꯡ ꯇꯨꯝꯗ꯭ꯔꯕꯣ ꯑꯦꯟ ꯉꯟꯇꯥꯅ ꯂꯣꯠꯁ ꯇꯨꯝꯗ꯭ꯔꯕꯣ ꯑꯣꯐ ꯔꯣꯃꯤꯇꯥ ꯂꯚ ꯐ꯭ꯔꯣꯝ ꯉꯟꯃꯜꯂꯤꯗ ꯉꯥꯏꯍꯥꯛ ꯂꯩꯈꯣꯗ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯆꯦ ꯇꯨꯝꯈ꯭ꯔꯦ ꯃꯥ ꯇꯨꯝꯈ꯭ꯔꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥ ꯁꯨꯁꯃꯤꯂꯥ ꯃꯌꯥꯝ ꯇꯝꯅꯈ꯭ꯔꯦ ꯑꯃꯝꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯉꯥꯟꯕ ꯁꯔꯨꯛ ꯐꯪꯗ꯭ꯔꯗꯤ ꯃꯩ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯃꯩ ꯆꯠꯊꯣꯛꯈ꯭ꯔꯤꯕ ꯏꯅꯝꯃ ꯅꯪꯁꯦ ꯅꯣꯡꯃꯒꯤ ꯊꯤꯖꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯅꯝꯃꯗꯤ ꯑꯩꯉꯣꯟꯗꯒꯤ ꯁꯨꯝ ꯐꯖꯕ ꯍꯦꯜꯂꯛꯑꯦ ꯍꯦꯜꯂꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦ ꯏꯅꯝꯃꯅ ꯐꯖꯕ ꯂꯣꯏꯔꯦ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯋꯥꯔꯤꯁꯤꯗꯤ ꯑꯥꯔ ꯀꯦ ꯕꯥꯕꯨꯅ ꯍꯥꯏ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏꯌꯦ ꯐꯥꯏꯟ ꯕ꯭ꯔꯣ ꯐꯥꯏꯟ ꯑꯗꯒꯤꯗꯤ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯂꯞ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯋꯥꯔꯖꯣꯟ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯩꯁꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜꯅ ꯁꯅꯥ ꯁꯤꯡꯍ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯁꯅꯥꯁꯦ ꯂꯩꯔꯤꯔ ꯂꯩꯇ꯭ꯔꯤꯔꯥ ꯈꯪꯗꯦꯅꯦ ꯑꯗꯒꯤꯗꯤ ꯑꯥꯔ ꯀꯦ ꯕꯥꯕꯨꯅ ꯋꯥꯌꯥꯔ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯋꯤ ꯑꯥꯔ ꯐ꯭ꯔꯣꯝ ꯁꯤꯜꯆꯔ ꯕ꯭ꯔꯣ ꯑꯗꯒꯤꯗꯤ ꯁꯨꯁꯤꯀꯥꯟꯇ ꯁꯤꯡꯍꯅ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯕꯤꯔꯒꯦ ꯉꯁꯤꯗꯤ ꯏꯁꯩ ꯈꯔ ꯉꯪꯅ ꯉꯟꯅ ꯍꯥꯏꯔꯣ ꯈꯔ ꯉꯟꯅ ꯍꯧꯕꯤꯔꯛꯎ ꯍꯥꯏꯕ ꯑꯩꯁꯦ ꯄꯨꯔꯥ ꯁꯤꯡꯒꯔ ꯇꯥꯏꯞꯅꯤ ꯅꯣꯏ ꯇꯧꯕꯤꯔꯤꯁꯦꯕꯣ ꯏꯁꯩꯒꯅꯦ ꯈꯣꯟꯗꯥꯁꯤꯒꯕꯣ
ꯊꯣꯏꯕꯤꯁꯅꯥꯅ ꯃꯩ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯊꯣꯏꯕꯤꯁꯅꯥꯅ ꯑꯃꯨꯛ ꯇꯧꯔꯦꯅꯦ ꯁꯤꯗ ꯃꯨꯠꯂꯤꯕ ꯃꯩꯗꯨꯒ ꯁꯛꯂꯤꯕ ꯏꯁꯩꯗꯨꯒ ꯋꯥꯎ ꯍꯥꯏꯈꯔꯦ ꯔꯣꯃꯤꯇꯥꯁꯤꯡꯅ ꯑꯉꯥꯡ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯀꯅꯤꯗꯨꯅ ꯈꯔ ꯉꯟꯅ ꯇꯨꯝꯒꯦ ꯅꯨꯡꯇꯤꯒꯤ ꯆꯪꯂꯛꯀꯅꯤꯀꯣ ꯆꯦ ꯂꯥꯏꯐꯇ ꯀꯩ ꯍꯥꯏꯕ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯑꯣꯀꯦ ꯔꯣꯃꯤꯇꯥ ꯇꯨꯝꯃꯣꯀꯣ ꯉꯟꯅ ꯍꯧꯒꯠꯂꯣ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯄꯁꯦ ꯉꯟꯅ ꯍꯧꯒꯠꯇ ꯌꯥꯗꯕꯅꯤ ꯆꯨꯝꯃꯤ ꯑꯗꯒꯤ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯅꯦꯅꯥ ꯅꯪ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯑꯒ ꯆꯠꯀꯅꯤ ꯍꯥꯏꯁꯦ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣꯅꯦ ꯑꯗꯒꯤꯗꯤ ꯑꯦꯂꯤꯅꯥꯅ ꯍꯥꯏꯕ ꯐꯕꯠꯇ ꯐꯦꯁꯕꯨꯛꯇ ꯊꯥꯔꯛꯑꯣ ꯆꯦ ꯑꯅꯨꯀꯣ ꯑꯕꯦꯝꯃꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯑꯕꯦꯝꯃ ꯇꯨꯝꯈ꯭ꯔꯦ ꯑꯦꯂꯤꯅꯥ ꯑꯩ ꯊꯥꯔꯛꯀꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯁꯣꯏꯗꯅ ꯊꯥꯔꯛꯀꯦ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯩ ꯀꯩꯁꯥꯝꯒꯤ ꯀꯩꯅꯣꯅ ꯏꯇꯥꯅ ꯑꯣꯟ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯗꯨꯅꯦꯕ ꯑꯩꯉꯣꯟꯗꯅꯦ ꯑꯦꯐꯕꯤꯗꯅꯦ ꯈꯪꯉꯕ ꯃꯤ ꯃꯌꯥꯝ ꯃꯦꯁꯦꯁ ꯊꯥꯔꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯆꯥꯛ ꯆꯥꯔꯕ ꯆꯤꯆꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯩꯗꯧꯔꯤꯗꯣ ꯑꯩꯅꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯤꯒꯤ ꯃꯦꯁꯦꯁ ꯃꯌꯥꯝꯗꯣ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯂꯣꯏꯅ ꯄꯤꯌꯦꯕꯀꯣ ꯑꯩ ꯉꯝꯕ ꯃꯇꯝꯗ ꯂꯣꯏꯅ ꯄꯤꯖꯩꯑꯕ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯐꯪꯅꯍꯧꯗꯕ ꯇꯥꯔꯒꯁꯨꯅꯦ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯇ꯭ꯔꯒꯁꯨ ꯁꯥꯎꯒꯅꯨꯀꯣ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯧꯅꯤꯗꯅꯀꯣ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕ ꯑꯗꯩ ꯌꯨꯝꯁꯨ ꯄꯨꯔꯒ ꯂꯩꯕꯅꯤꯅꯅꯦ ꯍꯥꯏꯗꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯌꯥꯝ ꯄꯥꯏꯕ ꯐꯪꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤ ꯇꯧꯕꯅꯦꯕ ꯑꯗꯣ ꯅꯨꯡꯗꯥꯡ ꯇꯨꯝꯕꯒꯨꯝꯕꯗ ꯇꯅꯤꯅ ꯌꯦꯡꯗꯣꯏꯁꯦ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯗꯣꯏꯁꯦ ꯀꯅꯥ ꯀꯔꯤ ꯂꯩꯒꯦꯅ ꯑꯗꯨꯒ ꯂꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯍꯟꯗꯣꯏꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯌꯥꯝ ꯆꯥꯎꯊꯣꯛꯏꯅꯤ ꯀꯥꯏꯅ ꯈꯜꯂꯝꯒꯅꯤ ꯑꯩ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨꯝ ꯂꯩꯇꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯤꯅ ꯅꯝꯕꯔ ꯄꯤꯔꯛꯎ ꯍꯥꯏꯌꯦ ꯑꯩ ꯑꯗꯨꯝ ꯅꯝꯕꯔ ꯄꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯅꯍꯥꯟꯗꯤꯅꯦ ꯀꯩꯗꯧꯏ ꯈꯪꯕ꯭ꯔꯥ ꯅꯨꯄꯤꯒꯤꯅꯦ ꯀꯩꯅꯣꯁꯨ ꯐꯣꯇꯣꯁꯨ ꯊꯝꯃꯤꯕꯀꯣ ꯃꯥꯏ ꯀꯩꯅꯣꯗꯨꯗ ꯑꯗꯩꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯃꯃꯤꯡꯁꯨ ꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯑꯗꯣ ꯑꯩꯗꯤ ꯅꯨꯄꯤꯅꯦ ꯍꯥꯏꯅꯅꯦ ꯈꯪꯉꯕ ꯂꯣꯏꯅ ꯑꯩꯒ ꯃꯥꯒꯁꯦ ꯃꯦꯁꯦꯁ ꯊꯥꯅꯔꯒꯅꯦ ꯑꯗꯒꯤ ꯃꯥꯅꯅꯦ ꯀꯣꯜ ꯇꯧꯁꯜꯂꯛꯄꯩ ꯋꯥꯅꯦꯕ ꯀꯣꯜ ꯇꯧꯁꯜꯂꯀꯥꯟꯗ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤꯕ ꯈꯪꯉꯕ ꯑꯗꯣ ꯑꯩꯅ ꯑꯗꯨ ꯕ꯭ꯂꯣꯛ ꯇꯧꯁꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯅꯝꯕꯔꯗꯣ ꯑꯗꯨꯅ ꯀꯤꯕ ꯑꯃ ꯌꯥꯎꯔꯦꯕ ꯍꯧꯖꯤꯛꯁꯦ ꯅꯨꯄꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯨꯄꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯏꯁꯥꯗꯅꯦ ꯀꯤꯕꯗꯣ ꯐꯥꯎꯔꯤꯕ ꯍꯧꯖꯤꯛꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯦ ꯏꯅꯝꯃ ꯏꯁꯩ ꯍꯥꯏ ꯑꯗꯒꯤꯗꯤ ꯔꯤꯌꯥꯁꯅ ꯀꯩ ꯍꯥꯏꯕ ꯏꯆꯦꯁꯦ ꯑꯦꯛ ꯌꯥꯝꯅ ꯍꯩꯌꯦ ꯃꯥꯡꯈ꯭ꯔꯦ ꯑꯦꯛ ꯌꯥꯝꯅ ꯍꯩꯌꯦ ꯀꯥꯏꯅꯣ ꯑꯦꯛꯖꯥꯝꯅ ꯍꯩꯌꯦ ꯏꯁꯩ ꯑꯩ ꯁꯅꯥ ꯁꯪꯕꯥꯝꯇ ꯊꯥꯔꯛꯑꯣꯅꯦ ꯄ꯭ꯂꯤꯖ ꯀꯩ ꯍꯥꯏꯅꯣ ꯏꯁ ꯑꯩ ꯈꯔ ꯁꯪꯕꯥꯝꯇ ꯊꯥꯔꯛꯄ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯏꯁꯩ ꯈꯔ ꯁꯥꯡꯕ ꯑꯝꯇ ꯊꯥꯔꯛꯑꯣꯅꯦ ꯄ꯭ꯂꯤꯖ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯒꯤꯗꯤ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯀꯨꯀꯤꯒꯤ ꯀꯣꯃꯦꯟ ꯇꯤꯞ ꯄꯥꯕꯤꯒꯅꯨ ꯏꯟ ꯃꯅꯤꯄꯨꯔꯤ ꯗꯤꯌꯥꯔ ꯏꯁ ꯅꯣ ꯀꯨꯀꯤꯂꯦꯟ ꯍꯥꯏ ꯀꯨꯀꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯑꯩ ꯈꯪꯗꯦꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯏꯁꯩ ꯐꯥꯗ꯭ꯔꯤꯗꯣ ꯐꯥꯅꯤꯡꯗ ꯑꯩꯒꯤ ꯏꯁꯇꯦꯇꯁ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯣ ꯏꯁꯩ ꯌꯥꯝ ꯐꯥꯅꯕ ꯍꯥꯏ ꯑꯣꯀꯦ ꯌꯦꯡꯒꯦ ꯔꯤꯌꯥꯁꯅ ꯏꯁꯩ ꯈꯔ ꯁꯥꯡꯕ ꯑꯝꯇ ꯇꯧꯕꯤꯌꯨꯅꯦ ꯄ꯭ꯂꯤꯖ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯏꯁꯩꯁꯦ ꯐꯥꯗꯦꯅꯦ ꯇꯧꯕꯤꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯆꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯊꯣꯏꯕꯤ ꯂꯥꯏꯁ꯭ꯔꯝꯅꯀꯣ ꯆꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯀꯥꯏꯗꯅꯣꯅꯦ ꯑꯩ ꯆꯍꯤꯁꯦ ꯗꯧꯁꯜꯂꯕꯅꯤ ꯐꯖꯕꯒ ꯑꯩ ꯃꯥꯏꯊꯣꯡꯁꯤꯒ ꯐꯖꯕꯒ ꯀꯔꯤꯝ ꯂꯩꯇ꯭ꯔꯕꯅꯤꯗ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯂꯥꯛꯇꯦꯗ ꯀꯨꯀꯤ ꯂꯥꯛꯂꯗꯤ ꯀꯩ ꯍꯥꯏꯕ ꯆꯔꯝ ꯃꯦꯠꯇꯧ ꯉꯥꯏꯔꯕꯅꯤ ꯅꯆꯜꯅ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯆꯔꯝ ꯃꯦꯠꯇꯣꯏꯅꯦ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯊꯣꯏꯕꯤꯁꯅꯥ ꯑꯩꯈꯣꯏ ꯃꯦꯠꯄꯒꯤ ꯃꯥ ꯔꯦꯗꯤꯗ ꯂꯩꯈ꯭ꯔꯕꯅꯦ ꯑꯗꯒꯤ ꯔꯤꯌꯥꯁꯅ ꯏꯁꯩ ꯈꯔ ꯁꯥꯡꯕ ꯑꯝꯇ ꯁꯛꯄꯤꯌꯨꯅꯦ ꯀꯩꯁꯤ ꯁꯛꯁꯤꯒꯦ ꯊꯣꯏꯕꯤꯁꯅꯥ ꯀꯩꯁꯤ ꯁꯛꯁꯤꯒꯦ ꯑꯝꯇ ꯍꯥꯏꯔꯧꯅꯦ ꯑꯩ ꯈꯟꯕꯝ ꯈꯪꯗ꯭ꯔꯦꯃꯤ ꯁꯤ ꯅꯪꯅ ꯑꯄꯥꯝꯕ ꯁꯛꯂꯛꯑꯣ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯔꯣ ꯑꯣꯀꯦ ꯏꯁꯩ ꯑꯃ ꯁꯛꯂꯒꯦ ꯄꯨꯁꯄꯥꯔꯥꯅꯤꯒꯤꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ
ꯂꯥꯛꯇ ꯂꯥꯛꯁꯅꯨ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯟꯗ꯭ꯔꯤꯉꯩ ꯃꯦꯠꯀꯦ ꯆꯔꯝꯗꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯀꯨꯀꯤ ꯑꯃ ꯂꯥꯛꯈꯤꯕꯅꯤ ꯀꯨꯀꯤꯗꯤ ꯍꯦꯛ ꯎꯕꯒ ꯍꯥꯠꯀꯗꯕꯅꯤ ꯍꯧꯖꯤꯛꯁꯨ ꯀꯥꯞꯊꯔꯛꯏ ꯃꯣꯏꯅ ꯍꯥꯏ ꯑꯗꯨꯅꯦ ꯔꯤꯌꯥꯁꯅ ꯍꯥꯏꯕ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯑꯣꯀꯦ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯏꯁꯩ ꯑꯃ ꯁꯛꯂꯒꯦꯀꯣ ꯈꯣꯟꯗꯥꯁꯤꯒ ꯁꯛꯇꯣꯏꯁꯤꯒ ꯑꯣꯏꯃꯥ ꯑꯩ ꯁꯤꯔꯦꯗ ꯅꯣꯛꯅꯤꯡꯉꯛꯄꯅ ꯂꯣꯏꯔꯦꯗ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯅꯨꯡꯁꯤꯔꯕ ꯂꯥꯛꯂꯔꯣꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯅꯨꯡꯁꯤꯔꯕ ꯂꯥꯛꯂꯔꯣꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯂꯛꯅ ꯁꯣꯟꯅꯈꯤꯕꯅꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯂꯛꯅ ꯁꯣꯟꯅꯈꯤꯕꯅꯤ ꯌꯥꯔꯕꯣ ꯑꯗꯒꯤ ꯔꯤꯌꯥꯁꯅ ꯀꯩ ꯍꯥꯏꯕ ꯀꯩ ꯍꯥꯏꯅꯣ ꯔꯤꯌꯥꯁꯅ ꯀꯩ ꯍꯥꯏꯕ ꯇꯥꯔꯤꯈꯩ ꯄꯦꯟꯗꯦ ꯏꯆꯦꯒꯤ ꯏꯁꯩꯗꯣ ꯍꯥꯏꯔꯦ ꯔꯤꯌꯥꯁꯅ ꯁ꯭ꯋꯤꯠ ꯚꯣꯏꯁ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯀꯥꯏꯗꯩꯅꯣꯅꯦ ꯅꯣꯏꯕꯣ ꯊꯣꯏꯕꯤꯁꯅꯥꯅ ꯋꯥꯎ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯀꯦꯞ ꯀꯠꯅ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏ ꯑꯗꯒꯤ ꯔꯤꯌꯥꯁꯅ ꯁ꯭ꯋꯤꯠ ꯚꯣꯏꯁ ꯍꯥꯏ ꯑꯗꯒꯤ ꯅꯥꯎꯔꯦꯝ ꯀꯩꯅꯣꯅ ꯔꯤꯜꯁ ꯆꯦꯅꯦꯜꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯀꯩꯅꯣꯅ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯕ ꯅꯩꯔꯦ ꯍꯥꯏ ꯑꯗꯩ ꯔꯤꯌꯥꯁꯅ ꯌꯥꯗ꯭ꯔꯤꯌꯦ ꯁꯛꯂꯛꯈꯣ ꯍꯥꯏ ꯑꯇꯩ ꯃꯈꯥ ꯐꯥꯗ꯭ꯔꯦꯅꯦ ꯔꯤꯌꯥꯁ ꯁꯤꯒꯤ ꯏꯁꯩꯁꯦ ꯃꯈꯥ ꯑꯇꯩ ꯐꯥꯗ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯁꯨꯁꯤꯀꯥꯟꯇꯅ ꯌꯥꯔꯦ ꯅꯨꯡꯁꯤꯔꯕ ꯍꯥꯏ ꯔꯤꯌꯥꯁꯅ ꯂꯥꯛꯂꯔꯣꯏ ꯃꯊꯪꯗꯣ ꯑꯃꯨꯛ ꯁꯛꯈꯣ ꯍꯟꯅ ꯏꯁꯩ ꯊꯣꯏꯕꯤꯁꯅꯥ ꯅꯪꯒꯤ ꯑꯩꯒꯤ ꯏꯅꯝꯃ ꯅꯪꯇꯒ ꯑꯩꯒ ꯑꯣꯏꯖꯒꯦ ꯁꯒꯣ ꯄꯨꯁꯄꯥꯔꯥꯅꯤꯒꯤꯗꯣ ꯐꯥꯗꯕ꯭ꯔꯣ ꯅꯪꯇꯒ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯅꯪꯇꯒ ꯑꯩꯒꯤ ꯑꯣꯏꯖꯒꯦꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯏꯁꯩꯅꯣꯅꯦ ꯔꯤꯌꯥꯁꯅ ꯁꯛꯂꯛꯈꯣ ꯍꯥꯏꯌꯦ ꯔꯦꯖꯤꯌꯥꯅ ꯏꯁꯩ ꯌꯥꯝ ꯐꯖꯩ ꯏꯆꯦ ꯍꯥꯏꯌꯦ ꯀꯥꯏꯗꯅꯣ ꯔꯦꯖꯤꯌꯥ ꯑꯗꯨꯝ ꯃꯣꯏꯅ ꯁꯛꯂꯛꯑꯣ ꯍꯥꯏꯕꯁꯤꯒꯅꯦ ꯑꯗꯨꯝ ꯁꯛꯆꯟꯕꯩ ꯋꯥꯅꯤꯗ ꯑꯩꯅꯒ ꯏꯁꯩ ꯌꯥꯝ ꯍꯩꯕꯒ ꯅꯠꯇꯦ ꯃꯤꯅꯥꯛꯁꯤ ꯌꯦꯛꯄꯝꯅ ꯅꯩꯔꯦ ꯐꯖꯔꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯦꯞꯀꯠꯅ ꯆꯦꯅꯨ ꯈꯨꯃꯟ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏ ꯀꯦꯞꯀꯠ ꯅꯪꯕꯨ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯇꯨꯝꯅꯤꯡꯉꯕꯣ ꯅꯥꯈꯣ ꯂꯩꯒꯣꯗ ꯃꯤꯅꯒ ꯌꯥꯝꯗꯕꯁꯤꯗ ꯉꯥꯛꯇꯪ ꯂꯩꯈꯣ ꯃꯤ ꯑꯗꯩ ꯔꯤꯌꯥꯁꯅ ꯀꯩ ꯍꯥꯏꯕ ꯁꯛꯂꯛꯑꯣ ꯄꯨꯁꯄꯥꯒꯤ ꯑꯃ ꯍꯦꯛꯇ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯏꯁꯩ ꯀꯩꯅꯣ ꯈꯟꯒꯦ ꯉꯥꯏꯈꯣ ꯍꯥꯏ ꯑꯣꯀꯦ ꯈꯜꯂꯣ ꯑꯗꯣ ꯅꯪꯅ ꯈꯜꯂꯛꯄ ꯏꯁꯩꯁꯦ ꯑꯩꯅ ꯐꯥꯗꯕꯤꯒ ꯇꯧꯕ ꯁꯤꯒꯅꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯔꯤꯌꯥꯁꯅ ꯑꯩ ꯉꯥꯏꯕ ꯋꯥꯔꯦ ꯆꯦꯆꯦ ꯍꯥꯏ ꯀꯩꯁꯤ ꯁꯛꯁꯤꯒꯦ ꯐꯔꯦ ꯋꯥꯈꯜꯒꯤꯗꯨꯃꯒ ꯁꯛꯂꯒꯦꯀꯣ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯋꯥꯈꯜꯒꯤ ꯇꯧꯕꯗꯣ ꯁꯛꯂꯒꯦꯀꯣ ꯍꯩ ꯄꯣꯟꯇꯦꯅ ꯇꯧꯔꯤꯁꯦ ꯉꯪꯗꯣꯏꯁꯦ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ 이미 다세 위실라바수 낭따기 삭담니 우리바 ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯊꯤꯌꯨꯒꯅꯤ ꯋꯥꯈꯜꯒꯤ ꯌꯥꯔꯦ ꯀꯣꯃꯦꯟ ꯃꯌꯥꯝ ꯍꯟꯗꯣꯛꯈ꯭ꯔꯅꯤ ꯃꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯛꯅꯤꯡꯉꯦ ꯌꯥꯝꯅ
ꯑꯗꯨꯅꯅꯤ ꯑꯩꯁꯨ ꯈꯟꯗꯧ ꯇꯜꯂꯤꯁꯦ ꯍꯥꯏ ꯑꯗꯩ ꯔꯤꯌꯥꯁꯅ ꯀꯩ ꯋꯥꯎ ꯃꯦꯂꯣꯗꯤꯌꯁ ꯚꯣꯏꯁ ꯀꯥꯏꯅꯦ ꯂꯣꯏꯔꯦ ꯑꯗꯒꯤ ꯅꯥꯎꯔꯦꯝꯅ ꯀꯩ ꯍꯥꯏꯕ ꯏꯆꯦꯁꯦ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯍꯩꯌꯦ ꯚꯣꯏꯁꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯀꯥꯏꯗꯩꯅꯣꯅꯦ ꯅꯪꯕꯨ ꯑꯩ ꯃꯑꯣꯡ ꯆꯥꯕ ꯅꯠꯇꯦ ꯑꯗꯨꯝ ꯀꯥꯕꯛ ꯁꯥꯕꯛ ꯆꯩꯅꯤ ꯅꯣꯏ ꯔꯤꯌꯥꯁꯅ ꯋꯥꯎ ꯃꯦꯂꯣꯗꯤꯌꯁ ꯚꯣꯏꯁ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯄꯨꯁꯄꯔꯥꯅꯤꯒꯤ ꯃꯄꯨ ꯇꯥꯛꯇꯅ ꯊꯃꯣꯏꯒꯤ ꯀꯣꯟꯊꯣꯡ ꯁꯪꯂꯤꯕꯗꯣ ꯁꯛꯂꯒꯣ ꯁꯤꯁꯨ ꯐꯥꯗꯦ ꯍꯥꯏꯔꯛꯀꯅꯤ ꯈꯪꯉꯤꯅꯦ ꯅꯠꯇ꯭ꯔꯥ ꯐꯥꯗꯦꯅꯦ ꯅꯪ ꯈꯜꯂꯤꯗꯣ ꯆꯨꯝꯃꯤꯅꯦ ꯀꯦꯞꯀꯠꯅ ꯍꯥꯏꯕ ꯊꯣꯏꯕꯤ ꯇꯨꯝꯅꯤꯡꯉꯦ ꯀꯦꯞꯀꯠ ꯈꯨꯃꯟ ꯅꯪ ꯁꯤꯖꯅꯤ ꯅꯪ ꯂꯩꯌꯨ ꯔꯤꯌꯥꯁꯅ ꯋꯥꯎ 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 ꯍꯥꯏꯈꯔꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯃꯦꯁꯦꯖ ꯀꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯉꯥꯎꯔꯦ ꯗꯗꯥ ꯅꯪ ꯏꯁꯩꯗꯣ ꯍꯥ ꯍꯥ ꯀꯦꯞꯀꯠꯅ ꯍꯥꯏꯕ ꯇꯨꯝꯅꯤꯡꯉꯦꯀꯣ ꯕꯥꯏ ꯕꯥꯏ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯆꯠꯈꯤꯅꯨ ꯅꯪ ꯁꯤꯖꯅꯤ ꯅꯪ ꯆꯠꯂꯕ ꯅꯪ ꯈꯪꯉꯨ ꯕꯕꯥ ꯔꯤꯌꯥꯁꯅ ꯍꯥꯏꯕ ꯁꯛꯈꯣ ꯍꯥꯏꯔꯒ ꯍꯥꯏ ꯋꯥꯍꯩ ꯔꯦꯖꯤꯌꯥꯅ ꯌꯥꯝꯅ ꯍꯩꯔꯤꯁꯤꯗꯤ ꯍꯥꯏ ꯀꯥꯏꯗꯩꯅꯣ ꯔꯦꯖꯤꯌꯥ ꯑꯩ ꯏꯁꯩꯒ ꯍꯩꯕ ꯅꯠꯇꯦꯗ ꯁꯨꯝ ꯃꯣꯏꯅꯅꯦ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯕꯗꯨꯗꯅꯦ ꯍꯥꯏꯕꯤꯃ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯁꯩ ꯈꯟꯕ ꯇꯣꯛꯑꯒꯦꯗ ꯑꯩ ꯇꯥꯕꯗ ꯂꯩꯔꯒꯦ ꯍꯥꯏ ꯁꯥꯎꯔꯦ ꯈꯔ ꯁꯥꯎꯅꯤꯡꯉꯦ ꯃꯥ ꯅꯥꯎꯔꯦꯝꯅ ꯍꯥꯏꯕ ꯏꯆꯦ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯊꯦꯡꯀ꯭ꯌꯨ ꯅꯥꯎꯔꯦꯝ ꯔꯤꯜꯁ ꯆꯦꯅꯦꯜ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯑꯗꯨꯒ ꯅꯆꯦꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯁꯨꯃꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟꯠꯁ ꯏꯕꯤꯔꯛꯄ ꯑꯩꯕꯨ ꯊꯥꯒꯠꯄ ꯋꯥꯍꯩ ꯏꯕꯤꯔꯛꯄ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯁꯥꯎꯅꯤꯡꯗꯦ ꯑꯩ ꯍꯥꯏꯌꯦ ꯁꯥꯎꯅꯨꯕ ꯅꯆꯦꯗꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯊꯥꯡꯒꯩ ꯁꯦꯡꯅ ꯏꯁꯩ ꯁꯛꯄꯤ ꯑꯃ ꯅꯠꯇꯕꯅꯤꯅꯅꯦ ꯂꯣꯏꯅ ꯏꯁꯩꯗꯣ ꯐꯥꯗꯕꯒꯤꯅꯦꯕꯀோ ꯔꯦꯖꯤꯌꯥꯅ ꯑꯩ ꯇꯨꯝꯃꯒꯦ ꯆꯦ ꯐꯣꯟ ꯅꯝꯕꯔ ꯊꯥꯔꯛꯄ ꯀꯥꯎꯅꯤꯀꯣ ꯑꯣꯀꯦ ꯔꯦꯖꯤꯌꯥ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯣ ꯊꯥꯔꯛꯀꯦ ꯁꯣꯏꯗꯅ ꯊꯥꯔꯛꯀꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯇꯨꯝꯃꯣ ꯑꯗꯣ ꯑꯗꯨꯅꯦ ꯁꯤꯃꯛꯀꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯑꯗꯒꯤꯗꯤ ꯂꯤꯟ ꯈꯥꯏꯗꯦꯝꯅ ꯀꯩ ꯑꯦꯟꯖꯥꯡ ꯆꯥꯔꯦ ꯆꯦ ꯍꯥꯏ ꯂꯤꯟ ꯉꯁꯤꯁꯦ ꯀꯩꯅꯣ ꯆꯥꯔꯦ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯔꯦꯀꯣ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯁꯥꯎꯗꯦ ꯍꯥꯏꯕꯅꯤ ꯍꯩꯃꯥ ꯍꯥꯏꯈꯔꯦ ꯈꯪꯉꯦꯕ ꯑꯗꯨ ꯑꯩꯁꯨ ꯈꯪꯉꯦ ꯍꯥꯏꯕ ꯁꯥꯎꯅꯨ ꯍꯥꯏꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯏꯆꯟꯅꯤ ꯁꯥꯎꯕ ꯌꯥꯗꯦ ꯈꯪꯅ ꯈꯪꯍꯧꯗꯦꯀꯣ ꯍꯧꯈꯔꯦ ꯃꯇꯝꯗꯣ ꯀꯂꯛꯏ ꯕꯤꯗ꯭ꯌꯥ ꯁꯥꯈꯤ ꯅꯣꯏꯗꯤ ꯑꯗꯨꯁꯨ ꯀꯥꯎꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯀꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯔꯤꯌꯥꯁꯅ ꯍꯥꯏꯕ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏꯗꯒꯤ ꯑꯣꯏꯁꯨ ꯍꯤꯟꯗꯤꯒꯤ ꯑꯣꯏꯔꯁꯨ ꯁꯛꯑꯣꯅꯦ ꯑꯩ ꯋꯥꯔꯦꯕ ꯉꯥꯏꯕ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯤꯟꯗꯤꯒꯤꯁꯨ ꯁꯛꯂꯛꯑꯣ ꯍꯥꯏꯔ ꯂꯤꯟ ꯈꯥꯏꯗꯦꯝꯅ ꯌꯥꯝ ꯐꯖꯩꯌꯦ ꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯍꯥꯏ ꯀꯥꯏꯗꯩꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯈꯨꯃꯟ ꯇꯨꯝꯅꯤꯡꯉꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕꯩ ꯏꯁꯧ ꯂꯥꯡꯉꯛꯑꯦ ꯑꯝꯇ ꯍꯣꯏ ꯍꯥꯏꯒꯔꯣ ꯑꯩꯗꯤ ꯂꯩꯅꯤ ꯍꯥꯏ ꯑꯣꯀꯦ ꯈꯨꯃꯟ ꯅꯪ ꯇꯨꯝꯃꯨꯔꯣ ꯊꯣꯏꯕꯤꯁꯅꯥꯗꯤ ꯂꯩꯗꯣꯏꯅꯤ ꯃꯥ ꯂꯣꯏꯐꯥꯎ ꯌꯥꯎꯗꯣꯏꯅꯤ ꯈꯪꯉꯕ꯭ꯔꯥ ꯍꯤꯟꯗꯤꯒꯤ ꯏꯁꯩꯒ ꯁꯛꯂꯛꯑꯒꯦꯀꯣ ꯍꯤꯟꯗꯤꯒꯤꯅꯦ ꯀꯩꯅꯣꯒꯤ ꯏꯁꯩ ꯑꯔꯃꯥꯟꯒꯤ ꯏꯁꯩ ꯑꯩꯅ ꯄꯥꯝꯖꯕ ꯑꯃ ꯂꯩꯌꯦꯕ ꯁꯛꯂꯛꯀꯦ इतनी मोहब्बत करो ना मैं डूब न जाऊं कहीं वापस किनारे पे आना मैं भूल न जाऊं कहीं देखा जब से चेहरा तेरा मैं तो हफ्तों से सोया नहीं बोल दो ना जरा दिल में जो है छुपा मैं किसी से कहूंगी नहीं मैं किसी से
कहूंगी नहीं दगीदी रियासना नैरे नैरे हाय थोइबिसनाना सिदनीने माना इनम होइगा नगलसु इनम निंगबदी अइना खरा तौरकनी अदुनेबा दगीदी रियासना हाइबा सगोबा चिचे हिंदी की ओइरसु आइरे जुलिया ना हाय चे हेलो 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 जुलिया वेलकम नते बिद लापीबगी न कैजांग सारके जुलिया जुलिया ना आई लागे हाय लाओ लाओ दगी थैबिसना जुलिया वेलकम 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 थैबिसना ना चे जुलिया हाय ना हाय रे दगी रियास ना नैरे नैरे हाय रियास ना नैथरे को हाय जुलिया ना हाय थैबिसना हाय रे रियास ना नैथरे को आइना गमु हाय रे वेलकम रेजिया जुलियाना आई इरोम्बनी हाय थबिसनाना कई इंजांग नो चे जुलिया हाय रियासना स्वीट बॉय साय थैंक यू दो सुशील कांत सिंहना वा फजई फजई हाय रियासना स्वीट बॉय साय कायदे खोंजेल फजबनोने मोंग चाब नतीने अदुम सई मयाम हकाम जमसे के दौरा नोय फने मयामना नुसी नोय मयामने अदुम नुसीबिबदुगा इन सक्सबने बको ई दी काय खर पोनी को सईजे इचिना मयाम नुसीबिबदुगा इन ने सुमने आइदी थीरसु इचिनाउसिंसिने थीगैसु हाइबिररोय हाइदना सक्तबय वानी रिया सकम दैथरे को हाय कइनो सकतो मा खोय दागी ममी से समाय तोरम रियल दा इजुम पालोय खोय दादा असेंग मकिन जुलिया ngaने बमना हाइबा थबिसना करी हिंजांग चागे अदगिदी सनसम सनासम मिरिंदा ना कई मथेल चारगे इसे हाय अखोयदी गसी खेसी चारे मिरिंदा नंदी कइंजांग चारके थबिसना नगबा इनमा आईदी खंजर रोइको इसई हाइदो सऊ कई सौरक दाबुंग द जोक तोहनगे हंग केपकट नगबा तुमगे चे अनुकुमनगी अनकुमन नुसी नुसी वाइदो वाहिदुना खोन कई खोंग से थांगबा ngamdre आई खंगदे kasar pakang na itay matamo hi hello bro थोइबा नंग लाबो Rias बिदरो nagaba che चे ibaiga reels anta tawra oh okay तौरक्तोइने हनु थंगदा खोइने रील्स का सेमदरक्तोइनिको बोल दो ना जरा दिल में है क्या छुपा करीनो नंग na load na thamido थोइबिसनाना हाइबा चे जुलिया चिकन थोंगबा पकौड़ा थोंगबगा हाय दगिदी रजनीकांतना हाइबा bro ब्रो water वाटर mukbang to bido मुबांगदो okay water mukbang soy na re ay hayamok water mukbang वाटर मुबांग जे कमा थत्तो water na हाइदा charaga chak na thalakani रियासना हाइबा इबाइगा रील्स अमता तौरगो हाय Okay, ओके okay. ओके तौरके अदगी चे ngasi चिकन चारे हाय ओ हाउरंगनिको सिजिकांतना हाइबा रंगीला जोसेफ की कॉमेडी तौबिरगु हाय रियासना इबाइगा हिंदी इसैगी रील्स तौरगो हाय होय होय रतन जदुना चाक चारबो चे दादा हाय चारे चादंग चारबो रतन अदगीदी थबिसनाना लाइव से रील्स ओंथोखरे हाय अदगीदी रियासना हिंदी इसैगी इबाइगा रील्स तौरगो हाय हौजिती रील्स तौबो नुंगाइरोये रील्स तो ओइना दुम से थांगलकेबको सिगदी कमाय तौनी नुंगाइरोयबा अदगीदी जुलियाना चे सपोर्ट तौबिरगु हायु मयामदा ओके ओके मयाम जुलिया nganemba mahaina laise ma channel paibane do magi channel bu mayam support tabiu ko please ngai kep kana ni haiba no balak triye julia do na khong thang ngamdre live tagi che anuna ningamdaba se uraga aisu nungaitre hai ai khangsu khangde रियासना हिंदी इसे अमता थारगो दुगा रील्स तौरगो मी है hindi say thasala di रियासना phagtani sida तौरगो हायरगा इबाइगा रील्स साय खंगाबा दोय बिसनाना दाबुंग रंगीलादी याम सारे जोसेफ सारगो बा प्लीज साय usigi mo kon phadi रतन जनुना चिकन बिरयानी चारो अमता है चिकन बिरयानी ओके ओके सारके mayam na na ye khoi bu nung sibira ga ji मयाम प्लीज लाइक तो सुन बिउ बा लाइक जाम लिए लाइक तो mayam सुन प्लीज ngasi gi kai no ngasi gi lai bi e ba kai no thai ba sida
mayam khubi jo ki dambi ta thai ka chang leba se jengba nungai che mayam ꯔꯤꯌꯥꯁꯅ lakhi ba ꯍꯧꯖꯤꯛ khoi mayam na ꯍꯧꯖꯤꯛ ꯇꯧꯔꯒꯣ ꯔꯤꯜꯁ ꯇꯧꯔꯒꯣ ꯍꯥꯏꯕꯅꯦ ꯆꯤꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯦꯞ ꯀꯠꯅ ꯆꯦꯅꯨ ꯈꯨꯃꯟ ꯍꯥꯏ ꯅꯣꯏ ꯑꯣꯀꯦ ꯑꯣꯀꯦ ꯈꯨꯃꯟ ꯅꯪ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯒꯗꯤ ꯑꯣꯀꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯅꯣꯏ ꯊꯣꯏꯕꯤꯁꯅꯥꯅ ꯅꯣꯏꯗꯤ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯐꯥꯔꯔꯣꯏ ꯍꯥꯏ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ boye ꯐꯥꯗꯕꯗꯨ do ꯎꯄꯥꯏ na ꯂꯩꯇꯕꯒꯤ de ꯇꯧꯕꯅꯤ ꯚꯥꯏ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯕꯤ ꯏꯆꯟꯅꯨꯄꯤ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯑꯗꯒꯤ ꯔꯤꯌꯥꯁꯅ ꯍꯌꯦꯡ ꯊꯥꯡꯒꯠꯂꯛꯑꯣꯀꯣ ꯆꯤꯆꯦ ꯏꯕꯥꯏꯒ ꯔꯤꯜꯁꯇꯣ ꯀꯩ ꯍꯥꯏꯕ ꯍꯤꯟꯗꯤꯒꯤꯀꯣ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯊꯥꯒꯠꯂꯛꯀꯦ ꯍꯌꯦꯡ ꯊꯤꯈꯤꯒꯦ ꯉꯁꯤ ꯊꯤꯔꯒꯅꯦ ꯀꯔꯝꯕ तुम पास आए यूं मुस्कुराए तुमने न जाने क्या सपने दिखाए अब तो मेरा दिल ढक 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 जागे न सोता है क्या करूँ हाय कुछ 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 होता है ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯅꯣ ꯌꯦꯡꯒꯅꯨ ꯌꯦꯡꯉꯨꯅꯦ ꯂꯥꯏꯛ ꯂꯥꯏꯕꯤ ꯂꯩꯕꯤ ꯑꯩ ꯑꯃꯨꯛ ꯅꯣꯛꯅꯤꯡꯉꯦ ꯚꯥꯏ ꯑꯗꯩ ꯁꯨꯁꯤꯀꯥꯟꯇ ꯁꯤꯡꯍꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯤ ꯚꯥꯂꯣ ꯚꯥꯂꯣ ꯐꯥꯂꯣ ꯐꯥꯂꯣ ꯍꯥꯏꯒꯗꯤ ꯄꯤ ꯄꯤ ꯑꯦꯝꯅ ꯃꯣꯏꯗꯨꯅ ꯏꯁꯩ ꯔꯍꯃꯟ ꯂꯥꯛꯑꯦ ꯏꯁꯩ ꯍꯧꯔꯁꯦꯅꯦ ꯍꯧꯔꯁꯦꯅꯦ ꯂꯥꯛꯄꯒ ꯄꯤ ꯔꯍꯃꯟ ꯏꯁꯩ ꯍꯥꯏꯔꯦ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤ ꯑꯣ ꯇꯧꯔꯦꯗꯅ ꯊꯣꯏꯕꯤ ꯃꯥꯏꯕꯅ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯇꯧꯔꯦꯗꯅ ꯑꯩ ꯊꯣꯏꯕꯤ ꯊꯣꯏꯕꯤꯅ ꯃꯥꯏꯕ ꯍꯥꯏꯔꯣ ꯃꯥꯏꯕ ꯃꯥꯏꯃꯤꯌꯦ ꯊꯣꯏꯕꯤ ꯃꯥꯏꯕ ꯃꯥꯏꯕꯝ ꯍꯥꯏꯃꯤ ꯊꯣꯏꯕꯤ ꯃꯥꯏꯕꯅ ꯍꯥꯏꯔꯛꯏꯕ ꯑꯣ ꯔꯕꯤꯅꯥ ꯇꯧꯔꯦꯗꯅ ꯔꯕꯤꯅꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯗꯒꯤ ꯕꯤꯗꯤ ꯗꯤꯁꯀꯣꯕꯔꯤꯅ ꯍꯥꯏꯕ ꯍꯥꯏ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯕꯪꯒ꯭ꯂꯥꯗꯦꯁ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯔꯤꯌꯥꯁꯅ ꯀꯩꯕ ꯑꯗꯒꯤ ꯔꯤꯌꯥꯁꯅ ꯍꯥꯏꯕ ꯅꯈꯣꯏ ꯉꯥꯏꯗꯣꯏꯅꯤ ꯉꯥꯏꯗꯣꯏꯅꯤ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯌꯥꯝ ꯋꯥꯅ ꯉꯥꯏꯗꯣꯏꯅꯤꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯍꯦꯟꯕ ꯅꯥꯎꯕ ꯏꯇꯩꯃ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯈꯦꯆꯤꯔ ꯑꯣꯏꯅ ꯆꯥꯔꯦ ꯃꯉꯥꯜ ꯁꯅꯥ ꯁꯤꯡꯍ ꯍꯥꯏ ꯏꯆꯦ ꯍꯦꯜꯂꯣ ꯃꯉꯥꯜ ꯃꯨꯅꯨ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯃꯨꯅꯨꯖꯤ ꯁꯨꯁꯤꯀꯥꯟꯇꯅ ꯍꯥ ꯍꯥ ꯇꯨꯝ ꯀꯩꯕ ꯇꯨꯝꯅꯤꯡꯕꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯗꯥꯕꯨꯡ ꯅꯪ ꯀꯣ ꯍꯥꯏ ꯔꯤꯇꯥ ꯑꯗꯒꯤꯗꯤ ꯁꯔꯃꯅ ꯀꯔꯤ ꯍꯥꯏꯕ ꯔꯤꯇꯥ ꯁꯔꯃꯅ ꯀꯩ ꯍꯥꯏꯅꯣ ꯇꯥꯁꯃꯥꯟꯅ ꯅꯦꯅꯦ ꯅꯣꯏꯒꯤ ꯑꯗꯨꯃ ꯅꯣꯏꯒꯤ ꯑꯕꯃ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯍꯜ ꯑꯕꯦꯝꯃꯗꯨꯗꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯍꯜꯂꯑꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯣꯏ ꯍꯣꯏ ꯅꯦꯅꯦꯒꯤ ꯌꯥꯎꯍꯜꯂꯛꯀꯦ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯔꯤꯌꯥꯁꯅ ꯍꯌꯦꯡ ꯍꯌꯦꯡꯅ ꯊꯥꯔꯒꯣꯀꯣ ꯈꯔ ꯁꯥꯡꯅ ꯉꯥꯏꯔꯝꯗꯣꯏꯅꯤ ꯉꯥꯏꯔꯝꯗꯣꯏꯅꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯄꯤ ꯑꯦꯝꯅ ꯔꯍꯃꯟꯅ ꯀꯩ ꯍꯥꯏꯕ ꯑꯩꯗꯤ ꯏꯁꯩ ꯌꯥꯝꯅ ꯌꯥꯝ ꯄꯥꯝꯖꯩ ꯄꯥꯝꯖꯩ ꯁꯗꯥꯅꯟꯗꯒꯤ ꯁꯗꯥꯅꯟꯗꯒꯤ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯛꯎ ꯁꯛꯄꯤꯔꯛꯎꯅꯦꯅꯦ ꯄ꯭ꯂꯤꯖ ꯍꯥꯏꯌꯦ ꯂꯩꯈꯣꯡꯅ ꯑꯗꯒꯤꯗꯤ ꯑꯩꯅ ꯁꯣꯝꯂꯒ ꯃꯉꯥꯜꯅ ꯏꯆꯦ ꯒꯨꯂꯥꯞꯅ ꯀꯥꯏꯗꯅꯣ ꯃꯤꯅ ꯆꯤꯟꯈꯔꯦ ꯃꯉꯥꯜ ꯑꯩ ꯌꯨꯝꯗꯅꯤ ꯑꯗꯒꯤꯗꯤ ꯃꯣꯅꯨꯅ ꯀꯩ ꯍꯥꯏꯕ ꯍꯦꯂꯣꯖꯤ ꯑꯞ ꯁꯞ ꯊꯤꯛ ꯍꯦ हम ꯍꯥ लोग ꯍꯥ हम लोग ठीक है आप कैसे हो मोनू ꯑꯗꯒꯤꯗꯤ ꯁꯥꯍꯤ ꯁꯥꯏ ꯀꯩꯅꯣꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯒꯤ ꯖꯦꯔꯤꯅꯥ ꯕꯦꯒꯝꯅ ꯆꯦ ꯆꯦ ꯂꯥꯛꯑꯕꯣ ꯍꯥꯏꯔꯣ ꯖꯦꯔꯤꯅꯥ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯕꯤꯔꯖꯤꯠꯅ ꯀꯩ ꯍꯥꯏꯕ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯕ꯭ꯔꯣ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯅꯣꯛꯃꯤꯟꯅꯔꯝꯕꯅꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯗꯒꯤꯗꯤ इनम ꯊꯣꯏꯕꯤꯁꯅꯥꯅ नुंगाई ꯏꯅꯝꯃ ꯅꯨꯡꯉꯥꯏ ꯊꯃꯣꯏ ꯅꯨꯡꯗꯒꯤ ꯀꯧꯈꯤꯕ ꯇꯦꯟꯖꯩ ꯁꯛꯑꯣ ꯏꯅꯝꯃ ꯅꯨꯖꯥꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯀꯥꯞꯈꯤꯕ ꯇꯦꯟꯖꯦꯜꯗꯨ ꯁꯛꯂꯣ ꯏꯁꯩꯁꯤꯡꯁꯤꯗꯤ ꯂꯣꯏ ꯈꯪꯉꯤꯀꯣ ꯐꯥꯗꯕꯩ ꯋꯥꯔꯤꯇꯅꯦꯕ ꯑꯩ ꯇꯧꯔꯤꯁꯦ ꯔꯕꯤꯅꯥ ꯗꯩꯗ ꯏꯅꯝꯃ ꯏꯕꯥꯏ ꯍꯌꯦꯡꯒꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯍꯥꯏꯔꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯅ गुड ꯑꯣꯀꯦ ꯑꯣꯀꯦ मॉर्निंग ꯒꯨꯗ ꯃꯣꯔꯅꯤꯡ मोनू ब्रोना बैडी हाजी आप सुनोजी सुनोजी बेदिया हाजी आप सुनो बढ़िया है बा बढ़िया हाजी आप सुनो जी सुनाओ जी सुनाओजी ओके हम लोग ओके अच्छे हैं मोनू जी आप कहाँ से हो रियास मेरे एफबी पे रियासना आने के रियल लिए थैंक यू सो ngaidoi ni मच hayeng लगी thangat lak o ibai ओके koko ओके ओके iche रहमान ibai नेने okay okay नेने चाक चारबो हाय SK चारे Sanwarna hello sir ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯉꯁꯤ ꯁꯣꯏꯔꯣꯏ ꯏꯅꯝꯃ ꯅꯪ ꯉꯥꯏꯅꯨꯡꯊꯪꯒ ꯎꯠꯂꯦꯉꯣ मोनू ꯑꯩꯈꯣꯏ बीरवाल ꯃꯣꯅꯨꯅ हरियाणा से ओ हरियाणा हरियाणा से ꯑꯣ मोनू जी मेरे चैनल को भी सपोर्ट कीजिए मोनू जी सभी जो यहाँ पे जो आया नई भाई लोग बहन लोग मेरे चैनल को भी सपोर्ट कीजिए जो मैंने अभी अभी जो पिन करके रखा है जो सना सिंह मेरा छोटा बहन का है उस चैनल को भी सपोर्ट कीजिए प्लीज ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯥꯏꯕ
Inemton anu khuman chak charabo hai. Oh my god, Inemton guy. Hey, Inemton nati hey. Ito mayu. Monu na kay hai okay hai. Thank you. Adagidi Monu na Sarji hai. Hello. Adagidi PM Rahman na आज के कौन से सब्जी ने है ngasi se kaino ya chaye Rahman खिचड़ी होना चाहे को आज का सब्जी है दाल और चावल एक साथ SK Sanwan I living Mumbai haiba okay dagidi Rias na kay ba Ibaiga reels ngayon ko iyamwana okay Tabi sanana kay ba Khaluba amata phade ninge akama wa challe mi ai सब साउनिंग है इजनी पीछे सुजाम हारे पैसे सिंगे फाबम द जाव दिसे बु एक बार विदाई दे माँ गोरियासी Lady Kuman ito na hi ano Kuman channel ko subscribe karo okay my dear friend ano Kuman Tabi sai kan ko da na kai asina hek phari hai tabi nam ai duni chani pina harak paise em tai da phaba ngam dise ai dum sauninge haba so sweet songzi adagidi basanta kumana khuman se lairaba fil tawbadora hai khuman se lairaba fil tawbadura hai karama kuman no ano kuman no natraga kuman no natraga na kuman ning thaura na da hai no khangdre ko hello Sisina haiba hello kaidawrino hai LB ngahak phambane live ngahak phambane chinaw mayang gawai sanabane my dear friend anu kuman dagi thai bisna na kaino my dear friend anu kuman ID bedi dis kuman love you friends love you too Zarina Begum na say good night ngasi di tumagi ko okay bye good night okay Zarina good night sweet dream dai Zarina na Begum na ba bye tawre Riyas na ai tum lage ko reels thagalag-o ngairamge good night sweet dream okay Riyas reels to ai kan tawra ke isai do khallaga ko tawra ke cho ko hayang amra jenge thangalakpa dagi Juliana che isai amta saglago taraga nuaina tumge kai isai saksige dagi di khuman na haiba Kumar bro lairabagi fil video shoot tawbaduni ai se hai posambam na like dan iche hai thank you posambam welcome na segel bidla pi bagi na kejang sadake thoibi sanana asi basu isai phadaba karemna ba nogli kahano noi ko noi hai kanano karemna inu hai se khumana che posambam hai jagoi ka sagare monuna haiba WhatsApp नंबर दो है WhatsApp नंबर तो भैया हम कैसे LB पे देंगे LB पे तो हम नंबर दे नहीं सकेंगे ठीक है सॉरी ब्रो तो बिसराना हाय चे पसंबम है ना हाय रे जुलिया ने सेगा सलवा आई दाई दो कदाई ने सिम सके आई दाई मांग रे सही दो Say pasabam to salo hai base nanga okay ji pasambam na hai thibi sana kai mathil chage dagi di khuman na che pasambam aina hana kauraga khumaktaba hain haire pasambam dagi thibi sana na che pasambam mathil yame chedi hai adagidi basanta kumana Julia gi videos toina yengi hai Juliana gi video toina jengi hai basanta kumana do mayam support to biyo Julia ngare mam da su support to bayaro ga support to sin biyo mayam ko magi su channel lai bani sana singa hana siga pin tawraga thami se si su support ka tawsin biyo ko mayam magi su channel lai bani yam nungai bani buko monu kaya hai ba आप
कहो आप खासा हो है नहीं नहीं भैया हम लोग मणिपुरी है थोबीसना है इनमा मथ की कमेंट्स तो पाउदुगा अमता फूसे है थोबी की कमेंट है थोबी की कमेंट का सौगलईने पोसम खुमन इचे हाये नंगना कौबदो हाव है खुमन नचे ताये नंगना कौबदो हाव है अदगिदी खुमन थोबी कमेंट पाबीरक्तबा है अदुगदी मोनूना ओके है थोबीसना नंग सिदई कमेंट ने इबुंगो है नंग सिदबई कमेंट्स नि इबुंगो है अदगिदी खुमन चे पोसंबम याद्रेको ननाव नुपी मनाव नुपी नुंसीबसे है ꯑꯩꯗꯣ ꯂꯥꯏꯔꯤꯛ ꯊꯤꯕꯪꯗꯦ ꯍꯥꯏꯔ ꯑꯌꯣ ꯃꯥ ꯈ꯭ꯋꯥꯡꯗꯦ ꯏꯁꯩ ꯐꯖꯕꯁꯦ ꯀꯩꯅꯣ ꯃꯥꯂꯪꯕ ꯅꯪꯁꯦ ꯉꯥꯎꯏꯗ ꯅꯤꯡꯉꯣꯜꯒꯤ ꯁꯝꯂꯥꯡꯕꯨ ꯀꯔꯤꯒꯤ ꯃꯥꯏꯊꯣꯡꯗ ꯆꯣꯏꯖꯥꯏꯅꯅ ꯇꯥꯍꯜꯂꯤꯕ ꯅꯨꯡꯁꯤꯕ ꯍꯩꯇꯅ ꯀꯔꯤꯒꯤ हुगत्पिरीबा अदगिदी बिजन कुमार इतेमा अखोई फ्रेंडी कदाइनो फ्रेंड सिगा लेरे दा बिजन दो सिदा ले अदगिदी अंजलिना हाय चे ब्रो करी मथेल चारगे ngasi से खेसी ओइना चारे अंजलि देखुमन्ना कायबा थोइबी इसै खनबियु कहो सखलू फादब इसै खंजिल्लगे काय अदै कोसममना नुंसी थीबसे कहो नुंगाइखरजानी ऐदी खुमन हन हाइबको हंदगिदी बसंत कुमारना खुमन निंथौसे थुन्ना लुहोंगनबा तौरसे हाय अदगिदी थोबीसना फादौरबनी इसैदो अइना खनबा फारोइदबनी है अदगिदी कंचन चनुना वाव 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 हाइखरे अदगिदी खुमन होइचे पोसंबम नुंसीबनी है थोबीसना नंको नंग फादबा खंजिल्लगा काइना अदगिदी बिजोन कुमारना फ्रेंड्स से ngasiदी यामना यंग ओइरमले तुपीगा लौथोकलदी तुपी सनग्रे दुमा नुबा सागरे अदगिदी सुनीति कोनिबमना हाय से एंड इबाय है सुनीति वेलकम यांगसिए गिनाउ फिसे मुलाए ngasi ha सुनीति कमाय तवरीगे करी नांग चारके ngasi गी एलबी लापीबगी थैंक यू अदगिदी थुबिसना हाइबा आई बिट याउद्रे ऑन है नो बेबी नंग दमाइनो ऑन लेबे यारोये कमेंट्स दिरो नंग कमेंट्स पिरतदी अखोय मूवी ते ओइद्रा हा अदे कांचन चनुना इचे नुंगाइरिए कांचन नंदी कमाय तवरी नुंगाइरिबो कैनांग सारके खुमन्ना थोइबीना खंजबा इसै अम चे अनु खुमन्ना सकपीरक्प्रा सकपीरक्प्रो बिजन कुमार फ्रेंड आईगी समगा याउद्रे लवाई तांगे कदोबेनो ने बिजन नोय तुपी थादोक तबे ओरमनी ने पोसमम ना कबा थोइबी कईगी बिट जाउद्रिमो मयाम पुनमक बिट रूट अमदा पिसनबे थोइबी सनादा बिट जाउनबगी दमकता मयाम थोइबी सनादा पिसनसी बिट रूट टडांग खुमन हाइबा चे पोसमम थोइबी खनबा इसै थोइबीना खनबा इसै खंजिल्लगा सकपीरक्तबै वाखल नुंगाइतिबनी है सुनीतिना ngasi ai chamthong chaye che leisabi tungkhrabu tungkhre ne suniti ma ware ba khangbra adugi ma tungkhre ne
ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯅꯨꯡꯁꯤ ꯈꯨꯕꯤꯕꯨ ꯇꯜꯂꯤꯕꯣ ꯅꯪꯁꯦ ꯆꯨꯝꯅ ꯂꯩꯁꯦ ꯉꯥꯊꯔꯛꯀ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅꯔꯦ ꯍꯥꯏꯔꯒ ꯂꯣꯏꯕ ꯌꯥꯕ ꯑꯩ ꯁꯛꯀꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯌꯥꯗ ꯂꯩꯒꯗ꯭ꯔꯥ ꯂꯥꯏꯅ ꯕꯤꯗꯥꯏ ꯍꯥꯏꯔꯤꯕ ꯕꯤꯗꯥꯏ ꯍꯥꯏꯔꯒ ꯍꯣ ꯀꯌꯥꯗ ꯂꯥꯏꯅ ꯕꯤꯗꯥꯏ ꯍꯥꯏꯔꯤꯕ ꯕꯤꯗꯥꯏ ꯍꯥꯏꯔꯒ ꯀꯥꯎꯕ ꯀꯥꯎꯕ ꯌꯥꯕ ꯌꯥꯕꯔꯥ ꯀꯥꯎꯕ ꯀꯥꯎꯕ ꯌꯥꯕ ꯉꯝꯕꯔꯥ ꯁꯨꯅꯤꯇꯤꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯆꯦ ꯍꯣꯏꯗꯤ ꯀꯩ ꯍꯣꯏꯗꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯥꯒꯦ ꯉꯁꯤ ꯈꯦꯆ꯭ꯔꯤ ꯆꯥꯏꯌꯦ ꯁꯨꯅꯤꯇꯤ ꯉꯁꯤ ꯑꯩꯈꯣꯏ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯔꯦ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕ ꯅꯨꯡꯁꯤ ꯂꯤꯄꯨꯟꯕꯨ ꯅꯍꯥꯟꯉꯩꯗꯤ ꯁꯛꯄꯅꯦ ꯑꯗꯨ ꯃꯥꯏ ꯍꯥꯏꯅꯨꯀꯣ ꯏꯅꯝꯃꯗ ꯅꯪ ꯁꯤꯅꯤ ꯍꯥꯏ ꯑꯗꯨꯏ ꯅꯍꯥꯟꯉꯩꯗꯤ ꯁꯛꯄꯅꯤ ꯉꯁꯤꯗꯣ ꯐꯥꯗꯕ ꯁꯦꯅꯥꯖ ꯉꯥꯛꯇꯧꯕꯒꯤ ꯕꯦꯒꯝꯅ ꯇꯧꯔꯤꯅꯤ ꯍꯥꯏ ꯃꯌꯥꯝ ꯍꯜꯂꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯍꯦꯜꯂꯣ ꯈꯨꯃꯟ ꯍꯦꯜꯂꯣ ꯁꯦꯅꯥ ꯅꯤꯡꯊꯧꯅꯒꯕ ꯆꯦꯅꯨ ꯈꯨꯃꯟ ꯑꯣꯖꯥ ꯀꯨꯟꯖꯕꯤꯍꯥꯔꯤꯒ ꯄꯨꯟꯅ ꯑꯝꯇ ꯏꯁꯩ ꯁꯛꯄꯤꯔꯛꯑꯣꯕ ꯑꯣꯀꯦ ꯑꯣꯀꯦ ꯁꯨꯅꯤꯇꯤꯅ ꯀꯩꯕ ꯑꯩꯌꯥ ꯏꯁꯩ ꯌꯥꯝ ꯍꯩꯌꯦ ꯀꯥꯏꯗꯩꯅꯣꯗ ꯁꯨꯅꯤꯇꯤ ꯑꯗꯨ ꯃꯣꯏ ꯃꯌꯥꯝꯁꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯑꯗꯨꯝ ꯏꯁꯩ ꯁꯛꯂꯣ ꯁꯨꯝ ꯍꯥꯏꯌꯦꯕ ꯑꯗ ꯑꯩꯅꯁꯨ ꯏꯁꯩꯁꯦ ꯈꯔ ꯄꯥꯝꯖꯕ ꯈꯣꯟꯕꯨꯗꯤ ꯃꯌꯥꯝ ꯐꯖꯗꯕꯅꯦ ꯀꯨꯃꯥꯔ ꯁꯥꯅꯨꯒꯤ ꯁꯛꯂꯛꯀꯦ ꯍꯦ 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 ꯍꯥ 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 ꯀꯩꯅꯣ ꯅꯪꯅ ꯅꯣꯟꯊꯔ ꯂꯩꯗꯨꯅ ꯁꯪꯒꯣꯏꯗꯤ ꯁꯟ ꯑꯝꯇ ꯇꯠꯄ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯆꯣ ꯁꯟ ꯐꯖꯅ ꯄꯨꯜꯂꯝꯗꯕꯅꯦ ꯑꯩꯅ ꯀꯥꯕꯛ ꯀꯥꯕꯛ ꯄꯨꯟꯊꯔꯝꯃꯅꯤ ꯆꯦꯟꯒ꯭ꯔꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯤ सोचेंगे तुम्हें प्यार करते नहीं मा लोए ये दिल बेकरार ꯀꯩ ꯉꯁꯤꯗꯤ करके ꯃꯤ नहीं ꯌꯥꯝꯗꯦꯗ ꯑꯗꯣ ꯃꯤ ꯉꯁꯥꯏ ꯂꯥꯛꯑꯝꯃꯦ ꯂꯣꯏ सांसों ꯍꯟꯈꯔꯦ में बसाया तुम्हें ꯍꯩꯕꯅꯤ ꯀꯩꯕ यादों ꯁꯣꯅꯥꯏ में छुपाया ꯁꯛ तुम्हें ꯅꯥꯏꯔꯕ ꯁꯤꯡꯒꯥꯔꯅꯤ ꯀꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯥꯛꯑꯝꯃꯦꯅꯦ ꯎꯍꯧꯗ꯭ꯔꯦ ꯆꯦꯗꯤ ꯁꯦꯠ ꯑꯣꯏꯔꯤꯉꯩꯗ ꯁꯨꯅꯤꯇꯤꯅ ꯀꯔꯤ ꯍꯥꯏꯕ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯏꯕꯥꯏ ꯑꯃꯨꯛ ꯅꯩꯁꯤꯜꯂꯕꯣꯏ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤ ꯏꯁꯩꯒ ꯑꯝꯇ ꯈꯟꯗ꯭ꯔꯕꯣ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯈꯟꯃꯟꯗꯅ ꯃꯥ ꯋꯥꯔꯝꯅꯤ ꯑꯩꯈꯣꯏꯅ ꯁꯛꯄꯤꯗꯕ ꯐꯥꯕꯤꯗꯕ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯀꯅꯥꯅꯣ ꯁꯛ ꯐꯖꯕꯤ ꯍꯥꯏꯕꯣ ꯍꯥꯏꯐꯦꯠ ꯆꯥꯛꯈꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯅꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯕ ꯑꯔꯦꯝꯕ ꯃꯄꯣꯛꯅꯤ ꯀꯥꯏꯅꯅꯤꯡꯗꯕꯅ ꯑꯩꯒꯤ ꯋꯥꯔꯦꯞꯅꯤ ꯊꯃꯣꯏꯕꯨ ꯋꯥꯍꯜꯂꯤꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅꯤ ꯏꯁꯩꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯇ ꯅꯪꯕꯨ ꯎꯔꯤ ꯊꯃꯣꯏꯅꯨꯡꯗꯅ ꯅꯨꯡꯁꯤꯕꯅ ꯊꯜꯂꯤ ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯅ ꯐꯪꯒꯅꯤ ꯀꯔꯝꯅ ꯐꯪꯒꯅꯤ ꯑꯔꯦꯝꯕ ꯑꯔꯦꯞꯄ ꯂꯩꯇꯕ ꯇꯥꯏꯕꯪ ꯃꯄꯣꯛꯅꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯅꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯕ ꯑꯔꯦꯝꯕ ꯃꯄꯣꯛꯅꯤ ꯑꯗꯒꯤꯗꯤ ꯃꯤ ꯑꯃ ꯁꯤ ꯍꯥꯏꯗ꯭ꯔꯦꯀꯣ ꯆꯦ ꯄꯣꯠꯁꯝꯕꯝ ꯊꯣꯏꯕꯤꯗ ꯉꯁꯤꯗꯤ ꯏꯁꯩ ꯆꯣꯏꯁ ꯇꯧꯍꯜꯂꯣꯏ ꯍꯥꯏ ꯕꯁꯟꯇ ꯀꯨꯃꯥꯔꯅ ꯁꯨꯅꯤꯇꯤꯒꯤ ꯚꯣꯏꯁꯁꯨ ꯇꯣꯏꯅ ꯚꯤꯗꯤꯑꯣꯁꯨ ꯇꯣꯏꯅ ꯌꯦꯡꯉꯤ ꯍꯥꯏꯕ ꯑꯣꯀꯦ ꯁꯨꯅꯤꯇꯤ ꯏꯅꯥꯎꯒꯤ ꯚꯤꯗꯤꯑꯣꯁꯨ ꯕꯁꯟꯇꯅ ꯇꯣꯏꯅ ꯌꯦꯡꯖꯩ ꯍꯥꯏꯀꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯈꯪꯉꯦ ꯇꯧꯕꯗ ꯉꯥꯏꯔꯤꯅꯦ ꯁꯛꯄꯅ ꯍꯥꯜꯂꯦ ꯍꯥꯜꯂꯦꯁꯦ ꯍꯥꯜꯂꯦ ꯖꯨꯂꯤꯌꯥꯅ ꯍꯥꯏꯕ ꯑꯩ ꯉꯥꯏꯕꯗ ꯋꯥꯔꯦ ꯑꯩ ꯉꯥꯏꯕꯗ ꯋꯥꯔꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦꯅꯨ ꯈꯨꯃꯟꯒꯤ ꯃꯈꯣꯜ ꯇꯥꯗꯕꯩ ꯀꯣꯝꯄꯦꯅꯤꯒꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯌꯥꯎꯗꯅ ꯆꯠꯈ꯭ꯔꯦ ꯍꯥꯏ
ꯑꯗꯨꯒꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯁꯦꯍꯅꯥꯁꯅ ꯀꯩꯕ इतई कप्पे है जुलियाना थैंक यू बसंता है जुलियाना पोसंबम सपोर्ट तौबीरगो है थोबी सनाना हाइबा कायनानिंगदबना अैगी वारेपनी तौबा मतंगदो सगो इनमा कायनानिंगदबना अैगी वारेपनी थामोइबु वहल्लिबा नुंसीबा महाग्नि यारबो थोबीसना सुनीति नाइबा थैंक यू बसंत कुमार दगिदी दाविजोना हाइबा फ्रेंड आइस की वाटरना इरुजबगा अदुगा केप मतम चुप्पा उप्पा अदुना तौबनी नंग समदो कलक ए है अदगिदी अंजलिना जुलियागिसु चैनल लेब्रो जुलियागी चैनल लेबनी अंजलि नंगना सपोर्ट तौदबा तारगदी प्लीज जुलियागी चैनल सु सपोर्ट तौबियो अदगिदी सिगा सना सिंह हाइना चंगैसे सिगा पिन तौरगा थमिसे असिसु सपोर्ट तौबियुको नंगा तौदबा तारगदी थोबी सनाना पेले हाइगरे खुमन्ना हाइबा थोबी नंगी इसै से मौंग अमनिको है थोबी सनाना माने है जुलियाना अंजलि खुन ब्लॉग लई सपोर्ट तौबीरको दगिदी खुमन्ना हाइबा थोबी है अतै इसे खलखिगे अैना फाबा इसे कगे फाकाव खोखरे इसे कगे फाबो फाबा कावरे रेखा चंद्र लाए मांजा नंगबू ताबरा गुड इवनिंग हाय लाए मांजा नंगबू ताबरा काफोरदि सेदिसु नत्रा अंजलिना हाइबा होय तौरके जुलिया आइगिसु सब तौबीरको हाय सपोर्ट तौनोको नोयनी दई बसंतना कह हाइबा अैदी कसार यूट्यूबर सिंगसे आइगी फेवरेट नी लोइना पामना येंगी लव यू फ्रॉम इम्फाल है थैंक यू बसंता थैंक यू सो मच अखोय मयामबु सपोर्ट तौबीबगी अखोय कसार लेबे चिनाव मयामबु चिनाव मनी खंबीदना सपोर्ट तौबीबगी नमखै लेतना थागचरी ब्रोबु देबी सनाना हाइबा दाबुंगना सगलीदो सकपियो दाबुंग है जुलियाना अंजलि कमेंट्स अमता न थंबीरमु है खुमना सोंग इता मांजा कादा चलनी इता सिंगारई इता कुदोरई पोसंबम चेनु कई हिंजांग चागे ngasi se पोसंबम कई नोइना चाइने खेची ओइना चाइने ngasi नंदी कई हिंजांग चारके पोसंबम ताहौरे कनगिनो समझेगी गुलाब दिसेना फजबनी नत्रा अदगिदी सुनीतिना कह हाइबा सक फजरबु नुंसी हेक्ता हाइबरा असिगी इसै सकपीरगो चेमता सक फजरग होय सक फजरग होय चलगे अदे मेघा चंद्रना हाइबा सरदी इसै सखरबो सखरे सरसु याम सखरे अदगिदी पसममना जोयदेव चोंगथोक जोयदेव चोंगथोक हाइरा सघेनबी पुंसी दुगी वारी लैते हाइरगा करम थाजरूने ओइथोक्तबा वाफमनी वैदी मरय दुख कई काफो खरेने वारी लैते काफो खरेने सक फजरगाबु नुंसी हैते हाइबरा थमोय पालगाबु pirang sinthadabara nongdol thajamasu mahingkabani turelai jamasu ithak haubani Baidi
ꯁꯨꯅꯤꯇꯤꯁꯦ ꯌꯥꯝ ꯁꯥꯡꯅ ꯐꯥꯗ꯭ꯔꯦꯀꯣ ꯁꯥꯎ ꯌꯥꯗꯦ ꯁꯤꯁꯦ ꯌꯥꯝ ꯐꯥꯔꯝꯕꯅꯦ ꯍꯥꯟꯅꯗꯤ ꯀꯥꯎꯊꯣꯔꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯔꯇꯟꯅ ꯏꯆꯦ ꯑꯅꯨ ꯃꯣꯇꯣꯔꯒ ꯀꯣꯕꯤ ꯃꯅꯥꯒꯒꯤ ꯎꯇꯤ ꯃꯊꯦꯜ ꯑꯃꯠꯇ ꯆꯥꯕꯒꯤ ꯕ꯭ꯂꯣꯛ ꯊꯥꯒꯠꯄꯤꯔꯛꯑꯣ ꯀꯩꯀꯩ ꯍꯥꯏꯕ ꯃꯣꯇꯣꯔꯒ ꯀꯣꯕꯤ ꯃꯅꯥꯒ ꯎꯇꯤ ꯃꯊꯦꯜ ꯑꯝꯇ ꯑꯣꯀꯦ ꯆꯥꯔꯛꯀꯦ ꯔꯇꯟ ꯆꯥꯔꯛꯀꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯅꯨꯡꯁꯤꯕꯅ ꯊꯧꯕ ꯕꯥꯏꯛꯇ ꯁꯛꯂꯛꯎ ꯍꯥꯏ ꯁꯥꯡꯉꯗꯤ ꯐꯥꯗꯦ ꯅꯨꯡꯁꯤꯕꯅ ꯊꯧꯕ ꯕꯥꯏꯛꯇ ꯑꯩꯅ ꯃꯅꯤꯡꯗ ꯅꯞꯆꯕ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯃꯨꯔꯨꯝ ꯁꯣꯟꯖꯕ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯑꯗꯒꯤꯗꯤ ꯁꯨꯁꯤꯀꯥꯟꯇꯅ ꯍꯥꯏꯕ ꯑꯗꯨꯗꯣ ꯈꯥꯇꯧ ꯇꯥꯍꯧꯔꯦꯍꯦ ꯍꯥꯏꯕꯗꯣ ꯀꯩ ꯍꯥꯏꯕ ꯑꯗꯨꯗꯣ ꯇꯥꯍꯧꯔꯦ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯈꯨꯃꯟꯅ ꯍꯥꯏꯕ ꯁꯣꯡ ꯍꯣ ꯂꯝꯍꯦꯟꯕ ꯄꯥꯈꯪ ꯈꯪꯍꯧꯋꯤ ꯅꯨꯡꯁꯤꯕ ꯀꯔꯤ ꯍꯥꯏꯅꯣ ꯈꯨꯃꯟ ꯈꯪꯗꯦ ꯅꯪ ꯍꯥꯏꯁꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯁꯔꯁꯨ ꯏꯁꯩ ꯍꯩ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯏꯁꯩ ꯌꯥꯝ ꯐꯖꯩ ꯆꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯁꯨꯅꯤꯇꯤꯅ ꯌꯥꯝꯅ ꯐꯖꯩꯌꯦ ꯆꯦ ꯑꯦꯟ ꯏꯕꯥꯏ ꯁꯨꯅꯤꯇꯤ ꯊꯦꯡꯀ꯭ꯌꯨ ꯀꯥꯏꯗꯩ ꯐꯖꯕꯅꯣꯗ ꯃꯑꯣꯡ ꯆꯥꯄꯣꯟꯇꯦ ꯄꯣꯠꯁꯟꯕꯝꯅ ꯆꯦ ꯑꯅꯨ ꯈꯦꯆꯤ ꯆꯥꯔꯦ ꯍꯥꯏꯕꯅꯤꯅ ꯖꯣꯏꯗꯦꯕ ꯆꯣꯡꯉꯨ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯥꯎꯅꯨꯀꯣ ꯆꯦ ꯍꯥꯏ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯁꯥꯎꯗꯦ ꯐꯥꯒꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯇꯧꯅꯗꯣꯏꯅꯤ ꯅꯣꯏꯁꯨ ꯇꯧꯔꯣ ꯑꯩꯈꯣꯏꯁꯨ ꯇꯧꯗꯣꯏꯅꯤꯀꯣ ꯐꯥꯒꯤ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯅꯣꯛꯃꯤꯟꯅꯁꯤ ꯑꯗꯒꯤ ꯕꯁꯟꯇꯅ ꯈꯨꯃꯟ ꯅꯤꯡꯊꯧꯁꯦ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯨꯃꯟ ꯅꯤꯡꯊꯧꯁꯦ ꯂꯨꯍꯣꯡꯉꯣ ꯍꯥꯏꯔꯕꯅꯦ ꯑꯗꯒꯤꯗꯤ ꯕꯤꯖꯣꯅ ꯍꯥꯏꯕ ꯐ꯭ꯔꯦꯟ ꯅꯈꯣꯏ ꯑꯅꯤ ꯁꯣꯡꯁꯦ ꯌꯥꯝꯅ ꯐꯖꯩ ꯑꯃꯗꯤ ꯆꯥꯅꯩ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯗꯥꯕꯤꯖꯣꯟ ꯑꯗꯒꯤꯗꯤ ꯃꯦꯘꯆꯟꯗ꯭ꯔꯅ ꯋꯥ ꯍꯥꯏ ꯈꯨꯃꯟꯅ ꯀꯩꯕ ꯕꯁꯟꯇ ꯕ꯭ꯔꯣ ꯀꯩꯗꯧꯔꯦ ꯂꯨꯍꯣꯡꯂꯣ ꯍꯥꯏꯕ ꯂꯩꯕꯗꯨꯕꯨ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯂꯥꯞꯅ ꯇꯥꯝꯅꯔꯒꯦ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯁꯛꯂꯛꯑꯣ ꯏꯅꯝꯃ ꯑꯣꯀꯦ ꯁꯛꯂꯛꯀꯦ ꯑꯗꯩ ꯈꯨꯃꯟꯅ ꯑꯩꯅ ꯏꯁꯩ ꯃꯨꯟꯅ ꯄꯥꯔꯛꯇꯦꯀꯣ ꯑꯩꯅ ꯏꯁꯩ ꯃꯨꯟꯅ ꯄꯥꯔꯛꯇꯦꯀꯣ ꯏꯁꯩꯗꯣ ꯅꯪꯅ ꯍꯥꯏꯕ ꯏꯁꯩꯗꯣ ꯐꯥꯗꯦꯕ ꯑꯗꯨꯒꯤꯅꯦꯕ ꯈꯨꯃꯟꯅ ꯆꯦꯑꯅꯨ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯌꯦ ꯁꯥꯎꯅꯨꯕ ꯅꯪꯒꯤ ꯏꯁꯩꯗꯣ ꯐꯥꯗꯕꯩꯅꯦꯕ ꯈꯨꯃꯟꯅ ꯑꯩꯅ ꯏꯔꯤꯗꯣ ꯏꯁꯩ ꯅꯠꯇꯅꯤꯀꯣ ꯍꯥꯏ ꯑꯗꯣ ꯐꯥꯗꯕ ꯅꯪ ꯏꯁꯩꯗꯣ ꯑꯩꯅ ꯑꯃꯨꯛ ꯇꯥꯗꯕ ꯑꯗꯨꯗꯨꯒꯤꯅꯦꯕ ꯃꯦꯘꯆꯟꯗ꯭ꯔꯅ ꯁꯥꯔ ꯑꯩꯗꯤ ꯄꯥꯈꯪ ꯁꯥꯔꯤꯅꯤ ꯁꯛꯑꯣ ꯍꯥꯏ ꯈꯨꯃꯟꯅ ꯆꯦꯅꯨ ꯈꯨꯃꯟ ꯋꯥꯍꯩꯗꯣ ꯍꯥꯏ ꯅꯠꯇꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯩ ꯐꯥꯗꯦꯕ ꯅꯪꯅ ꯏꯔꯩꯗꯣ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯗꯨꯗꯨꯒꯤꯅꯦꯕ ꯁꯥꯎꯅꯣꯃꯤ ꯅꯪꯕꯣ ꯑꯗꯒꯤ ꯁꯨꯖꯤꯀꯥꯟꯇꯅ ꯍꯥꯏꯕ ꯏꯁꯩ ꯑꯃ ꯁꯛꯇ꯭ꯔꯁꯨ ꯃꯇꯦꯛ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯀꯩ ꯍꯥꯏꯕ ꯇꯥꯍꯧꯔꯦꯍꯦ ꯍꯥꯏꯕꯗꯣ ꯃꯈꯥ ꯇꯥꯕꯤꯌꯨꯕ ꯍꯥꯏꯕꯅꯤ ꯑꯗꯨꯗꯣ ꯃꯈꯥ ꯇꯥꯅ ꯑꯩ ꯐꯥꯗꯤꯌꯦ ꯍꯌꯦꯡ ꯐꯥꯔꯛꯀꯦꯀꯣ ꯁꯤꯌꯣꯔ ꯍꯌꯦꯡ ꯐꯥꯔꯛꯀꯦ ꯍꯌꯦꯡꯁꯦ ꯃꯇꯦꯛ ꯑꯃ ꯁꯛꯀꯦ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯩ ꯂꯣꯏꯅ ꯈꯇꯪ ꯃꯇꯦꯛꯇꯪꯇꯅꯦꯕ ꯑꯩꯅ ꯐꯥꯔꯤꯁꯦ ꯇꯥꯍꯧꯔꯦꯍꯦ ꯀꯅꯥꯒꯤꯅꯣ ꯁꯝꯖꯤꯒꯤ ꯒꯨꯂꯥꯞ ꯇꯨ ꯈꯛꯇ ꯍꯥꯏꯌꯦꯕ ꯑꯇꯩ ꯃꯈꯥ ꯐꯥꯗꯦꯕ ꯑꯗꯨꯒꯤꯅꯦ ꯍꯌꯦꯡ ꯐꯥꯔꯛꯀꯦꯕꯀꯣ ꯑꯗꯒꯤꯗꯤ ꯍꯥꯏꯅ ꯂꯩꯖꯔꯒꯦꯀꯣ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤꯒꯤ ꯑꯣꯟ ꯍꯥꯏꯔꯦ ꯑꯗꯨꯒꯩꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯑꯣꯟ ꯂꯩꯌꯨꯀꯣ ꯀꯃꯦꯟ ꯏꯔꯨꯅꯨ ꯍꯥꯏꯌꯦ ꯅꯣꯏ ꯑꯅꯤ ꯁꯤꯖꯅꯤꯀꯣ ꯑꯩ ꯈꯨꯠꯇ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ जिकू दत्ता हाय हाय हेलो जिकू वेलकम मेरे एलबी पे आने के लिए थैंक यू सो मच और मेरे चैनल को सपोर्ट कीजिए प्लीज थोबिसनान हायरे इनमा लापना तामनरगा ओके लापना तामनरगा हेली निंगसिंगबा कुइना उनरगा हेना ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯣꯏꯔꯥ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯂꯥꯞꯅ ꯇꯥꯝꯅꯔꯒ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯀꯨꯏꯅ ꯎꯅꯗ꯭ꯔꯒ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯦ
ते मखा फादे थोइबिसना अदगिदी सुजिकांताना सोइद्रबो हाय अदै खुमनना थोइबी नंग काइनो अइगना खनबा इसै सकपिरक्ते फादे हाइसे आई म्याम सईदुदी फादबदुदी आई कैदौ हाइबनो खुमन नंबो खुमन कपथगरे मी आइसु कपनिंगेदा खुमन नंगना कपथबसे उबदा थोइबी सनाना हाये डेडिकेटेड टू स्वाई लैरमनी ममिंग पलोय हाय कया आइनो कंट्री मी जो मेरे चैनल पे नए आए हो मेरे चैनल को सपोर्ट कीजिए प्लीज़ और मेरे एलपी पे लाइक कीजिए प्लीज़ मेरे चैनल को सपोर्ट कीजिए नौबा चिनावसिंग संगबिरक्पा यावरगदी आइगे चैनल सिबु सपोर्ट तौसिनबियो अदुगा आइगी एलबीसी दसु लाइक मचा अमतंग नमजिनबियो को अदै खुमन न थोइबी हारगा क्या तौखरे थोइबी सनाना हौजिकी इसैदुगी डेडिकेटेड तो हाइबा इनमा हाय ओ कानून बला इचे कानून बला लाए मेघा हाइरमदना चलिको हाय अच्छा मेघागा इचे कानून बलागा कनागी एलबीदा जावरमिबा शशिकांता सपोर्ट कर दिया थैंक यू ब्रो थैंक यू सो मच बिजोन कुमार ने गुड नाइट फ्रेंड है गुड नाइट दा बिजोन अखोई दा तुमगरे अखोई दा से कोना खोर तुम दा ओ दा कइनो नंग तविदे एलबी था गोना खोरी कइनो नंग तविदे कइनो दा नंग वार को चंग तो आई वारो आई लोई दिबो वारो दा कइनो ने तम आई थन थन ममा तविदे कइनो सिबो हगलो दा आई नुगा मी याम लाई आई ngमरो हाबा आई हंदे लोबो ngमरो लाओ हाबा अदु आइदी अखोई दासे कोना खोर तुमुरिबा तल्ले सैता खुमनिंग धौना हाइबा थोइबी आई ऑन लइको हाय दै थोइबी सनाना मीना 81 लाइक ना 30 फौ यौदे अदुने लाइक प्लीज लाइक कर दीजिए ना लाइक करो प्लीज लाइक तो बियो चिनाउसी आइगी रूम दसु नाखोरी तुम्बगा साथे कनानो ना ओय मना कोंग सिंग हेजलो नुंसिबा अमगी अमित स्पेक्स बिसले कके ना बिसले है माइस दिल में दर्द सा जगा है कांटा सा कहीं लगा है मोहब्बत ये नहीं तो क्या है ओ हो नम इसे जो मम्मी ने चिंता हो तो बता ना वादा हमने भी किया है वादा तुमने भी किया है मोहब्बत ये नहीं तो क्या है ओ हो kaya pagkakre ibai asengba bo tumba yade bo sauninge tebisana nungai ba amagi keba nusiba amagi sao dabung joy nusiba amagi sigero meghai kahiro sigero meghai gare basanta kumar na खुमन निंगथौगी एड्रेस खंगनिंगी हाय बसंता ना खुमन नंगी एड्रेस खंगनिंगी हाय करे लकी म्यूट ऑफ वाउ टाई नुंसिबा अमगी लोका थुंगबने मखोलदी लोइरे ना काइनरे हाइरगा नाखोरकपसी गेर लाओ कराना तुम भी मेजे लोग थुंगे आए तो नाखोरकपसी गेर लाओ दिनक फजना तुम नोरी कंगावा बिना ना हा काइनरे हाइरगा कौबा याबरा कयादलाइना बिदाय हाइरगा कौबा याबरा कौबा तुम पास आएगा इसी का नाम ना तुम पास आए तुम पतलाए तुम पास आए यूं मुस्कुराए तुमने न जाने क्या सपने दिखाए अब तो मेरा दिल जागे न सोता है क्या करूँ हाय कुछ होता है
क्या करूँ हाय कुछ कुछ Lucky. होता है Khuman Ningthꯧna ꯃꯌꯥꯝ Basanta ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯂꯥꯏꯛ Karigino ꯇꯧꯁꯤꯟꯕꯤꯌꯣ ꯃꯤꯅ ꯆꯥꯝꯃ ꯃꯊꯛꯇ ꯂꯩꯌꯦ ꯂꯥꯏꯛꯇꯤ ꯑꯝꯇ ꯂꯩꯇꯦ ꯇꯧꯔꯤꯁꯦ di ꯂꯥꯏꯛ appointment ꯀꯤजिए changani ꯄ꯭ꯂꯤꯖ ko gai Ningthaujam Anjuna kaka nene ai lak ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯅꯆꯦ ꯒꯦꯜꯕꯤꯗ hakchang ꯂꯥꯛꯄꯤꯕꯒꯤ kai nyang charage ꯉꯁꯤꯗꯤ ngasidi ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯁꯥꯡ Thobi ꯆꯥꯔꯛꯀꯦ sanana ka inama ai sireda joker anigi marak joker anigi manakta leibase inama ibani wadaba tare comment ibadasu joker ama like tasu amai de kuma nang thona ka ba ꯏꯁꯩ ꯋꯥꯟꯀꯦ aise ꯑꯩꯁꯦ aise ꯋꯥꯟꯀꯦ ꯖꯧꯗ꯭ꯔꯁꯨ ꯐꯦꯃꯁ ꯃꯤ YouTuber ne ko ꯌꯨꯇꯨꯕꯔꯅꯤꯀꯣ village ꯚꯤꯂꯦꯖꯀꯤ ki ꯚꯤꯂꯦꯖ ꯍꯪꯉꯛꯄꯒꯤ onde village ki YouTuber ne ba ꯑꯣ ꯕꯁꯟꯇ ꯀꯨꯃꯥꯔꯅ Basanta Kumarna ꯏꯅꯥꯎꯁꯦ inause ꯌꯥꯝꯅ yamna ꯅꯨꯡꯁꯤꯕ nungsiba ꯂꯥꯏꯔꯕ lairaba ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ tunanaga ꯀꯩ ꯍꯥꯏꯕ pakhidre he ꯎꯝ the rip ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ Sribasna Livestream ngasigi ꯈꯛ ꯊꯦꯡꯅꯩ ꯏꯁꯩ isai ꯁꯛꯄ sakpa ꯌꯥꯝ yam ꯍꯩꯌꯦ haye ꯊꯦꯡꯀ꯭ꯌꯨ Sribas Livestream anau boy tagide ku channel like ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯔꯝꯃꯣ support to sonbimo like to biramo ꯁꯤꯜꯚꯔ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯑꯝꯇ ꯇꯧꯁꯤꯟꯕꯤꯌꯨꯀꯣ Tabi channel kumukcham tumdribo tumdri ꯆꯨꯝꯗ꯭ꯔꯤꯌꯦ ꯑꯗꯒꯤ ꯁꯨꯁꯤꯀꯥꯟꯇꯅ andana ꯍꯥ ꯍꯥ ꯄꯦꯜꯂꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏ Mega channel ꯀꯥꯏꯗꯅꯣ 27 like thank you so much ꯊꯦꯡꯀ꯭ꯌꯨ Ningthojam Anjuna Iromba Kanghou Chaye comedy haurase kaka ꯏꯅꯝꯃ ꯍꯣꯏꯗ ꯀꯩꯅꯣ ꯏꯅꯝꯃ ꯍꯣꯏꯗ ꯅꯠꯇꯦꯀꯣ ꯈꯨꯃꯟꯗꯅ ꯄꯛꯇꯦ ꯍꯥꯏꯗꯣꯀꯣ ꯍꯥꯏ oh tabi ꯑꯗꯒꯤꯗꯤ channel ꯄꯣꯠꯁꯝꯕꯝꯅ ꯅꯨꯡꯁꯤ ꯃꯄꯥꯎꯁꯨ ꯄꯨꯗꯨꯅ ꯀꯩ ꯍꯥꯏꯕ ꯅꯣꯡꯃꯗ nongmada ꯂꯥꯛꯀꯦ lakti ꯊꯃꯣꯏꯗ thamoida ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯅꯤꯒꯤ ꯒꯨꯀꯨꯜꯒ ꯀꯩ ꯍꯥꯏꯕ ꯅꯤꯀꯤꯒꯒꯤꯗꯣ ꯈꯪꯕꯔꯥ ꯆꯦ ꯑꯝꯇ ꯁꯛꯄꯤꯔꯛꯎ ꯀꯔꯝꯕꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩ ꯈꯪꯗ꯭ꯔꯦꯅꯦ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯅꯨꯡꯁꯤ ꯃꯄꯥꯎ are at ꯈꯪꯗ꯭ꯔꯦꯅꯦ present ꯄꯣꯠꯁꯝꯕꯝ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅꯣ tum kaiba ꯀꯔꯝꯕ ꯏꯁꯩꯅꯣ ꯈꯪꯗ꯭ꯔꯦ tum ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯒꯦ ꯍꯌꯦꯡ chine ꯁꯛꯂꯛꯀꯦ ichega karena tum chine ichega ibaiga ꯌꯥꯝ ꯆꯥꯟꯅꯩꯌꯦ ꯏꯆꯦꯒ ꯏꯕꯥꯏꯒ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣꯀꯣ ꯄ꯭ꯂꯤꯖ ꯑꯗꯨꯒ ꯈꯨꯃꯟꯅ ꯌꯨꯝꯗ ꯍꯜꯂꯛꯀꯥꯟꯗ ꯊꯕꯛꯇꯒꯤ ꯂꯥꯏꯔꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯑꯦꯜꯕꯝ ꯁꯨꯇꯤꯡ ꯇꯧꯅꯤꯀꯣ ꯍꯥꯏ ꯑꯣꯀꯦ ꯑꯗꯒꯤ ꯆꯦ ꯀꯥꯅꯟꯕꯂꯥꯅ ꯇꯧꯁꯤ ꯀꯩꯅꯣ ꯃꯦꯘꯥ ꯍꯥꯏ ꯑꯗꯒꯤ ꯃꯌꯥꯅꯥꯎꯅ ꯄꯨꯡ ꯀꯌꯥꯗꯩ ꯍꯧꯔꯤꯅꯣ ꯍꯦꯜꯕꯤꯁꯦ ꯅꯣꯡꯃꯇ ꯍꯧꯕꯗꯒꯤ ꯊꯦꯡꯅꯗꯦ ꯂꯣꯏꯔꯝꯗꯥꯏ ꯈꯛꯇ ꯊꯦꯡꯅꯩ ꯍꯥꯏꯌꯦ ꯄꯨꯡ 9ꯗꯒꯤ ꯂꯥꯛꯄꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯃꯌꯥꯅꯥꯎ ꯑꯩ ꯅꯨꯃꯤꯠꯀꯤꯀꯣ ꯗꯦꯂꯤ ꯑꯩ ꯄꯨꯡ 9 PM ꯑꯩ ꯑꯦꯜꯕꯤ ꯇꯧꯋꯦꯕꯀꯣ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯇꯧꯒꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯒꯦ ꯈꯜꯂꯤꯌꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯍꯌꯦꯡ ꯄꯨꯡ 9ꯗꯒꯤ ꯂꯥꯛꯄꯤꯌꯨꯀꯣ ꯑꯗꯒꯤ ꯄꯤꯄꯤꯅ ꯀꯩ ꯍꯥꯏꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯍꯥꯏ ꯉꯁꯤꯁꯦ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯔꯦ ꯄꯤꯄꯤ ꯅꯪꯗꯤ ꯀꯔꯤ ꯆꯥꯔꯛꯀꯦ ꯑꯗꯒꯤ ꯖꯤꯝꯅꯨꯅ ꯅꯩꯔꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ 2 ꯁꯨꯔꯦ ꯌꯨꯝꯅꯥꯛ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏ ꯑꯗꯨꯅꯦ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯅꯪꯅ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯀꯅꯥꯗ ꯍꯥꯏꯅꯣ ꯃꯦꯘꯥꯆꯟꯗ꯭ꯔ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯀꯀꯥ ꯅꯦꯅꯦꯒꯤ ꯕ꯭ꯂꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯍꯦ ꯊꯣꯏꯕꯤꯁꯅꯥ ꯈꯨꯃꯨꯛꯆꯝꯅ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯈꯨꯃꯨꯛꯆꯝ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨꯀꯣ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯊꯣꯏꯕꯤ ꯑꯩꯅ ꯀꯧꯗꯣꯏꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯅꯪ ꯁꯤꯒꯦꯔꯣ ꯃꯦꯘꯥ ꯍꯥꯏ ꯀꯩꯒꯤꯅꯣ ꯏꯆꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏ ꯅꯪ ꯁꯤꯔꯅꯤ ꯉꯁꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯪꯒꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯏꯆꯥꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯍꯥꯏ ꯇꯨꯝꯈ꯭ꯔꯦ ꯁꯪꯒꯤꯇꯥ ꯏꯆꯥꯊꯣꯏꯕꯤ ꯇꯨꯝꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯄꯥꯏꯈꯠꯂꯦ ꯀꯃꯦꯟꯁꯦ ꯊꯣꯏꯕꯤ ꯃꯥꯏꯕꯝ ꯀꯧꯒꯦ 2 ꯁꯨꯔꯕꯅꯤꯅ ꯍꯥꯏꯕ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯁ꯭ꯔꯤꯅꯤꯚꯥꯁꯅ
ꯁ꯭ꯔꯤ ꯅꯤꯚꯥꯁꯅ ꯍꯥꯏꯕ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯥꯏꯚ ꯇꯧꯕꯤꯕ꯭ꯔꯥ ꯍꯥꯏ ꯑꯣꯀꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯧꯋꯦ ꯍꯟꯗꯛꯁꯦ ꯀꯨꯏꯗ꯭ꯔꯤꯕꯀꯣ ꯑꯩꯁꯦ 4-5 days ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯩ ꯗꯦꯂꯤ 9 PM LB ꯂꯥꯛꯆꯩꯌꯦꯕꯀꯣ ꯀꯟꯇꯤꯅ꯭ꯌꯨ ꯈꯔꯅꯤꯁꯦ ꯇꯧꯒꯦꯅꯅꯦ ꯑꯗꯨꯗꯨꯒꯤ ꯂꯥꯛꯄꯅꯦ ꯃꯌꯥꯝ ꯍꯌꯦꯡꯗꯒꯤ 9 PM ꯂꯥꯛꯄꯤꯌꯨꯕꯀꯣ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯅꯨꯡꯁꯤꯕꯅ ꯍꯥꯜꯂꯨꯔꯦ ꯃꯥꯕꯨ ꯄꯥꯝꯖꯕꯅ ꯍꯥꯜꯂꯨꯔꯦꯗꯣ ꯉꯔꯥꯡꯁꯨ ꯍꯥꯏꯖꯈꯤꯕꯅꯤ ꯆꯦ ꯐꯥꯗ꯭ꯔꯤꯕꯣ ꯏꯁꯩꯗꯣ ꯐꯥꯗꯤꯅꯦ ꯄꯣꯠꯁꯝꯕꯝ ꯑꯁꯤꯁꯨ ꯍꯌꯦꯡ ꯁꯠꯂꯛꯀꯦ ꯄꯣꯠꯁꯝꯕꯝ ꯍꯌꯦꯡ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯔꯒꯦ ꯑꯣꯀꯦ ꯄꯣꯠꯁꯝꯕꯝ ꯏꯁꯩꯁꯨ ꯍꯌꯦꯡ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯔꯦꯕꯀꯣ ꯍꯌꯦꯡ ꯐꯥꯔꯛꯀꯦꯕ ꯁꯤꯁꯨ ꯐꯥꯗꯦꯕ ꯈꯪꯕ꯭ꯔꯥ ꯍꯌꯦꯡ ꯐꯥꯔꯛꯀꯦ ꯁꯣꯏꯗꯅ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯏꯆꯦ ꯄꯣꯠꯁꯝꯕꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯅꯤ ꯐꯤल्मꯒꯤ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯅꯣꯡꯗꯝꯕ ꯂꯥꯛꯂꯦ ꯊꯃꯣꯏꯒꯤꯗꯨ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯑꯩ ꯇꯥꯔꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯐꯥꯗꯕ ꯑꯣꯏꯔꯝꯒꯅꯦꯕ ꯑꯩ ꯍꯌꯦꯡ ꯑꯝꯇꯪ ꯌꯦꯡꯉꯒꯅꯦ ꯍꯌꯦꯡꯗꯤ ꯁꯛꯀꯦ ꯃꯌꯥꯅꯥꯎꯅ ꯆꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯆꯦ ꯁꯤ ꯍꯥꯏ ꯀꯥꯏꯗꯩꯅꯣ ꯀꯥꯏꯗꯩ ꯐꯖꯕꯅꯣ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯆꯠꯂꯨꯕꯅꯦꯕ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ LB ꯌꯥꯎꯔꯦ ꯑꯗꯒꯤꯗꯤ ꯃꯣꯅꯨꯅ ꯍꯦꯂꯣꯖꯤ ꯍꯥꯏ ꯍꯥꯏ ꯃꯣꯅꯨ ꯋꯦꯜꯀꯝ PVPꯅ ꯍꯥꯏꯌꯦ ꯑꯩꯗꯤ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯦ ꯍꯥꯏ ꯍꯥꯎꯔꯝꯒꯅꯤꯀꯣ ꯏꯪꯕꯁꯤꯗ ꯌꯦꯟ ꯊꯣꯡꯕ ꯆꯥꯕꯁꯦ ꯍꯥꯎꯔꯝꯗꯣꯏꯅꯤ ꯌꯥꯝꯅ ꯑꯗꯒꯤꯗꯤ ꯁ꯭ꯔꯤꯅꯤꯚꯥꯁ ꯂꯥꯏꯁ꯭ꯔꯝꯅ ꯑꯣ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯊꯣꯏꯕꯤ ꯑꯩꯗꯤ ꯉꯥꯎꯖꯩ ꯗꯨꯏ ꯏꯁꯩꯗꯣ ꯍꯥꯏ ꯑꯗꯒꯤ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯕꯦꯟꯙꯧ ꯑꯅꯨ ꯈꯨꯃꯟ ꯍꯥꯏ ꯀꯩꯅꯣ ꯕꯦꯟꯙꯧꯀ ꯍꯥꯏꯒꯠꯂꯦ ꯑꯩꯉꯣꯟꯗ ꯃꯁꯤ ꯉꯥꯡꯁꯤꯕꯣ ꯊꯣꯏꯕꯤꯁꯅꯥꯅ ꯃꯦꯁꯦꯖ ꯂꯣꯏꯅ ꯄꯥꯏꯈꯠꯂꯦ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯝ ꯐꯖꯕꯅꯦ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏ ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯤ ꯍꯥꯠꯂꯒ ꯊꯛꯇꯣꯏꯔꯣ ꯀꯥꯅꯣꯟ ꯚꯂꯥ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯊꯣꯏꯕꯤꯁꯅꯥ ꯈꯣꯡꯃꯨꯛꯆꯝꯅ ꯀꯩ ꯍꯥꯏꯕ ꯅꯦꯅꯦꯒꯤ ꯃꯆꯥ ꯀꯌꯥ ꯁꯨꯔꯦ ꯍꯥꯏ ꯑꯩꯒꯤ ꯏꯆꯥ 2 ꯁꯨꯔꯦ ꯑꯗꯨꯗꯒꯤꯗꯤ PPPꯅ ꯍꯥꯏꯕ ꯕꯤꯖꯨꯒꯤ ꯈꯣꯟ ꯃꯥꯜꯂꯦ ꯏꯆꯟꯁꯦ ꯍꯥꯏ ꯃꯤ ꯑꯌꯥꯝꯕꯅ ꯍꯥꯏꯌꯦ ꯑꯩꯒꯤ ꯈꯣꯟꯁꯦ ꯕꯤꯖꯨꯒꯤ ꯈꯣꯟ ꯃꯥꯜꯂꯦ ꯕꯤꯖꯨꯒꯤ ꯈꯣꯟ ꯃꯥꯜꯂꯦ ꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯕꯤꯖꯨꯒ ꯈꯣꯟ ꯃꯥꯟꯅꯩꯌꯦꯅ ꯏꯆꯦ ꯀꯥꯅꯟ ꯕꯂꯥꯅ ꯀꯔꯤ ꯀꯔꯝꯕ ꯕꯤꯖꯨ ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯟ ꯕꯂꯥꯅ ꯂꯥꯏꯚ ꯀꯩꯅꯣ ꯌꯥꯎꯃꯤꯡ ꯀꯔꯤꯝꯇ ꯆꯠꯈꯤꯕ ꯑꯗꯨꯒꯤꯅꯦ ꯍꯥꯏꯌꯦ ꯂꯥꯏꯚ ꯌꯥꯎꯅꯤꯡꯃꯟꯕꯒꯤ ꯀꯔꯤꯝꯇ ꯗꯅ ꯆꯠꯈꯤꯕ ꯑꯗꯨꯒꯤꯅꯦ ꯑꯣꯀꯦ ꯃꯣꯅꯨꯅ ꯋꯦꯜꯀꯝ ꯖꯤ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯏꯅꯦꯝꯍꯟ ꯑꯅꯨ ꯈꯨꯃꯟ ꯍꯥꯏ ꯑꯁ ꯂꯣꯏꯔꯦ ꯑꯩꯉꯣꯟꯗ ꯏꯅꯦꯝꯍꯟꯒ ꯍꯥꯏꯕꯤꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯁꯛꯑꯣ ꯍꯥꯏ ꯑꯣꯀꯦ ꯁꯠꯂꯛꯀꯦ ꯑꯗꯨꯗꯤ ꯐꯥꯏ ꯊꯣꯏꯕꯤꯁꯅꯥ ꯁꯠꯂꯛꯀꯦ ꯀꯥꯅꯣꯟꯕꯂꯥꯅ ꯅꯪ ꯍꯥꯠꯇꯣꯏꯅꯦ ꯍꯥꯏ ꯑꯗꯒꯤ ꯆꯟꯕꯤ ꯆꯅꯨꯅ ꯑꯩ ꯂꯥꯛꯑꯒꯦ ꯏꯆꯦ ꯍꯥꯏ ꯆꯟꯕꯤ ꯅꯪꯒꯤ LB ꯃꯤ ꯌꯥꯝ ꯂꯥꯛꯑꯦ ꯀꯥꯏꯅ ꯇꯥꯏꯀꯣ ꯅꯪꯗꯤ ꯃꯤ ꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯑꯩꯒꯤꯗꯤ ꯃꯤ ꯑꯝꯇ ꯂꯥꯛꯄꯤꯗꯦ ꯎꯔꯕ ꯃꯤ 53 ꯈꯛ ꯂꯩꯁꯦ ꯎꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯏꯃꯨꯇꯣꯟ ꯍꯥꯏ ꯏꯀꯨꯇꯣꯟ ꯍꯥꯏꯔꯣ ꯏꯃꯨꯇꯣꯟ ꯍꯥꯏꯔꯣ ꯑꯗꯩ PVPꯅ ꯀꯩ ꯍꯥꯏꯕ ꯀꯅꯥꯝꯇ ꯀꯔꯝꯅ ꯀꯥꯎꯔꯁꯤꯒꯦ ꯍꯥꯏꯕ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤ ꯑꯩꯒ ꯅꯪꯅ ꯈꯟꯖꯕ ꯏꯁꯩꯁꯤꯡꯁꯦ ꯐꯖꯕ ꯑꯔꯊ ꯂꯩꯕ ꯏꯁꯩ ꯉꯛꯇꯅꯦꯕ ꯑꯗꯣ ꯆꯦ ꯑꯅꯨꯁꯦ ꯐꯥꯗꯦꯕ ꯍꯥꯏ ꯑꯗꯨꯅꯦ ꯑꯩ ꯍꯌꯦꯡ ꯐꯥꯔꯛꯀꯦꯕꯀꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯁꯛꯑꯣ ꯍꯥꯏ ꯐꯥꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯃꯦꯘꯆꯟꯗ꯭ꯔꯅ ꯅꯪ ꯆꯠꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ ꯕꯂꯥ ꯍꯥꯏ ꯆꯟꯕꯤꯅ ꯉꯁꯤ ꯃꯤ ꯌꯥꯝ ꯂꯥꯛꯑꯦ ꯆꯦ 5K ꯐꯥꯗꯣꯔꯦ ꯍꯔꯥꯎꯋꯦ ꯍꯥꯏꯌꯦ ꯐꯥꯔꯣ 5K ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯦꯗꯚꯥꯟꯁ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯦꯗꯚꯥꯟꯁ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯅꯆꯦꯒ ꯅꯕꯥꯏꯒꯅ ꯄꯤꯔꯤ ꯀꯣ 5Kꯒꯤꯗꯃꯛꯇ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯏꯅꯝꯃꯁꯦ ꯀꯤꯟ ꯆꯥꯗꯣꯏꯅꯦ ꯑꯗꯩ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯀꯤꯟ ꯄꯤꯖꯧ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯣꯏ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯏꯁꯩꯗꯣ ꯑꯝꯇꯪꯒ ꯏꯔꯧꯅꯦ ꯀꯩꯅꯣ ꯏꯁꯩꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯣ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯪꯇꯅ ꯑꯣ ꯁꯛꯂꯒꯦ ꯑꯣꯀꯦ ꯇꯥꯝꯅꯔꯁꯨ Thank you, very ꯀꯥꯎꯅꯅꯨꯁꯤꯀꯣ thank you.
ꯅꯨꯡꯁꯤꯅꯁꯤ ꯅꯆꯤꯟ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯤꯔꯤꯗꯣ ꯀꯩꯒꯤꯅꯣ ꯃꯦꯘꯥꯏ ꯄꯥꯝꯅꯔꯁꯨ ꯀꯥꯎꯅꯅꯁꯤꯀꯣ ꯅꯦꯅꯦꯒꯤ ꯃꯆꯥ ꯀꯌꯥ ꯁꯨꯔꯦ ꯑꯅꯤ ꯅꯨꯡꯁꯤꯅꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯎꯅꯗꯔꯦ ꯈꯟꯗꯨꯅ ꯀꯥꯎꯔꯝꯂꯅꯤ ꯈꯟꯕꯤꯅꯨ ꯀꯥꯏꯅꯕꯅꯤ ꯈꯟꯕꯤꯅꯨ ꯍꯧꯗ꯭ꯔꯒꯅ ꯍꯦꯟꯅ ꯑꯗꯨ ꯃꯇꯥꯡ ꯅꯨꯄꯥꯅ ꯂꯩꯇꯥꯗꯦ ꯆꯤꯡꯗꯣꯏꯅꯤ ꯎꯔꯒꯅ ꯍꯦꯟꯅ ꯈꯣꯏꯔꯥꯡꯉꯤ ꯑꯗꯨ ꯔꯛꯗꯤ ꯅꯠꯇ꯭ꯔꯥ ꯆꯥꯅꯕꯤ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯎꯗꯨꯅꯇ ꯂꯩꯔꯦ ꯊꯃꯣꯏꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯂꯦ ꯍꯥꯏꯕ ꯄꯨꯗꯨꯅ ꯆꯠꯂꯦ ꯊꯃꯣꯏꯅꯨꯡꯗ ꯔꯟꯕꯤꯔ ꯏꯁꯩꯅꯤꯅ ꯆꯥꯅꯕꯤ ꯅꯪꯒꯤ ꯉꯥꯈꯣꯃꯤ ꯁꯛꯇꯝ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯌꯥꯔꯦ ꯈꯔ ꯁꯥꯗꯤ ꯅꯪꯇꯅ ꯍꯦꯜꯂꯤ ꯁꯥꯡꯈ꯭ꯔꯦ ꯅꯪꯇꯅ ꯍꯦꯜꯂꯤ ꯍꯥꯏꯖꯅꯤꯡꯈ꯭ꯔꯕ ꯑꯗꯨ ꯅꯪꯇꯅ ꯃꯇꯥꯡꯗꯣ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯑꯣꯏꯃꯥ ꯑꯗꯣ ꯄꯦꯜꯂꯦ ꯈꯥꯔꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯁꯥꯡꯅ ꯁꯛꯏꯁꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯉꯁꯥꯏ ꯏꯁꯩ ꯁꯛꯑꯣ ꯁꯛꯑꯣ ꯍꯥꯏꯕꯗ ꯑꯃꯨꯛ ꯑꯩ ꯐꯥꯗ꯭ꯔꯦꯕ ꯑꯗꯣ ꯑꯐꯥꯕꯁꯤꯃꯗꯤ ꯈꯤꯇꯪ ꯍꯦꯟꯅ ꯁꯛꯄꯤꯕ ꯋꯥꯅꯤꯕ ꯑꯗꯨ ꯔꯟꯕꯤꯔ ꯁꯛꯇꯣꯏꯅꯤ ꯎꯝ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯏꯁꯩꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯇꯥꯟꯅꯔꯁꯨ ꯀꯥꯎꯅ ꯅꯠꯇꯦ ꯅꯨꯄꯥꯅ ꯁꯛꯄ ꯃꯇꯥꯡꯗꯣ ꯑꯗꯒꯤꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯇꯥꯟꯅꯔꯁꯨ ꯀꯥꯎꯅꯔꯁꯤꯀꯣ ꯑꯩ ꯁꯤꯔꯦꯗ ꯁꯛꯗ ꯀꯥꯎꯔꯦ ꯍꯥꯏꯕ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯑꯩ ꯎꯅꯤꯡꯉꯦ ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯑꯗꯒꯤꯗꯤ ꯂꯣꯏꯅ ꯂꯩꯔꯝꯃꯦ ꯀꯩ ꯍꯥꯏꯕ ꯑꯩꯒꯤꯁꯨ ꯊꯤꯗꯦꯀꯣ ꯕꯂꯥ ꯑꯗꯣ ꯃꯇꯝ ꯉꯁꯤꯗꯣ ꯀꯥꯏꯗ ꯑꯃꯗ ꯍꯥꯏꯔꯒꯣ ꯑꯗꯒꯤꯗꯤ ꯃꯈꯥꯇꯅ ꯋꯥ ꯋꯥ ꯍꯥꯏ ꯊꯋꯥꯏꯗꯒꯤꯁꯨ ꯑꯗꯒꯤꯗꯤ ꯈꯨꯃꯟ ꯊꯧꯅ ꯆꯦꯅꯨ ꯈꯨꯃꯟ ꯇꯨꯝꯕ ꯍꯦꯜꯂꯕꯤꯌꯥꯅ ꯈꯪꯗꯅ ꯎꯗꯅꯇ ꯂꯩꯔꯦ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯎꯗꯨꯅꯇ ꯂꯩꯔꯦ ꯁꯤ ꯀꯁꯥꯔ ꯂꯝꯒꯤ ꯂꯩꯁꯥꯕꯤꯗꯣ ꯏꯃꯥ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯃꯤꯀꯨꯞꯃꯠꯇ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗꯦ ꯁꯥꯅꯅꯤꯡꯉꯤ ꯋꯥꯔꯤ ꯅꯪꯇꯒ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯔꯥ ꯆꯟꯕꯤꯅ ꯆꯦ ꯀꯁꯥꯔ ꯂꯝꯒꯤ ꯂꯩꯁꯥꯕꯤꯗꯣ ꯁꯨꯀꯦ ꯀꯦꯗꯅ ꯐꯖꯕꯤꯗꯣ ꯁꯛꯂꯛꯑꯣ ꯍꯥꯏ ꯀꯁꯥꯔ ꯂꯝꯒꯤ ꯂꯩꯁꯥꯕꯤꯗꯣ ꯁꯨꯀꯦ ꯀꯦꯗꯅ ꯐꯖꯕꯤꯗꯣ ꯏꯆꯜ ꯊꯣꯏꯕꯤ ꯅꯨꯡꯁꯤꯕꯤꯗꯣ ꯀꯥꯎꯕ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣ ꯎꯗꯨꯅꯇ ꯂꯩꯔꯦ ꯏꯃꯤꯠꯁꯤꯅ ꯅ ꯅ ꯍꯣ 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 ꯀꯁꯥꯔ ꯂꯝꯒꯤ ꯂꯩꯁꯥꯕꯤꯗꯣ ꯁꯨꯀꯦ ꯀꯦꯗꯅ ꯐꯖꯕꯤꯗꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕ ꯑꯅꯤꯃꯛꯅ ꯁꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯅꯦꯅꯦ ꯊꯣꯏꯕꯤ ꯁꯅꯥ ꯈꯨꯃꯨꯛꯆꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯅꯦꯅꯦꯒꯤ ꯏꯁꯩꯁꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟꯅ ꯀꯩ ꯍꯥꯏꯕ ꯃꯦꯘꯥ ꯏꯁꯩ ꯈꯜꯂꯛꯑꯣ ꯑꯗꯒꯤꯗꯤ ꯕꯤꯟꯗꯥꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯃꯅꯤꯄꯨꯔꯤ ꯐ꯭ꯂꯣꯛ ꯗꯦꯟꯁ ꯇꯧꯕ ꯍꯩꯕ꯭ꯔꯣ ꯍꯩꯌꯦ ꯑꯗꯩ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯍꯥꯏꯌꯦ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯁꯛꯑꯣ ꯅꯪꯕꯨ ꯅꯪꯕꯨ ꯑꯁꯨꯝ ꯗꯥꯅ ꯁꯛꯁꯦ ꯑꯩ ꯁꯣꯏꯔ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯁꯛꯑꯣ ꯃꯤꯀꯨꯞꯃꯇ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯦ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯅ ꯄꯣꯊꯥꯁꯤꯒꯦ ꯁꯤꯒ ꯃꯤꯀꯨꯞ ꯆꯞ ꯃꯇ ꯃꯥꯟꯅꯩꯀꯣ ꯀꯩꯁꯨ ꯊꯣꯏꯕꯤ ꯁꯤꯒ ꯋꯥꯔꯤ ꯅꯪꯕꯨ ꯑꯁꯨꯝ ꯋꯥꯔꯤ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯕꯨ ꯀꯥꯎ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯁꯤꯁꯅ ꯀꯩ ꯍꯥꯏꯕ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯎꯠꯇꯔꯥꯈꯟ ꯋꯤꯠ ꯂꯦꯡꯒ꯭ꯋꯦꯖ ꯌꯨ ꯁꯤꯡꯒꯤꯡ ꯕ꯭ꯔꯣ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯑꯣꯟꯊꯣꯛ ꯄꯛꯈꯤꯗ꯭ꯔꯤꯗ ꯄꯛꯈꯤꯗ꯭ꯔꯦꯍꯦ ꯑꯗꯒꯤꯗꯤ ꯆꯟꯕꯤꯅ ꯍꯥꯏꯕ
ꯄꯦꯂꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯏꯁꯩꯁꯦ ꯇꯥꯕꯒꯤ ꯇꯨꯝꯕ ꯌꯥꯔꯅꯤ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯐꯪꯅꯔꯁꯦ ꯑꯣꯀꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯆꯟꯕꯤ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯊꯣꯏꯕꯤ ꯅꯪ ꯑꯦꯕꯤꯗ ꯀꯃꯥꯏ ꯑꯦꯀꯥꯎꯟ ꯂꯩꯒꯦ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯀꯦ ꯍꯥꯏ ꯆꯟꯕꯤ ꯅꯪꯒꯤ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯀꯦ ꯍꯥꯏꯔꯤꯌꯦ ꯏꯆꯦ ꯆꯟꯕꯤ ꯀꯥꯅꯣꯟ ꯅꯠꯇꯦ ꯊꯣꯏꯕꯤꯗꯅꯤ ꯊꯣꯏꯕꯤꯗꯔꯣ ꯊꯣꯏꯕꯤꯗ ꯍꯥꯏ ꯃꯥ ꯊꯣꯏꯕꯤꯗ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯋꯥ ꯃꯦꯘꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯋꯥ ꯍꯥꯏꯈꯔꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯩ ꯑꯦꯐ ꯕꯤ ꯄꯥꯏꯗꯦ ꯆꯦ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯅꯦꯅꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯅꯦꯅꯦꯗꯤ ꯆꯍꯤ 40 ꯁꯨꯔꯛꯇꯣꯔꯦ ꯈꯨꯃꯨꯛ ꯊꯣꯏꯕꯤꯁꯅꯥ ꯈꯨꯃꯨꯛꯆꯝ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯆꯤꯆꯦꯁꯦ ꯅꯦꯅꯦꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯆꯍꯤ ꯌꯥꯝꯃꯦ ꯄꯣꯠꯁꯝꯕꯝꯅ ꯏꯟꯁꯇꯥꯗꯤ ꯊꯣꯏꯕꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯏꯁꯩ ꯃꯩꯅꯤ ꯍꯥꯏ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯋꯥ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯄꯥꯏꯗꯦ ꯆꯦ ꯍꯥꯏ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯄꯣꯠꯁꯝꯕꯝ ꯄꯥꯏꯗꯕꯅꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯤꯔꯕꯥꯁꯅ ꯅꯦꯅꯦꯒ ꯀꯀꯥꯒꯁꯦ ꯌꯥꯝ ꯆꯥꯅꯩꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯅ ꯀꯩ ꯍꯥꯏꯕ ꯌꯨ ꯕꯣꯠ ꯑꯥꯔ ꯚꯦꯔꯤ ꯒꯨꯗ big like to you both God bless you thank you bro thank you so much ꯑꯗꯨꯒꯒꯤꯗꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯅꯨꯡꯁꯤ ꯈꯜꯂꯨꯕꯂꯥ ꯅꯪꯁꯨ ꯈꯜꯂꯨꯕꯂꯥ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯆꯦ ꯀꯥꯅꯟꯕꯂꯥꯅ ꯀꯩꯅꯣ ꯀꯨꯏꯔꯦ ꯃꯄꯥꯎ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ ꯆꯤꯊꯤ ꯊꯥꯈꯤ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯦ ꯈꯥꯡꯐꯝ ꯈꯪꯗ꯭ꯔꯦ ꯃꯤꯔꯝꯁꯤꯗ ꯑꯗꯩ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯃꯄꯥꯎ ꯉꯥꯏꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯀꯨꯏꯔꯦ ꯃꯥꯒꯤ ꯕꯥꯔꯇꯣꯟ ꯄꯤꯈꯤꯕ ꯑꯃꯗ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯟꯕꯂꯥ ꯏꯁꯩꯁꯦꯅꯦ ꯈꯔꯗꯤ ꯐꯥꯔꯒ ꯃꯌꯦꯛꯁꯦ ꯃꯔꯛꯇ ꯀꯥꯎꯔꯤꯕ ꯍꯥꯏꯁꯦ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯁꯤꯁꯩꯁꯦ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯅꯅꯥꯎꯒꯤ ꯌꯨꯝ ꯁꯪ ꯀꯥꯕꯗ ꯍꯥꯏꯔꯛꯀꯦꯀꯣ ꯂꯥꯛꯎ ꯏꯕꯥꯏꯒ ꯆꯦ ꯃꯆꯥ ꯊꯣꯏꯕꯤꯒ ꯄꯨꯟꯅꯀꯣ ꯑꯣꯀꯦ ꯈꯨꯃꯟ ꯍꯥꯏꯔꯛꯑꯣ ꯉꯝꯃꯒꯗꯤ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯊꯣꯏꯕꯤ ꯅꯪꯕꯨ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯏꯟꯁꯇꯥ ꯁꯨ ꯑꯦꯕꯤꯁꯨ ꯄꯥꯏꯗꯦ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯦ ꯑꯣꯏꯔꯝꯅꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯅꯦꯅꯦ ꯊꯣꯏꯕꯤꯁꯅꯥ ꯈꯨꯃꯨꯛꯆꯝꯅ ꯅꯦꯅꯦ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯄꯥꯏꯗꯦ ꯑꯁꯦꯡꯕꯩ ꯍꯥꯏ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯋꯥ ꯚꯂꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯁꯦꯡꯕꯅꯤ ꯄꯥꯏꯗꯕꯅꯤ ꯍꯥꯏ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ ꯆꯤꯊꯤ ꯊꯥꯈꯤ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯦ ꯈꯥꯡꯐꯝ ꯈꯪꯗ꯭ꯔꯦ ꯃꯤꯔꯝꯁꯤꯗ ꯃꯈꯥꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦꯕ ꯄꯥꯎꯈꯨꯝ ꯉꯥꯏꯕꯗ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ ꯀꯥꯎꯔꯤꯅꯤ ꯌꯦꯡꯉꯨ ꯀꯨꯏꯅ ꯁꯛꯇꯕꯒꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯁꯦꯡꯕꯅꯤ ꯄꯥꯏꯗꯕꯅꯤ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯩꯒꯤ ꯑꯦꯐ ꯕꯤ ꯑꯦꯀꯥꯎꯟ ꯄꯜꯂꯨ ꯍꯥꯏꯁꯦ ꯄꯥꯏꯌꯨ ꯍꯥꯏꯁꯦ ꯄꯥꯏꯅꯤꯡꯗꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯃꯤꯔꯝꯗ ꯅꯠꯇꯦ ꯐꯃꯨꯡꯗꯅꯤ ꯅꯪ ꯂꯩꯔꯤꯗꯣ ꯆꯨꯝꯃꯤ ꯅꯣꯏ ꯀꯥꯅꯟꯕꯂꯥꯅ ꯋꯥꯅꯨ ꯍꯥꯏ ꯏꯁꯩꯁꯦ ꯈꯪꯕ꯭ꯔꯥ ꯑꯁꯨꯝ ꯏꯁꯩꯁꯦ ꯉꯪꯅ ꯂꯩꯕ ꯅꯠꯇꯕꯅꯤꯅꯅꯦ ꯏꯁꯩꯁꯦ ꯁꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯥꯅ ꯂꯩꯕꯗꯣ ꯅꯠꯇꯕꯅꯤꯅꯅꯦ ꯃꯪꯒ ꯈꯪꯕ꯭ꯔꯥ ꯄꯥꯜꯂꯤ ꯁꯤꯁꯤꯗ ꯀꯥꯎꯋꯦꯕ ꯏꯄꯥꯟꯁꯨ ꯃꯌꯦꯛꯁꯦ ꯄꯥꯟꯗꯦ ꯄꯤꯄꯤ ꯋꯤꯂꯤꯌꯝꯅ ꯍꯥꯏꯕ ꯐꯥꯗ꯭ꯔꯕꯣ ꯑꯩꯅ ꯍꯥꯏꯕ ꯏꯁꯩꯗꯣ ꯐꯥꯗ꯭ꯔꯦꯅꯦ ꯄꯤꯄꯤ ꯑꯩ ꯐꯥꯗ꯭ꯔꯦꯅꯦ ꯑꯗꯒꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯑꯃꯒ ꯈꯜꯂꯨꯕꯂꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯈꯨꯃꯟ ꯅꯪꯅ ꯊꯣꯏꯕꯤ ꯄꯥꯏꯗꯕ ꯌꯥꯝ ꯈꯪꯉꯤꯅ ꯁꯤꯗꯤ ꯍꯩꯁ ꯕꯦꯔꯥꯅꯤ ꯕꯦꯔꯥꯅꯤꯍꯦ ꯍꯦ ꯍꯥꯏ ꯃꯕꯥꯅꯤꯗꯣ ꯕꯦꯔꯥꯅꯤ ꯕꯦꯔꯥꯅꯤ ꯀꯩꯅꯣꯝ ꯇꯧꯅꯔꯤꯕꯅꯤ ꯃꯣꯏꯅꯤꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯒꯤꯗꯤ ꯁꯤꯕꯅꯥꯁꯅ ꯁ꯭ꯔꯤꯅꯤꯚꯥꯁꯅ ꯀꯩ ꯍꯥꯏꯕ ꯌꯥꯝ ꯅꯩꯔꯤ ꯇꯨꯝꯅ ꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯇꯨꯝꯂꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯗꯔꯦ ꯍꯥꯏ ꯃꯤꯁꯨ ꯌꯥꯝꯗꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯌꯨꯅ ꯁ꯭ꯔꯤꯅꯤꯕꯥꯁ
ꯃꯤꯁꯨ ꯌꯥꯝꯗꯦꯅꯦ ꯂꯩꯔꯤꯁꯦ ꯑꯅꯨꯄꯃꯥ ꯗꯦꯕꯅ hi how are you ꯍꯥꯏꯌꯦ ꯑꯅꯨꯄꯃꯥ fine ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯁꯝꯕꯝ ꯍꯥꯏꯔꯒ ꯃꯆꯤꯟ ꯈꯨꯝꯈ꯭ꯔꯦ ꯈꯨꯃꯟꯅ ꯏꯕꯥꯏꯁꯦ ꯑꯅꯨ ꯈꯨꯃꯟꯅ ꯀꯅꯥꯅꯣꯝꯗ चिट्ठी थाखरे हाइरिको हाय लेखुमन चे पसंबम साइलेंट हाय लेखुम चे कानोन हाइबा एक प्रिया का कहबा नगमा है ओके एक प्यार का नगमा है मौजों की रवानी है जिंदगी और कुछ भी नहीं तेरी मेरी कहानी है ला 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 फजबनीको सिसेसे अदैदि काय जगरे दातो जारे अदगिदि थोइबी सोरी हाइगरे मेघाचंद्रना कैनो बलाना खनबा इसै तारुबदै मपान थोगलगे ऐदी है लेथोइबिसनाना इनमा कनादा थारी चिठिनो है अदै खुमन चे पोसंबम लुहोंगबदा हाइरके लाउको हाइ पोसंबना खुमन नाइन हाइगरे अदगिदि सुशिकांतना कह हाइबा नुंगाई है अदगिदि थोइबिसनाना नेने तुमनिंग जिबो हाय तुमनिंग दिए खुमुकचम तुमनिंग दिको अदगिदि खुमन हाय थोइबी खंगदेको चे अनु खुमन कायबा थाखिबा चिठिदो हाय आई चिठिदुरो हाइदोकपा यादे चे कानोन बलाना मेघा नंग अमुक खल्लो हाय जिंदगी और कुछ भी नहीं तेरी मेरी कहानी है एक प्यार का नगमा है मौजों की रवानी है जिंदगी और कुछ भी नहीं तेरी मेरी कहानी है सिसे नुसीबै सैनिए असिसे हायें हनुरा कांदने अखोय दा खबानी हनुरा कांदा सिसे जिगी रिल सेमक्तोइनी आइना हौजिक्ति रिल सेमखिरोबे कोना हावरिबै ने कोना हनुरा कांदा सेमदोइनी थोइबिसनाना हाइबा थोइबिसनाना कय हाइबा ऐदी खंगी हाइरक उरो हाइरकनु अदै खुमन्ना हाइबा इबाइचे अनु खुमन्ना हाइदोकपा यादे हाइखरे डांग 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 जैरे अदगिदि थोइबिसना खुमुचना ने नुंगाइरिबो हाय नुंगाइरिये अदगिदि पिपीना हाइबा थाबलगा नुंसीबे हेली इसै दुदी है sakkhare di sei donga sai pipi adagidi sakla ke yengmuko थाबलगा हो थाबलगा नुंसीबा हेली ताबलगा निंगसिंगबा हेली खल्ली कौबगुम नानाक्ता आइबु काउगरे इसे मखा ते याम फादे खंगला पिपी सावबा यादे खुमन्ना हाइबा चे पोसंबम थोइबीदी एबी पाइहल्लोय पोसंबमना थोइबी नंगसे मसक याम जेंनिंगे याम फजरमदौ मालेबो असेंगबा हाय थोइबिसराना हाइदोकलगे हाय नोगले हाइदोकपा यादे मी नंगबो दगी मेघाचंद्रना नुंसीबा हुनी अइना हाना खंगलमलबा सको ऐ सिसे फादे मेघाचंद्र नुंसीबा हुनी
ꯑꯗꯨꯗꯤ ꯈꯪꯉꯤ ꯃꯈꯥꯗꯤ ꯐꯥꯗꯦ ꯅꯨꯡꯁꯤꯕ ꯍꯨꯅꯦꯕ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯑꯗꯨꯗꯪ ꯐꯥꯗꯦꯅꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯃꯁꯛ ꯐꯖꯩ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯨꯁꯤꯜꯀꯥꯟꯇꯅ ꯍꯥꯏ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯌꯥꯝ ꯊꯤꯕꯅꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯊꯣꯏꯕꯤꯒꯤ ꯁꯛꯇꯤ ꯗꯤꯁꯦꯝꯕꯔꯗ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨꯀꯣ ꯍꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯀꯩꯕꯥ ꯈꯨꯃꯟꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯁꯩꯗꯣ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯅꯦꯒꯤ ꯏꯆꯥꯗꯣ ꯑꯩ ꯏꯆꯥꯗꯣ ꯈꯨꯃꯨꯆꯝ ꯏꯆꯥ 2 ꯁꯨꯔꯦꯀꯣ ꯏꯆꯥ ꯅꯨꯄꯥ ꯑꯃꯒ ꯏꯆꯥ ꯅꯨꯄꯤ ꯑꯃꯒꯅꯤ ꯈꯪꯕ꯭ꯔꯥ 2 ꯁꯨꯔꯦ ꯑꯩ ꯑꯗꯩ ꯄꯤꯄꯤꯅ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯁꯛ ꯌꯥꯝ ꯊꯤ ꯊꯥꯖꯗ꯭ꯔ ꯑꯩꯈꯣꯏ ꯏꯅꯝꯃꯗ ꯍꯪꯉꯣꯀꯣ ꯅꯦ ꯍꯪꯉꯣꯀꯣꯅꯦ ꯏꯅꯝꯃ ꯑꯩ ꯁꯛ ꯊꯤꯀꯣ ꯍꯥꯏꯌꯦ ꯊꯤꯗꯦꯗ ꯏꯆꯟꯅꯨꯄꯤ ꯃꯁꯛ ꯐꯖꯩ ꯁꯛ ꯊꯤꯗꯦ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏꯕ ꯀꯥꯎꯔ ꯃꯥꯜꯂꯦ ꯏꯕꯨꯡꯗꯤ ꯑꯩꯕꯨ ꯁꯛꯂꯛꯑꯣ ꯍꯥꯏꯌꯦ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯉꯥꯎꯔꯦꯍꯦ ꯑꯩꯗꯤ ꯀꯩ ꯍꯥꯏꯅꯣ ꯀꯥꯎꯔ ꯃꯥꯜꯂꯦ ꯏꯕꯨꯡꯗꯤ ꯑꯩꯕꯨ ꯀꯥꯎꯔ ꯃꯥꯜꯂꯦ ꯅꯈꯣꯏꯒꯤ ꯇꯝꯒꯤ ꯋꯥꯈꯜꯗ ꯅꯈꯣꯏꯒꯤ ꯇꯝꯒꯤ ꯏꯔꯥꯡꯗ ꯏꯕꯨꯡꯗꯤ ꯑꯩꯕꯨ ꯀꯥꯎꯔ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯏꯆꯦ ꯑꯅꯨ ꯈꯨꯃꯟꯗ ꯊꯣꯏꯕꯤꯒꯤ ꯐꯣꯟ ꯕ꯭ꯂꯣꯛ ꯂꯩꯔꯝꯂꯣꯏ ꯐꯣꯟꯕꯧ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯏꯃꯥꯁꯨ ꯊꯤ ꯍꯥꯏꯌꯨ ꯍꯥꯏꯔꯒ ꯁꯤꯃꯁꯨ ꯊꯤ ꯍꯥꯏꯌꯨ ꯍꯥꯏꯔꯒ ꯁꯨꯔꯒꯦ ꯍꯥꯏꯔ ꯅꯨꯡꯗꯪ ꯄꯤꯔꯛꯑꯦ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯈꯨꯃꯟꯗ ꯊꯣꯏꯕꯤꯒꯤ ꯐꯣꯟ ꯕꯧ ꯂꯩꯔꯝꯂꯣꯏ ꯍꯥꯏ ꯂꯩꯍꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯐꯣꯇꯣꯒ ꯊꯥꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯅꯍꯥꯟ ꯅꯪ ꯀꯩ ꯈꯪꯉꯗꯅ ꯊꯣꯏꯕꯤꯁꯅꯥꯅ ꯂꯩꯕꯅꯦ ꯍꯥꯏ ꯂꯩꯌꯦ ꯐꯣꯇꯣ ꯂꯩꯌꯦ ꯏꯕꯨꯡꯉꯣ ꯑꯩꯉꯣꯟꯗ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯊꯣꯏꯕꯤ ꯅꯪ ꯑꯞꯁꯔꯥ ꯃꯥꯜꯂꯤ ꯑꯗꯨꯅꯅꯦ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯗꯣ ꯅꯆꯦꯅ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯋꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯩꯒꯤ ꯋꯥꯆꯞꯗ ꯊꯝꯃꯤ ꯍꯥꯏꯌꯦ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯀꯩꯅꯣ ꯅꯨꯡꯉꯥꯏꯔꯨꯕ꯭ꯔꯣ ꯃꯦꯘꯥ ꯍꯥꯏ ꯑꯩꯒꯤ ꯃꯪꯗꯅ ꯗꯤꯜ ꯇꯣ ꯄꯥꯒꯜ ꯍꯦ ꯑꯩꯒꯤ ꯃꯪꯗꯅ ꯃꯤ ꯆꯠꯇ꯭ꯔꯤꯒ ꯍꯨꯝꯕ ꯗꯤꯜ ꯆꯠꯇ꯭ꯔꯤꯂꯥ ꯍꯥꯏꯕ दीवाना है करी ꯑꯩꯒꯤ ꯃꯪꯗ ꯃꯤ ꯆꯠꯇ꯭ꯔꯤꯒ ꯍꯨꯝꯕ ꯆꯠꯇ꯭ꯔꯤꯂꯥ जिंदगी की यही रीत है हार के बाद ही जीत है थोड़ी आंसू है थोड़ी हंसी आज गम है तो कल भी खुशी है जिंदगी की यही रीत है हार के बाद ही जीत है ꯑꯁꯤꯒꯤ ꯏꯁꯩꯁꯦ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯟꯒꯗꯕꯅꯦ ꯑꯩꯁꯦ ꯉꯁꯤ ꯋꯥꯔꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯉꯁꯤ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯟꯊꯅꯁꯨ ꯈꯟꯕ ꯌꯥꯗꯦꯀꯣ ꯏꯁꯩꯁꯦ ꯃꯌꯦꯛꯁꯦ ꯌꯥꯝ ꯐꯖꯕꯅꯦꯕ ꯁꯤ ꯏꯁꯩꯁꯦ ꯑꯩꯗꯤ ꯌꯥꯝ ꯁꯛꯑꯦ ꯑꯩꯗꯤ ꯋꯥꯔꯕ ꯃꯇꯝꯗ ꯁꯤꯒꯤ ꯏꯁꯩꯁꯦ ꯌꯥꯝ ꯁꯛꯑꯦꯕ ꯖꯤꯟꯗꯒꯤ ꯀꯤ ꯌꯍꯤ रीते है हार के बाद जीते हैं ꯁꯦ ꯁꯤ ꯌꯥꯝ ꯁꯛꯑꯦ ꯑꯁꯦꯡꯕꯗꯁꯨ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯂꯥꯏꯐꯁꯦ ꯍꯧꯔꯛꯏꯅꯦꯕꯀꯣ ꯍꯧꯔꯛꯏꯅꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯁꯪꯁꯥꯔꯁꯦ ꯍꯧꯔꯛꯏꯅꯦꯕ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯩꯅ ꯍꯦꯛ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯋꯥꯔꯒ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯀꯩ ꯍꯥꯏꯒꯅꯤ ꯑꯗꯨꯝ ꯁꯤꯁꯦ ꯁꯛꯑꯒ ꯄꯨꯛꯅꯤꯡꯁꯦ ꯏꯇꯣꯝꯇ ꯊꯧꯒꯠꯆꯕ ꯍꯥꯏ ꯇꯥꯔꯦꯅꯦ ꯄꯨꯛꯅꯤꯡꯁꯦ ꯏꯇꯣꯝꯇ ꯀꯩꯅꯣ ꯇꯧꯖꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯒꯅꯤ ꯆꯥꯎꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤꯗ ꯃꯌꯥꯝ
ꯅꯪꯁꯨ ꯅꯨꯡꯉꯥꯏꯌꯦ ꯕꯂꯥ ꯑꯗꯒꯤꯗꯤ ꯀꯥꯅꯣꯟ ꯕꯂꯥꯅ ꯀꯩ ꯍꯥꯏꯅꯣ ꯑꯦꯛ ꯂꯔꯀꯤ ꯀꯣ ꯗꯦꯈꯥ ꯇꯣ ꯀꯩ ꯍꯥꯏꯅꯣ ꯑꯁꯤ ꯏꯁꯩꯁꯦ ꯈꯪꯗꯦꯌꯦ ꯏꯆꯦ ꯀꯥꯅꯣꯟ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯀꯥꯏꯅꯣ ꯀꯃꯦꯟꯁꯦ ꯖꯔ ꯄꯥꯏꯈꯠꯂꯦ ꯑꯩ ꯀꯣꯃꯦꯟꯁꯦ ꯄꯥꯏꯈꯠꯂꯤ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯣ ꯁ꯭ꯋꯥꯏ ꯌꯧꯔꯗꯤ ꯑꯩ ꯗꯥꯏ ꯑꯣꯟꯊꯗꯣꯔꯦ ꯁ꯭ꯋꯥꯏꯒꯤ ꯅꯠꯇꯦꯍꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯊꯣꯏꯕꯤꯁꯅꯥꯅ ꯅꯪ ꯀꯩꯗꯅꯣ ꯑꯗꯨꯗꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯇꯨꯝꯃꯦ ꯅꯦꯅꯦꯒꯤ ꯏꯁꯩꯗꯣ ꯃꯈꯥ ꯆꯠꯊꯕꯤꯍꯧꯔꯣ ꯑꯩ ꯇꯨꯝꯕ ꯆꯪꯉꯒꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯅꯨꯡꯁꯤꯕꯤ ꯅꯐꯝꯗ ꯀꯦꯖꯒꯦ ꯇꯣꯏꯅ ꯁꯛꯂꯛꯑꯣ ꯍꯥꯏ ꯑꯗꯒꯤ ꯗ꯭ꯔꯤꯝꯅ ꯀꯩ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯗ꯭ꯔꯤꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯂꯥꯏꯛ ꯇꯧꯕ ꯌꯥꯝꯅ ꯋꯥꯠꯂꯦ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯄꯣꯠꯁꯝꯕꯝ ꯅꯆꯦꯅꯨ ꯑꯩꯗꯤ ꯁꯛ ꯊꯤꯕ꯭ꯔꯥ ꯑꯦꯐꯕꯤꯗꯁꯨ ꯎꯔꯝꯅꯤ ꯆꯦꯗꯤ ꯍꯥꯏ ꯐꯖꯩꯌꯦ ꯄꯣꯠꯁꯝꯕꯝꯗꯤ ꯌꯥꯝ ꯐꯖꯩꯅ ꯅꯣꯏ ꯗ꯭ꯔꯤꯝꯅ ꯍꯦꯜꯂꯣ ꯍꯥꯏ ꯑꯗꯩ ꯃꯉꯥꯜꯃꯌꯨꯝꯅ ꯏꯆꯦ ꯕ꯭ꯔꯗꯔꯗꯤ ꯎꯗꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯦꯜꯕꯤ ꯑꯩꯒ ꯇꯧꯃꯤꯟꯅꯔꯝꯃꯒ ꯁꯤꯒ ꯇꯨꯝꯃꯒ ꯅꯥꯈꯣꯔꯒ ꯂꯩꯈ꯭ꯔꯦꯕ ꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯑꯩ ꯊꯣꯝꯗ ꯂꯪꯊꯣꯛꯑꯝꯃꯒ ꯃꯥ ꯇꯨꯝꯈ꯭ꯔꯤꯁꯦ ꯌꯦꯡꯉꯨ ꯁꯥꯎꯅꯤꯡꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯗ꯭ꯔꯤꯝꯅ ꯑꯣꯀꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥ ꯈꯨꯃꯨꯛꯆꯨꯅ ꯕꯥꯕꯥꯏ ꯍꯥꯏ ꯕꯥꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥꯅ ꯀꯩ ꯍꯥꯏꯅꯣ ꯍꯦ ꯄꯤꯔꯥꯡ ꯃꯤꯂꯨ ꯄꯤꯔꯥꯡ ꯐꯖꯕꯅꯤ ꯁꯤꯁꯦ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯃꯥꯏꯗ ꯃꯈꯣꯡ ꯄꯥꯟꯕ ꯀꯔꯤꯅꯣ ꯕꯂꯥ ꯃꯥꯏꯗ ꯃꯈꯣꯡ ꯄꯥꯟꯕ ꯀꯔꯤꯅꯣ ꯕꯂꯥ ꯍꯥꯏꯈ꯭ꯔꯦꯅꯦ ꯋꯥꯏꯈꯨ ꯋꯥꯏꯈꯨ ꯃꯥꯏꯗ ꯃꯈꯣꯡ ꯄꯥꯟꯕꯗꯤ ꯋꯥꯏꯈꯨ ꯔꯣꯕꯤꯇꯥ ꯗꯦꯕꯤꯅ ꯍꯥꯏ ꯄꯤꯄꯤꯅ ꯀꯌꯥꯕ ꯒꯨꯗ ꯅꯥꯏꯠ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯇꯥꯃꯣꯒ ꯏꯇꯩꯒ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯄꯤ ꯒꯨꯗ ꯅꯥꯏꯠ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯤꯀꯞ 5 6 ꯇꯥꯜꯂꯒ ꯃꯥ ꯊꯣꯛꯂꯛꯑꯦ ꯑꯃꯨꯛ ꯃꯄꯥꯡꯒꯜꯁꯦ ꯀꯟꯈꯠꯂꯒ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯑꯩ ꯇꯨꯝꯗꯣꯏꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯏꯁꯩꯗꯣ ꯁꯛꯑꯣ ꯂꯥꯁ ꯑꯣꯏꯔꯒꯦ ꯋꯥꯔꯤ ꯑꯃꯨꯛ ꯍꯧꯔꯁꯦ ꯑꯗꯨꯒ ꯍꯥꯏ ꯀꯔꯝꯕ ꯏꯁꯩꯅꯣ ꯊꯣꯏꯕꯤꯁꯅꯥ ꯑꯗꯒꯤꯗꯤ ꯇꯦꯇꯦ ꯍꯥꯎꯁꯇ ꯃꯣꯏꯁꯨ ꯍꯥꯟꯅ ꯒꯨꯗ ꯍꯥꯏꯈ꯭ꯔꯦ ꯅꯥꯏꯠ ꯑꯗꯒꯤꯗꯤ ꯃꯟꯖꯤꯅꯥꯅ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯃꯟꯖꯤꯅꯥ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯩ ꯈꯨꯃꯟꯅ ꯀꯥꯏ ꯃꯥꯏꯗ ꯃꯈꯣꯡ ꯄꯥꯟꯕ ꯊꯔꯣꯏ ꯑꯗꯒꯤꯗꯤ ꯊꯔꯣꯏꯅꯤꯀꯣ ꯍꯥꯏ ꯑꯗꯨꯒꯗꯤ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥꯅ ꯈꯪꯗꯦ ꯃꯦꯘꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯉꯥꯜꯒꯨꯔꯨꯃꯌꯨꯝꯅ ꯕ꯭ꯔꯗꯔ ꯎꯗꯦꯅꯦ ꯕ꯭ꯔꯗꯔ ꯎꯔꯦ ꯍꯥꯏꯔꯣ ꯑꯣꯀꯦ ꯑꯗꯩꯗꯤ ꯍꯧꯒꯠꯂꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯁꯨ ꯆꯠꯀꯦ ꯈꯤꯁ ꯁꯥꯎꯔꯛꯇꯧꯕ ꯈꯪꯉꯨ ꯂꯥꯛꯑꯣ ꯑꯩ ꯊꯟꯗ ꯉꯝꯃꯔꯣꯏ ꯑꯗꯨ ꯀꯃꯥꯏ ꯆꯥꯏ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯊꯔꯣꯏꯅꯤ ꯇꯧꯒꯅꯨ ꯑꯗꯒꯩꯗꯤ ꯊꯔꯣꯏꯔꯣ ꯊꯔꯣꯏꯅꯤ ꯍꯥꯏꯅꯦ ꯑꯗꯒꯤꯗꯤ ꯔꯣꯕꯤꯇꯥ ꯗꯦꯕꯤꯅ ꯀꯩ ꯍꯥꯏꯕ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯍꯥꯏꯌꯦ ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯅꯨꯡꯁꯤꯕ ꯅꯐꯝꯗ ꯀꯦꯖꯒꯦ ꯇꯣꯏꯅ ꯁꯛꯂꯛꯑꯣ ꯍꯥꯏꯕ ꯂꯥꯎꯈ꯭ꯔꯦ ꯅꯨꯡꯁꯤꯕꯅ ꯐꯝꯗ ꯀꯦꯖꯒꯤ ꯀꯦꯖꯒꯦ ꯇꯣꯏꯅ ꯑꯩꯅ ꯄꯦꯟꯅꯒꯦꯔꯣ ꯍꯜꯂꯒꯦ ꯑꯩꯅ ꯁꯨꯝ ꯅꯪꯁꯦ ꯑꯩꯅ ꯅꯣꯡꯃ ꯅꯨꯡꯁꯤꯕꯁꯦ ꯍꯦꯜꯂꯤꯗꯣ ꯇꯨꯀꯠꯆꯩꯕꯣ ꯑꯣꯖꯥ ꯅꯪꯁꯤꯗꯤ ꯑꯗꯒꯤꯗꯤ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥꯅ ꯑꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯉꯥꯜꯒꯨꯔꯨꯃꯌꯨꯝꯅ ꯀꯩꯅꯣ ꯕ꯭ꯔꯗꯔ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯒꯤꯗꯤ ꯃꯟꯖꯤꯂꯤꯅꯥꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯔꯦ ꯃꯟꯖꯤꯂꯤꯅꯥ ꯅꯪ ꯀꯔꯤ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯅꯦꯅꯦꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯀꯩ ꯍꯥꯏꯕ ꯇꯨꯝꯃꯔꯣꯏꯒꯦ ꯍꯥꯏ ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥꯅ ꯏꯁꯩ ꯈꯜꯂꯣ ꯃꯦꯘꯥ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯅꯪ ꯑꯩꯗꯤ ꯇꯧ ꯉꯝꯕꯤꯅꯤꯅ ꯀꯩ ꯍꯥꯏꯕ ꯇꯧ ꯉꯝꯕꯤꯅꯤꯅ ꯀꯗꯔ ꯇꯧꯋꯦ ꯏꯁꯩ ꯑꯅꯤ ꯁꯛꯅꯕ ꯍꯦꯛ ꯍꯥꯏꯔꯣ ꯑꯗꯒꯤ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯈꯨꯃꯨꯛꯆꯝ ꯅꯨꯡꯉꯥꯏꯕꯅꯤ ꯂꯥꯏꯕꯤ ꯍꯦꯔꯣꯅꯤ ꯑꯅꯤꯒꯤ ꯄꯣꯊꯥꯐꯝꯅꯤꯀꯣ ꯀꯥꯏ ꯌꯥꯔꯦ ꯄꯣꯊꯥꯐꯝꯅꯤꯀꯣ ꯍꯥꯏꯈ꯭ꯔꯦ ꯏꯅꯦ ꯃꯌꯥꯝ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ
ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯃꯤꯗꯤ 100ꯒꯤ ꯃꯊꯛꯇ ꯂꯩꯌꯦ ꯑꯗꯨꯒ ꯂꯥꯏꯛꯇꯤ 19 ꯈꯛꯇ ꯂꯩꯌꯦ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣꯀꯣ ꯃꯌꯥꯝ ꯊꯣꯏꯕꯤꯁꯅꯥꯅ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯕꯨꯡꯉꯣ ꯅꯪ ꯍꯥꯏꯅ ꯅꯨꯡꯊꯪ ꯊꯣꯝꯖꯜꯂꯛꯑꯦ ꯑꯗꯒꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯍꯥꯏꯔ ꯖꯒꯣꯏꯒ ꯁꯥꯖꯤꯜꯂꯤꯅꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯔꯒ ꯃꯃꯤꯠꯀ ꯂꯪꯊꯣꯔꯛꯑꯦ ꯅꯨꯡꯁꯤꯕꯅ ꯄꯨꯝꯕꯒꯤꯖꯒꯦ ꯇꯣꯏꯅ ꯕꯥꯄꯨ ला 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 हे हे ला 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 हे हे ला 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 टंग डंग 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 आपका ना दिल धड़काना मेहंदी लगा के यूं शर्माना आपका आना दिल धड़काना मेहंदी लगा के यूं शर्माना प्यार आ गया रे प्यार आ गया तगी काइनो बुंसे याम नोकनिंगे हाय अदुने तताय तुमरो हगले साउनिंग मनाइदी अदैदी मेघा चंद्राना कायबा रेडियो दैनी पायरगा लिंगबा कइनो कायबा रेडियो दैनी पायरगा लिंगबा कइनो हाय खंगदे अदुदी कनो पायरा लिंबदी लौनिना अदई खुमन चे पोसंबम खरा नैखिनी वाली हाय थोइबिसनाना इनमा वारी लैत्रे नोकपा हौरसे कारण तौरगो हाय देगी रेनी देवी लाए कायबा ऐसे साओ हाय इसे साओ हायरो ओके रेनी अदुगगिदी मंगाल गुरुमेमना इचे वाव थोइबिसनाना नेनेगी नुपासे यामना थिए नेनेना हेले फजबनिये अखोय दासे फजबनिये कना थिएरा फजबनिको कना थिएरा दगिदी जितेंद्रना हेलो हाय जितेंद्र दगिदी खुमन हाइबा मेगा ब्रो लेबाकी फोइनिदुदी हाय दगिदी इचे कानून बलाना खंगदे मेघा हाइको हाय मेघा चंद्रना ओके लिंगबनी हाय अदगिदी थोइबिना ऑन हाय थोइबी कइनो ऑन द लैदुबो कमेंट सिदो नुसीबा अमगी मंगरा पाले आजा इसे एतेजु हाइरो सकतरगेबा ड्रामा तो ड्रामा दे हिजररोय तो आमी ड्रामा पारेना नंगी बाइथोंग तारिबा दफम मयम तो वा कियादा रसी लेखरबा हाँ नंगना मितो कइनो मैं मई मिचे आइदी पॉर जाउद्रे अदना मिचे नाकलम नंदा पॉर पीरगा जिंजगे ए सुनाई देंगे कुटुश अदुगगिदी मैम सखरेनेदा दगिदी मंगाल गुरुमेमना इचे तुममदाइगी इसै फज्जबा अमता सकपिरगु अदुगा तुमजगे मेघा चंद्रना कायबा हेंदे कायनो लाबना हेली सक फजबा हाय खोय दाने हेनबनीदा सक फजबदीको दाने हेनबनीबा अदगिदी खुमन हाइबा अइना पाखुम पीरिसे चुम्बनीको मेघा ब्रो गी कोएक्शन पुमनमक चे अनु खुमन्ना कैसुम खनबिदे हाय आई हाइदुदी ngasa ahanbagida वाइखुदो लालम्मे हंदकिसिदि आई खंगद्रे हाइबा ngamjadre पाखुमबीरो मेघा चंद्र करिनो हाइना अदगिदी नोंमाइथेम शिव किरण तामो इसे सगलगो हाय अदगिदी इचे कानोना हिंगलीबा पुंसीसे हाय अदगिदी आनंद सिंहना नेने काका होय करी लमगिनो अखोइसे कसारगिनी आनंद अदगिदी खुमना
ꯃꯦꯘꯥ ꯕ꯭ꯔꯣꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯤꯁꯦ ꯆꯨꯝꯗ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯈꯨꯃꯟꯅ ꯂꯩꯕꯥꯛꯀꯤ ꯈꯣꯏꯅꯤ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯇꯩꯅ ꯑꯣꯟ ꯍꯥꯏꯔꯗꯤ ꯀꯩꯝ ꯍꯥꯏꯗꯦ ꯑꯩꯅ ꯑꯣꯟ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏ ꯀꯩꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯅꯪ ꯈꯪꯗ꯭ꯔോ ꯅꯪ ꯑꯣꯟ ꯂꯩꯔꯒ ꯏꯅꯝꯃ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯈꯪꯗ꯭ꯔో ꯋꯥꯔꯤꯗꯣ ꯏꯔꯛꯇ꯭ꯔꯗꯤ ꯑꯩ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ ꯍꯥ ꯅꯣꯏꯅ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯇ꯭ꯔꯒꯗꯤ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯔꯛꯇ꯭ꯔꯒꯗꯤ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏ ꯑꯩ ꯑꯗꯨꯝ ꯐꯝꯃꯒ ꯎꯪꯉꯒ ꯂꯩꯕ ꯍꯥꯏꯔꯣ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯀꯩ ꯄꯣꯠꯁꯝꯕꯝ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯇꯥꯏꯕꯪ ꯀꯅꯥꯅꯣ ꯊꯤꯡꯗꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯈꯪꯕ꯭ꯔꯥ ꯏꯆꯦ ꯃꯃꯥ ꯇꯥꯔꯦꯠꯀꯤ ꯐꯤल्मꯒꯤꯅꯦ ꯈꯪꯗꯦꯅꯦ ꯄꯣꯠꯁꯝꯕꯝ ꯅꯪ ꯏꯁꯩ ꯌꯥꯝ ꯐꯥꯏꯌꯦ ꯄꯣꯠꯁꯝꯕꯝ ꯏꯁꯩ ꯌꯥꯝ ꯈꯪꯉꯝꯃꯦ ꯑꯩ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯈꯪꯗꯦꯕꯣ ꯁꯤ ꯏꯁꯩꯁꯨ ꯈꯨꯃꯟꯅ ꯍꯥꯏꯕ ꯑꯟꯁꯔ ꯂꯩꯕꯥꯛꯈꯣꯏ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯂꯥꯎꯔꯛꯑꯦ ꯈꯨꯃꯟꯅ ꯆꯨꯝꯃꯦ ꯂꯩꯊꯣꯏꯕꯤꯁꯤꯅ ꯅꯦꯅꯦ ꯏꯁꯩ ꯑꯃ ꯍꯥꯏꯗꯣ ꯌꯨꯝꯗ ꯅꯨꯡꯕꯨ ꯅꯤꯡꯊꯤꯖꯩꯗ ꯍꯥꯏꯕ ꯏꯁꯩꯁꯦ ꯁꯛꯂꯛꯑꯣ ꯀꯩ ꯍꯥꯏꯕ ꯅꯦꯅꯦ ꯏꯁꯩ ꯑꯃ ꯍꯥꯗꯥꯂꯣꯏ ꯌꯨꯝꯗ ꯅꯨꯡꯁꯤꯕ ꯈꯪꯗꯦꯅꯦ ꯌꯨꯝ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯇꯧꯕꯗꯣ ꯍꯥꯗ ꯌꯨꯝꯕ ꯀꯩ ꯍꯥꯏꯕ ꯍꯥꯗ ꯀꯩ ꯑꯩ ꯈꯪꯗꯦ ꯏꯁꯩꯁꯦ ꯅꯣꯡꯗꯝ ꯀꯩꯅꯣꯗꯣ ꯑꯥꯅꯟꯅ ꯀꯩ ꯍꯥꯏꯕ ꯀꯔꯝꯕ ꯈꯨꯅꯣꯛꯂꯣꯟꯅꯦ ꯑꯩꯗꯤ ꯈꯨꯅꯣꯛ ꯊꯤ ꯌꯥꯝꯅ ꯑꯩ ꯅꯣꯛꯄ ꯌꯥꯝ ꯊꯤꯖꯩꯌꯦꯕꯀꯣ ꯅꯣꯛꯄꯗꯤ ꯑꯩ ꯅꯣꯛꯈ꯭ꯔꯗꯤ ꯈꯥꯝꯕ ꯉꯝꯗꯦ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯑꯣꯟ ꯂꯩꯌꯨꯀꯣ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯁꯤ ꯈꯣꯟꯗ ꯍꯥꯎꯇ꯭ꯔꯦ ꯁꯤꯖꯅꯤ ꯅꯣꯏꯅꯤ ꯇꯣꯝꯕꯤꯅ ꯀꯩ ꯍꯥꯏꯕ ꯀꯁꯥꯔ ꯀꯗꯥꯋꯥꯏꯒꯤꯅꯣ ꯀꯁꯥꯔ ꯁꯨꯅꯥꯏꯒꯤꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯩ ꯕꯤ ꯇꯤ ꯑꯦꯁꯅ ꯀꯩ ꯍꯥꯏꯕ ꯃꯃꯥ ꯅꯪ ꯇꯨꯝꯗ꯭ꯔꯤꯕꯔꯣꯅꯦ ꯍꯥꯏ ꯇꯨꯝꯗ꯭ꯔꯤꯌꯦ ꯃꯃꯥ ꯇꯨꯝꯗ꯭ꯔꯤꯌꯦ ꯕꯤ ꯇꯤ ꯑꯦꯁ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯍꯥꯏꯗꯦ ꯉꯁꯤꯇꯪꯅꯤ ꯑꯇꯩꯅ ꯍꯥꯏꯗꯤ ꯍꯣꯏ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯛꯑꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯅꯪ ꯑꯗꯩ ꯀꯥꯂꯣꯟꯕꯂꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯏꯉꯥꯅꯣꯂꯛꯁꯤꯗ ꯍꯥꯏꯌꯦ ꯑꯣꯀꯦ ꯏꯆꯦ ꯀꯥꯅꯣꯟ ꯁꯜꯂꯛꯀꯦ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤ ꯅꯪꯗꯤ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕ ꯏꯁꯩꯁꯦ ꯍꯥꯏ ꯑꯅꯟꯅ ꯀꯩ ꯍꯥꯏꯕ ꯈꯨꯟꯒꯤ ꯅꯝꯕꯔ ꯍꯥꯏꯅꯤ ꯅꯦꯅꯦ ꯍꯥꯏ ꯑꯣ ꯈꯨꯟꯁꯦ ꯍꯥꯏꯔꯣ ꯈꯨꯟꯁꯦ ꯀꯩꯅꯣ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯍꯥꯏꯀꯣ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨꯅꯅꯦꯅꯦ ꯑꯩ ꯀꯣꯜ ꯂꯤꯛ ꯐꯦꯡꯂꯨꯕꯅꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏ ꯑꯣꯀꯦ ꯑꯟꯖꯨ ꯋꯦꯜꯀꯝ ꯑꯗꯒꯤꯗꯤ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯛꯎ ꯑꯗꯨꯒ ꯇꯨꯝꯖꯒꯦ ꯅꯣꯏ ꯑꯣꯀꯦ ꯃꯌꯥꯝ ꯆꯪꯅ ꯑꯩ ꯏꯇꯨꯁꯦ ꯍꯥꯠꯂꯒꯦꯔ ꯀꯩ ꯏꯁꯩ ꯁꯛꯁꯤꯒꯦ ꯁꯤꯅ ꯀꯩ ꯏꯁꯩ ꯁꯛꯁꯤꯒꯦ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯕꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯁꯀ꯭ꯔꯥꯏꯞ ꯇꯧꯁꯤꯟꯕꯤꯔꯕ꯭ꯔꯥ ꯏꯁꯀ꯭ꯔꯥꯏꯞ ꯇꯧꯕꯗꯗꯤ ꯀꯥꯎꯕꯤꯅꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯅꯪꯒꯤ ꯅꯆꯦꯁꯤꯕꯨ ꯅꯪꯒꯤ ꯅꯅꯥꯎꯁꯤꯕꯨ ꯅꯪꯒꯤ ꯅꯆꯟꯁꯤꯕꯨ ꯏꯁꯩ ꯁꯛꯍꯟꯕ ꯄꯥꯝꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯏꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯏꯁꯀ꯭ꯔꯥꯏꯞꯀꯤ ꯕꯇꯟꯗ ꯒꯤꯠ ꯂꯥꯎ ꯅꯝꯁꯤꯟꯕꯤꯔꯝꯃꯨ ꯀꯩ ꯏꯁꯩ ꯁꯛꯎꯒꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯏꯁꯩꯁꯦ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯕꯨ ꯑꯩꯒꯤ ꯆꯤꯟꯁꯤꯒ ꯏꯁꯩꯒ ꯑꯝꯇ ꯂꯩꯇ꯭ꯔꯦꯅꯦ ꯑꯗꯒꯤꯗꯤ ꯑꯗꯩ ꯍꯥꯏꯔꯛꯑꯣꯅꯦ ꯏꯁꯩꯗꯣ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯑꯅꯟꯅ ꯑꯣ ꯁꯣꯅꯥꯏ ꯍꯥꯏꯌꯦ ꯁꯣꯅꯥꯏꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯈꯪꯉꯦ ꯆꯦ ꯂꯣꯠ ꯑꯗꯨꯝ ꯇꯥꯕ ꯏꯁꯩꯅꯤ ꯑꯩꯅ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯇꯣꯝꯕꯤꯅ ꯁꯣꯅꯥꯏ ꯊꯥꯡꯖꯝ ꯂꯩꯀꯥꯏꯔꯣ ꯅꯠꯇꯦ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯍꯥꯏꯕ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯗꯨꯝ ꯇꯥꯏꯌꯦ ꯑꯗꯨꯗꯣ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥ ꯈꯨꯃꯨꯛ ꯆꯝꯅ ꯃꯃꯥꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯩ ꯏꯆꯥꯅꯨꯄꯤꯗꯤ ꯆꯍꯤ 9 ꯁꯨꯈ꯭ꯔꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯣꯛ ꯆꯤꯛꯑꯦ ꯏꯅꯝꯃ ꯍꯥꯏꯌꯦ ꯑꯌꯥ ꯇꯨꯝꯅꯤꯡꯉꯕꯣ ꯊꯣꯏꯕꯤꯁꯅꯥ ꯅꯤꯡꯊꯧꯖꯝ ꯃꯟꯖꯨꯅ ꯂꯥꯏꯚ ꯍꯥꯟꯅ ꯌꯦꯡꯕꯅꯦ ꯉꯁꯤ
ꯀꯩꯕ ꯉꯁꯥꯏꯈꯩ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯃꯥꯅ ꯆꯩꯔꯛꯄꯩꯅꯦ ꯍꯥꯍꯥ ꯍꯥꯏ ꯑꯣ ꯃꯃꯥ ꯅꯪ ꯉꯁꯥꯏ ꯆꯪꯉꯝꯃꯕꯣ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯀꯩ ꯍꯥꯏꯕ ꯍꯥꯏꯔꯤꯕ ꯏꯁꯩ ꯄꯨꯝꯅꯃꯛ ꯑꯩꯗꯤ ꯐꯥꯏꯀꯣ ꯐꯥꯔꯝꯃꯅꯤ ꯅꯪ ꯆꯤꯟꯊꯤꯕ ꯐꯥꯔꯝꯃꯅꯤ ꯏꯆꯦ ꯀꯩꯅꯣꯅ ꯃꯦꯘꯥ ꯇꯨꯝꯅꯤꯡ ꯂꯩꯔꯗꯤ ꯀꯩꯒꯤꯅꯣ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯂꯥꯎꯔꯛꯑꯦ ꯏꯆꯦ ꯀꯩꯅꯣꯅ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯊꯣꯏꯕꯤ ꯁꯥꯊꯤꯅ ꯐꯖꯕꯅꯤꯀꯣ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯍꯥꯏ ꯑꯩꯗꯤ ꯇꯥꯕꯨ ꯇꯥꯗꯤꯅꯦ ꯑꯝꯇ ꯑꯩ ꯁꯤ ꯌꯥꯝ ꯇꯥꯕ ꯋꯥꯠꯂ ꯃꯥꯜꯂꯦꯕꯣ ꯃꯦꯒꯥ ꯆꯟꯗ꯭ꯔꯅ ꯕꯂꯥ ꯇꯨꯝꯅꯤꯡꯉꯕꯣ ꯍꯥꯏꯌꯦ ꯏꯆꯦ ꯕꯂꯥ ꯂꯣꯏꯐꯧ ꯌꯥꯎꯗꯣꯏꯅꯤ ꯇꯨꯝꯈꯤꯔꯣꯏ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯐꯖꯕꯅꯦ ꯍꯥꯏ ꯑꯗꯒꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯏꯁꯩ ꯈꯟꯒꯅꯨꯀꯣ ꯍꯥꯏꯅ ꯁꯥꯎꯒꯠꯂꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯉꯥꯜꯅ ꯕ꯭ꯔꯗꯔ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯕ꯭ꯔꯗꯔ ꯑꯗꯨꯝ ꯁꯣꯟꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯨꯝꯃꯦ ꯁꯣꯟꯗꯒꯤ ꯑꯃꯨꯛ ꯁꯣꯟꯗ ꯑꯃꯨꯛ ꯇꯨꯝꯃꯦ ꯇꯧꯔ ꯂꯩꯔꯦ ꯖꯒꯣꯏ ꯁꯥ ꯂꯩꯔꯦ ꯇꯨꯝꯗꯅ ꯃꯥ ꯑꯗꯨꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯏꯆꯦ ꯑꯗꯒꯤꯗꯤ ꯃꯦꯘꯥꯅ ꯀꯩ ꯍꯥꯏꯕ ꯏꯁꯩ ꯈꯤꯜꯂꯒ ꯍꯦꯛꯇ ꯐꯥꯔꯝꯗ꯭ꯔꯦ ꯍꯥꯏ ꯏꯁꯩ ꯈꯜꯂꯒ ꯍꯦꯛꯇ ꯐꯥꯔꯝꯗ꯭ꯔꯦ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯏꯁꯩꯁꯦ ꯄꯥꯕ ꯃꯌꯥꯝ ꯋꯥꯠꯂꯦꯕꯀꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯁꯨ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯏꯁꯩ ꯁꯛꯑꯣ ꯏꯁꯩ ꯁꯛꯑꯣ ꯏꯁꯩ ꯃꯌꯦꯛꯄꯨ ꯍꯥꯏꯕꯤꯔꯛꯑꯒ ꯑꯩꯅ ꯐꯥꯗꯦ ꯍꯥꯏꯅ ꯉꯥꯏꯈꯣꯅꯦ ꯐꯥꯗꯦ ꯍꯥꯏꯅ ꯑꯩꯅ ꯇꯣꯛꯄꯁꯦ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯩꯁꯨ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯍꯥꯏꯔꯦ ꯈꯨꯃꯟꯅ ꯑꯣꯟ ꯏꯔꯣ ꯀꯣ ꯍꯥꯏꯌꯦ ꯈꯨꯃꯟ ꯅꯪ ꯀꯗꯔ ꯌꯥꯝ ꯇꯧꯋꯤ ꯇꯜꯂꯤꯕꯣ ꯑꯩꯗꯤ ꯑꯗꯒꯤꯗꯤ ꯃꯉꯥꯜꯅ ꯍꯥꯏꯕ ꯏꯆꯦꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯑꯃꯇꯪ ꯁꯛꯄꯤꯔꯛꯎ ꯍꯥꯏꯌꯦ ꯑꯣꯀꯦ ꯁꯛꯂꯛꯀꯦ ꯑꯗꯨꯗꯒꯤꯗꯤ ꯏꯁꯩꯗꯣ ꯑꯝꯇ ꯈꯜꯂꯧ ꯍꯥꯏꯕ ꯃꯉꯥꯜ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯏꯁꯩꯁꯦ ꯑꯝꯇ ꯐꯥꯗ꯭ꯔꯦꯅꯦ ꯑꯩꯕꯨ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯃꯥꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯏꯆꯥ ꯅꯨꯄꯥꯗꯤ 13 years ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈ꯭ꯔꯦꯀꯣ 14 years ꯍꯧꯖꯤꯛ ꯔꯟꯅꯤꯡꯅꯤ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯏꯁꯩ ꯈꯟꯕꯤꯒꯅꯨꯀꯣ ꯍꯥꯏꯁꯦ ꯇꯥꯎꯀꯣ ꯑꯗꯒꯤꯗꯤ ꯃꯉꯥꯜꯅ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯁꯛꯄꯤꯌꯨ ꯍꯥꯏ ꯑꯣꯀꯦ ꯃꯉꯥꯜ ꯁꯛꯂꯛꯀꯦ ꯑꯩ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯍꯥꯏꯌꯦ ꯑꯇꯣꯞꯄ ꯀꯣꯃꯦꯟꯠ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯇꯣꯝꯕꯤꯅ ꯀꯩ ꯍꯥꯏꯕ ꯉꯁꯤꯗꯤ ꯑꯅꯤ ꯁꯨꯗꯦꯅ ꯀꯩ ꯇꯧꯔꯦ ꯍꯥꯏ ꯂꯩꯌꯦ ꯑꯩꯈꯣꯏ ꯂꯩ ꯇꯨꯝꯃꯤ ꯃꯥ ꯀꯟꯅ ꯇꯨꯝꯈꯔꯦ ꯆꯥꯛ ꯆꯥꯔꯕꯣ ꯎꯗꯦ ꯀꯨꯏꯔꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯟꯗꯤꯅꯤ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯖꯝ ꯃꯟꯖꯨꯅ ꯍꯣꯏ ꯀꯣꯃꯦꯟ ꯁꯨ ꯄꯥꯔꯝꯃꯤ ꯑꯗꯨꯗ ꯈꯪꯕꯤꯗ꯭ꯔꯦ ꯅꯦꯅꯦꯁꯦ ꯍꯥꯏ ꯍꯣꯏ ꯀꯣꯃꯦꯟꯁꯨ ꯄꯥꯔꯝꯃꯤ ꯑꯗꯨꯗ ꯈꯪꯕꯤꯗ꯭ꯔꯦ ꯅꯦꯅꯦꯁꯦ ꯍꯥꯏ ꯑꯗꯒꯤ ꯀꯥꯏꯅꯔꯝꯗꯥꯏ ꯅꯨꯡꯁꯤꯕ ꯀꯣꯆꯤ ꯇꯥꯡꯕ ꯍꯧꯔꯛꯂꯦ ꯑꯗꯨꯔ ꯏꯆꯦ ꯀꯥꯅꯣꯟ ꯀꯥꯏꯅꯔꯝꯗꯥꯏ ꯅꯨꯡꯁꯤꯕ ꯀꯣꯆꯤ ꯊꯥꯡꯕ ꯍꯧꯔꯛꯂꯦ ꯍꯣ ꯃꯈꯥ ꯐꯥꯗ꯭ꯔꯦ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯀꯩ ꯍꯥꯏꯕ ꯕꯂꯥ ꯄꯥꯏꯈꯠꯂꯦ ꯕꯂꯥ ꯑꯣ ꯕꯂꯥ ꯊꯃꯣꯏꯒꯤ ꯕꯂꯥ ꯇꯨꯃꯤꯟ ꯂꯩꯕ ꯅꯠꯇꯦ ꯅꯪ ꯋꯥꯈꯜ ꯈꯜꯂꯤꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯆꯍꯤ ꯑꯃ ꯃꯇꯝ ꯄꯤꯒꯦ ꯏꯁꯩ 10 ꯐꯥꯔꯛꯎꯕ ꯑꯩ ꯁꯤꯔꯦꯀꯣ ꯅꯣꯏ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯁꯨ ꯑꯅ ꯍꯥꯏꯈꯔꯦ ꯑꯗꯒꯤꯗꯤ ꯑꯇꯣꯝꯕꯤ ꯀꯩꯅꯣꯅ ꯏꯅꯥꯎ ꯃꯅꯤꯄꯨꯔꯗꯁꯨ ꯂꯥꯛꯑꯣ ꯀꯩ ꯍꯥꯏꯕ ꯍꯣꯖꯥꯏꯒꯤ ꯁꯣꯅꯥꯏ ꯄꯥꯔꯤ ꯏꯃꯣꯝ ꯃꯨꯛꯕꯥꯡ ꯒꯤ ꯃꯨꯛꯕꯥꯡꯒꯤ ꯅꯥꯎꯗꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯅꯥꯎ ꯃꯅꯤꯄꯨꯔꯗꯁꯨ ꯂꯥꯛꯑꯣ ꯍꯣꯖꯥꯏꯒꯤ ꯁꯣꯅꯤꯌꯥ ꯄꯥꯔꯤ ꯏꯃꯣꯝ ꯃꯨꯛꯕꯥꯡꯒꯤ ꯏꯅꯥꯎꯗꯣ ꯍꯥꯏ ꯏꯅꯥꯎ ꯃꯅꯤꯄꯨꯔꯗꯁꯨ ꯂꯥꯛꯑꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯣꯖꯥꯏꯒꯤ ꯁꯣꯅꯤꯌꯥ ꯄꯥꯔꯤ ꯏꯃꯣꯝ ꯃꯨꯛꯕꯥꯡꯒꯤ ꯅꯥꯎꯗꯣ ꯍꯥꯏ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯣꯝꯕꯤ ꯅꯪ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯀꯣ ꯑꯗꯩ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯈꯨꯃꯨꯛꯆꯝ ꯀꯔꯤ ꯂꯦꯡꯒ꯭ꯋꯦꯖꯅꯣ ꯏꯔꯤꯁꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯖꯝ ꯃꯟꯖꯨꯅ ꯏꯁꯩ ꯈꯣꯝꯂꯥꯡ ꯂꯃꯟ ꯇꯧꯕꯗꯣ ꯁꯛꯂꯛꯑꯣ ꯅꯦꯅꯦ
ꯐꯥꯗꯤꯌꯦ. ꯈꯨꯃꯟꯅ ꯇꯣꯝꯕꯤꯕ꯭ꯔꯣ ꯄꯥꯔꯤ ꯏꯃꯣꯝꯗꯣ ꯃꯁꯤꯅꯤ ꯍꯥꯏ ꯑꯩ ꯄꯥꯔꯤ ꯏꯃꯣꯝ ꯅꯠꯇꯤꯌꯦ. ꯑꯗꯒꯤꯗꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯀꯩꯅꯣ ꯕ꯭ꯂꯨꯁꯨ ꯄꯤꯔꯛꯑꯣ. ꯑꯗꯨꯒ ꯈꯨꯃꯟꯅ ꯇꯣꯝꯕꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅꯤ ꯄꯥꯔꯤ ꯏꯃꯣꯝꯗꯣ. ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯈꯨꯃꯨꯛꯆꯝ ꯀꯩꯅꯣ ꯉꯁꯤꯒꯤ ꯐꯖꯕ ꯋꯥꯍꯩ ꯉꯥꯛꯇꯅ ꯉꯝꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯋꯥꯍꯩ ꯀꯩꯅꯣ ꯁꯤꯖꯤꯟꯅꯔꯛꯀꯅꯣ ꯁꯤꯖꯤꯟꯅꯔꯛꯏꯗꯣ ꯀꯔꯤ. ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯩ ꯂꯩꯀꯣ. ꯏꯆꯦ ꯀꯥꯅꯣꯅ ꯋꯥꯈꯜ ꯅꯨꯡꯁꯤ ꯋꯥꯈꯜ. ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯇꯣꯝꯕꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯄꯥꯔꯤ ꯏꯃꯣꯝꯒ ꯃꯣꯅꯤ ꯑꯉꯣꯝꯒ ꯆꯠꯈꯤꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎ. ꯑꯣꯀꯦ. ꯇꯣꯝꯕꯤꯅ ꯀꯩ ꯍꯥꯏꯕ ꯏꯅꯥꯎꯗꯣ ꯂꯥꯛꯑꯦ. ꯀꯩ ꯍꯥꯏꯕ ꯉꯔꯥꯡ ꯑꯩꯅ ꯂꯣꯟ ꯂꯣꯟ ꯁꯨꯈꯤꯗ꯭ꯔꯦ. ꯑꯣꯀꯦ. ꯑꯗꯩ ꯃꯉꯥꯜꯅ ꯍꯥꯏꯕ ꯏꯆꯦ ꯅꯅꯥꯎ ꯏꯁꯩ ꯉꯥꯏꯖꯔꯤ. ꯑꯣꯀꯦ. ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯒꯤ ꯁꯦꯝꯗ ꯁꯛꯄꯤꯈꯤꯒꯦꯀꯣ. ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ. ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯏꯃꯤꯠ ꯑꯁꯦ ꯎꯏꯁꯤꯜꯂꯕꯁꯨ ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ ꯎꯔꯤꯕ. ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ ꯎꯔꯤꯕ. ꯌꯥꯔꯕꯣ ꯃꯉꯥꯜ? ꯑꯗꯒꯤꯗꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯕꯂꯥꯁꯨ ꯄꯨꯔꯛꯑꯣ. ꯑꯣꯀꯦ. ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯏꯆꯦ ꯕꯂꯥꯁꯨ ꯄꯨꯔꯛꯀꯦ. ꯃꯦꯘꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯅꯁꯤ. ꯑꯗꯩ ꯈꯨꯃꯟꯅ ꯑꯣꯟ ꯍꯥꯏꯔꯦ. ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥꯅ ꯀꯩꯅꯣ ꯃꯦꯘꯥ ꯍꯥꯏꯁꯦ. ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯀꯅꯥꯅꯣ ꯑꯗꯨꯛ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯀꯔꯤ ꯋꯥ ꯉꯥꯡꯉꯤꯅꯣ. ꯇꯣꯝꯕꯤꯅ ꯀꯩ ꯍꯥꯏꯕ ꯈꯨꯃꯟ ꯅꯤꯡꯊꯧ ꯂꯥꯛꯑꯦ. ꯁꯣꯅꯤꯌꯥ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯖꯔꯦ. ꯑꯣꯀꯦ. ꯑꯗꯒꯤ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨꯅ ꯐꯖꯩꯌꯦ ꯌꯥꯝꯅ. ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯨ. ꯑꯗꯩ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯅ ꯏꯆꯦ ꯊꯦꯡꯀ꯭ꯌꯨ ꯏꯁꯩ ꯁꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ. ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ. ꯋꯦꯜꯀꯝ ꯃꯉꯥꯜ. ꯑꯗꯒꯤꯗꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯦ ꯍꯥꯏ. ꯋꯥꯎ what a surprise. ꯃꯦꯘꯥꯆꯟꯗ꯭ꯔꯅꯅꯦ ꯏꯆꯦ ꯕꯂꯥꯁꯦ ꯌꯥꯝ ꯎꯅꯤꯡꯉꯦ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏꯕ. ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤ ꯁꯤꯗꯤ. ꯑꯗꯒꯤꯗꯤ ꯃꯉꯥꯜꯅ ꯌꯥꯔꯦ ꯏꯆꯦ ꯍꯥꯏ. ꯊꯦꯡꯀ꯭ꯌꯨ ꯃꯉꯥꯜ. ꯅꯆꯦꯒꯤ LBꯗ ꯂꯥꯛꯄꯤꯗꯅ ꯅꯆꯦꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛꯁꯨ ꯅꯣꯛꯃꯤꯟꯅꯕ. ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯅꯆꯦꯒꯤ LBꯗ ꯂꯥꯛꯄꯤꯕꯒꯤ. ꯑꯗꯨꯒ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯂꯥꯛꯄꯤꯌꯣ. ꯅꯆꯦꯒ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯁꯦ. ꯉꯥꯏꯍꯥꯛꯁꯨ ꯁꯨꯝ ꯅꯣꯛꯃꯤꯟꯅꯁꯤ. ꯏꯁꯩꯁꯨ ꯑꯁꯨꯝ ꯁꯛꯃꯤꯟꯅꯔꯒ ꯇꯥꯃꯤꯟꯅꯁꯤꯀꯣ. ꯑꯗꯒꯤ ꯊꯣꯏ ꯄꯤꯀꯦꯅ ꯏꯆꯦ ꯂꯥꯛꯑꯦ ꯍꯥꯏ. ꯊꯣꯏ ꯄꯤꯀꯦ ꯋꯦꯜꯀꯝ ꯅꯆꯦꯒꯤ LBꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ. ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥꯅ ꯎꯅꯤꯡ ꯀꯩ ꯍꯥꯏꯕ ꯎꯅꯤꯡꯒꯅꯣ ꯍꯥꯏ. ꯏꯆꯦ ꯀꯥꯅꯣꯟ ꯃꯑꯣꯡ ꯑꯃꯅꯤꯀꯣ. ꯃꯦꯘꯥꯅ ꯇꯧꯔꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤꯀꯣ. ꯑꯗꯒꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯅꯪꯗꯤ ꯑꯩ ꯎꯅꯤꯡꯗ꯭ꯔꯣ ꯀꯥꯏꯅ ꯁꯥꯕꯥꯁ ꯂꯥꯡꯒꯤꯖꯥꯎ. ꯑꯗꯩ ꯔꯕꯤꯅꯥꯅ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯇꯨꯝꯍꯜꯂꯨ ꯌꯥꯝꯅ ꯂꯥꯡꯒꯅꯨ ꯍꯥꯏ. ꯑꯩꯈꯣꯏ ꯗꯥꯒ ꯇꯨꯃꯤꯟꯅꯔꯤꯌꯦ ꯑꯉꯥꯡꯁꯦ. ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨꯅ ꯀꯀꯥ ꯇꯨꯝꯈ꯭ꯔꯕꯣ ꯅꯦꯅꯦ. ꯃꯥꯁꯤꯗ ꯇꯨꯝꯃꯤꯌꯦꯕꯀꯣ. ꯑꯩ ꯏꯊꯟ ꯊꯅꯝꯃ ꯇꯨꯝꯈ꯭ꯔꯦ. ꯑꯗꯒꯤꯗꯤ
ꯃꯉꯥꯜꯅ ꯕ꯭ꯔꯗꯔ ꯏꯆꯦ ꯒꯨꯗ ꯅꯥꯏꯠ ꯅꯅꯥꯎ ꯑꯃꯨꯛ ꯇꯨꯝꯖꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯏꯚ ꯂꯥꯛꯆꯒꯦ ꯊꯦꯡꯀ꯭ꯌꯨ ꯃꯉꯥꯜ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯊꯣꯏ ꯄꯤꯀꯦꯅ ꯏꯆꯦ ꯀꯥꯏꯅꯣ ꯆꯠꯈ꯭ꯔꯦꯅꯦ ꯏꯆे ꯉꯥꯏꯕꯗ ꯋꯥꯏꯀꯣ ꯇꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏ ꯑꯣꯀꯦ ꯄꯤꯀꯦ ꯍꯌꯦꯡꯁꯨ ꯂꯥꯛꯄꯤꯌꯣ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯆꯨꯝꯅꯁꯨ ꯍꯥꯏꯔꯝꯂꯒ ꯋꯥ ꯐꯖꯗꯕ ꯍꯥꯏꯗꯣ ꯅꯦꯠꯄꯤꯛꯁ ꯀꯩ ꯍꯥꯏꯅꯣ ꯊꯣꯏꯕꯤꯁꯅꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯒꯤꯗꯤ ꯀꯩ ꯍꯥꯏꯅꯣ ꯃꯍꯥꯕꯂꯥꯅ where are you from we are from Silchar bro ꯑꯗꯩ ꯊꯣꯏ ꯄꯤꯀꯦꯅ ꯏꯇꯩꯗꯤ ꯎꯗꯦ ꯍꯥꯏ ꯏꯇꯩꯁꯤꯗ ꯍꯤꯞꯂꯒ ꯂꯩꯔꯦ ꯃꯥ ꯇꯥꯅ ꯍꯧꯒꯠꯂꯔꯣꯏꯗ꯭ꯔꯗ ꯅꯠꯇꯣꯏꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯅꯦꯠ ꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯋꯥꯊꯤ ꯉꯥꯡꯒꯅꯨ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯍꯥꯏꯌꯦ ꯀꯅꯥ ꯋꯥꯊꯤ ꯉꯥꯡꯒꯦ ꯊꯣꯏꯕꯤꯁꯅꯥ ꯃꯉ ꯃꯩꯊꯜꯂꯨ ꯋꯥꯊꯤ ꯉꯥꯡꯕ ꯃꯤꯁꯤꯡꯗꯣ ꯊꯣꯏ ꯄꯤꯀꯦꯅ ꯍꯥꯏꯕ ꯏꯇꯩꯗꯣ ꯑꯃꯨꯛꯇ ꯈꯨꯝꯂꯛꯑꯣ ꯀꯅꯥꯅꯣ ꯑꯗꯨ ꯄꯤꯀꯦ ꯂꯥꯛꯑꯦ ꯁꯦ ꯑꯗꯨꯒ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯌꯥꯔꯦꯀꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯌꯨꯀꯤꯅ ꯍꯥꯏ ꯍꯦꯜꯂꯣ ꯌꯨꯀꯤ ꯋꯦꯜꯀꯝ ꯃꯦꯒꯥꯆꯟꯗ꯭ꯔꯅ ꯎꯅꯤꯡꯉꯗꯤ ꯉꯁꯤ ꯃꯪꯗ ꯂꯥꯛꯀꯦ ꯍꯥꯏ ꯃꯦꯘꯥꯅ ꯍꯥꯏꯕꯅꯦ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯗ ꯎꯅꯤꯡꯉꯗꯤ ꯃꯥꯏ ꯃꯃꯪꯗ ꯉꯁꯤ ꯂꯥꯛꯀꯦ ꯏꯆꯥꯅꯨꯄꯤ ꯃꯃꯪꯗ ꯄꯨꯔꯥꯒ ꯄꯥꯈꯠꯂꯛꯏꯅꯦ ꯁꯤꯔꯦꯗ ꯑꯗꯣ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯂꯥꯛꯎ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯃ ꯍꯥꯏꯌꯦ ꯀꯠꯊꯠꯂꯣ ꯃꯉꯛ ꯃꯩ ꯊꯠꯂꯨ ꯑꯗꯒꯤ ꯊꯣꯏꯅ ꯀꯩ ꯍꯥꯏꯕ ꯏꯇꯩ ꯍꯥꯏ ꯇꯧꯔꯦ ꯌꯨꯀꯤꯅ ꯏꯁꯩ ꯁꯛꯄꯤꯔꯣ ꯍꯥꯏꯌꯦ ꯉꯁꯥꯏꯗꯒꯤꯅꯦ ꯌꯨꯀꯤ ꯏꯁꯩ ꯁꯛꯄꯗ ꯅꯆꯦꯒꯤ ꯈꯅꯥꯎꯁꯦ ꯅꯥꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯏꯁꯤꯡ ꯑꯁꯥꯕꯅ ꯁꯦꯛ ꯇꯧꯗꯣꯏꯅꯤ ꯈꯅꯥꯎ ꯌꯥꯝ ꯅꯥꯔꯦ ꯀꯣꯃꯦꯟꯁꯨ ꯄꯥꯕ ꯑꯗꯩꯗꯤ ꯏꯁꯩꯁꯨ ꯁꯛꯄ ꯑꯗꯨꯗꯨꯅ ꯈꯅꯥꯎꯁꯦ ꯌꯥꯝ ꯅꯥꯔꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯦꯝꯃ ꯅꯈꯣꯏ ꯃꯌꯥꯝꯅ ꯁꯪꯕꯤꯔꯛꯇꯨꯅ ꯏꯇꯩ ꯏꯅꯥꯎꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯒ ꯀꯣꯏꯂꯥꯎ ꯂꯥꯎꯍꯟꯕꯤꯔꯦ ꯂꯩꯀꯥꯏꯗꯒꯤ ꯍꯨꯏ ꯋꯥ ꯂꯥꯎꯅꯔꯛꯄ ꯃꯌꯥꯝ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯅ ꯇꯣꯁꯀ ꯂꯥꯏꯠꯀ ꯀꯥꯞꯅꯅ ꯆꯦꯟꯅꯔꯛꯄ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯀꯣꯂꯥꯎꯁꯤ ꯇꯥꯕꯗ ꯅꯈꯣꯏ ꯃꯌꯥꯝꯁꯨ ꯎꯏꯔꯨꯝ ꯇꯧꯗꯅ ꯀꯃꯦꯟ ꯑꯃꯨꯛ ꯏꯔꯝꯃꯒ ꯀꯃꯦꯟ ꯑꯃꯨꯛ ꯏꯔꯒ ꯉꯥꯏꯍꯥꯛ ꯃꯨꯛ ꯇꯧ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯗꯤ ꯅꯣꯟ ꯁ꯭ꯇꯣꯞꯇ ꯁꯨꯝ ꯄꯥꯊꯔꯤ ꯃꯔꯪ ꯀꯅꯥ ꯀꯃꯦꯟ ꯃꯊꯛ ꯃꯈꯥ ꯂꯣꯏ ꯑꯗꯩꯗꯤ ꯄꯥꯏꯈ꯭ꯔꯦ ꯆꯦ ꯏꯁꯩ ꯁꯛꯄꯤꯔꯣ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯉꯁꯤꯒꯤ ꯌꯥꯝ ꯊꯦꯡꯃꯜꯂꯕꯗꯨꯗ ꯑꯩ ꯀꯛꯈꯤꯗꯕꯅꯤ ꯑꯗꯨꯒ ꯁꯝꯕꯝꯅ ꯆꯦ ꯅꯪ ꯀꯔꯤꯝ ꯀꯣꯃꯦꯟ ꯎꯍꯧꯗ꯭ꯔꯕꯣ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯃꯦꯒ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯑꯣꯀꯦ ꯃꯣꯏꯗꯣ ꯐꯥꯜꯇꯨꯒꯤ ꯃꯤꯁꯤꯡꯅꯤꯗ ꯄꯣꯠꯁꯝꯕꯝ ꯍꯥꯏꯗꯤ ꯃꯊꯧ ꯂꯩꯇꯕ ꯍꯥꯏꯗꯤ ꯊꯛꯆꯟ ꯆꯥꯁꯤꯜꯂꯒ ꯀꯥꯔꯟ ꯇꯥꯕ ꯃꯤꯁꯤꯡꯅꯦꯕꯀꯣ ꯅꯤꯡꯊꯧꯖꯝ ꯃꯟꯖꯨꯅ ꯀꯌꯥ ꯌꯥꯎꯕꯁꯤꯅ ꯀꯀꯥ ꯌꯥꯎꯕꯁꯤꯅ ꯂꯥꯏꯠ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯨꯅꯦ ꯃꯥ ꯍꯦꯛꯇ ꯇꯨꯝꯃꯤ ꯍꯥꯏꯕ ꯑꯩꯅ ꯊꯅꯝꯃꯒ ꯂꯩꯊꯣꯏꯅ ꯍꯥꯏꯕ ꯏꯇꯩꯗꯤ ꯏꯁꯩ ꯁꯛꯂꯛꯑꯣ ꯅꯪ ꯁꯛꯑꯣ ꯍꯧꯖꯤꯛ ꯑꯩ ꯋꯥꯔꯦꯗ ꯑꯗꯒꯤꯗꯤ ꯍꯦꯖꯤꯡ ꯍꯥꯎꯀꯤꯞꯅ ꯂꯥꯛꯕ꯭ꯔꯣ ꯅꯣꯏꯕꯣ ꯂꯥꯛꯑꯣ ꯀꯥꯏꯅꯣ ꯀꯥꯃꯤꯟꯅꯁꯦ ꯀꯧꯕ꯭ꯔꯨ ꯀꯥꯕ ꯑꯣꯏꯔꯣ ꯅꯣꯏꯕꯣ ꯂꯥꯛꯑꯣ ꯀꯥꯃꯤꯟꯅꯁꯦ ꯍꯥꯏ ꯍꯦꯜꯒꯤꯟ ꯍꯥꯎꯀꯤ ꯄꯥꯏꯅ ꯂꯥꯛꯏꯁꯦ ꯊꯣꯏꯕꯤꯁꯅꯥ ꯀꯩꯅꯣ ꯀꯨꯀꯤꯔ ꯌꯦꯡꯉꯨ ꯀꯠꯊꯠꯂꯣ ꯑꯗꯒꯤꯗꯤ ꯌꯨꯀꯤꯅ ꯆꯦꯒ ꯏꯕꯥꯏꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯌꯨꯀꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗ ꯅꯤꯡꯊꯧꯖꯝ ꯃꯟꯖꯨꯅ ꯍꯧꯔꯛꯑꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩꯌꯦ ꯍꯧꯔꯛꯑꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯇꯨꯝꯗꯦꯀꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯖꯦꯂꯤꯌꯥꯁꯅ ꯍꯥꯏꯕ ꯆꯦ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯍꯥꯏ ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ अदगी ओम प्रकाश राय हाय है हेलो ओम प्रकाश वेलकम मेरे चैनल पे आने के लिए और मेरे लाइव पे आने के लिए थैंक यू सो मच मेरे चैनल को सपोर्ट कीजिए प्लीज़ कानून बलाना बाय ओरगे मेघा है इसे कानून बलाना खोदा लोइदुरबनी ऐसु ऐ कनोदा लोइसंद्रोबनी मातंगा लेगोबा थोबिसनाना इनमा होइदा याम नुसी इनमा होइदा याम नुसीबा वा हाइरंबा दुदा ऐ हाइ तौदबनी ऐगा मिंग मानबी दुनी इनमा थोबिसना
ꯑꯣ ꯏꯅꯝꯃ ꯊꯣꯏꯕꯤꯁꯅꯥ ꯑꯃꯗꯨꯅꯤ ꯍꯥꯏ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣꯅꯦ ꯌꯥ ꯃꯥꯏ ꯐꯖꯅ ꯂꯩꯔꯝꯃꯤ ꯅꯠꯇ꯭ꯔꯅꯦ ꯃꯥꯕꯣ ꯁꯨꯁꯤꯜꯀꯥꯟꯇ ꯁꯤꯡꯍꯅ ꯀꯩ ꯍꯥꯏꯕ ꯇꯨꯝꯃꯒꯦ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯑꯗꯨꯒꯤꯗꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯃꯥꯅꯤ ꯍꯥꯏ ꯊꯣꯏ ꯄꯤꯒꯦꯅ ꯃꯤꯉꯣꯟꯗ ꯋꯥ ꯉꯥꯡꯕꯗ ꯎꯁꯤꯠꯇꯕ ꯃꯤꯗꯣ ꯂꯣꯏ ꯃꯀ꯭ꯔꯥꯡꯗꯣ ꯁꯦꯒꯥꯏꯔꯒ ꯂꯪꯒꯅꯤ ꯍꯥꯏꯁꯤꯅꯤ ꯊꯣꯏꯕꯤꯁꯅꯥ ꯀꯩꯅꯣꯗꯣ ꯉꯁꯥꯏ ꯏꯐ ꯊꯣꯏꯕꯤꯁꯅꯥ ꯀꯩ ꯍꯥꯏꯒꯦ ꯈꯨꯃꯨꯛ ꯆꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯗꯨ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦꯅꯦ ꯕ꯭ꯔꯪ ꯕ꯭ꯔꯪ ꯄꯥꯊꯕꯗ ꯌꯨꯀꯤꯅ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯍꯥꯏꯌꯦ ꯒꯨꯗ ꯅꯥꯏꯠ ꯌꯨꯀꯤ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯆꯦ ꯀꯥꯅꯕ꯭ꯔꯥꯅ ꯀꯔꯤ ꯍꯥꯎꯀꯤꯞꯇꯤ ꯀꯨꯀꯤꯅꯦ ꯍꯥꯏ ꯑꯗꯨꯅꯦ ꯍꯥꯎꯀꯤꯞ ꯍꯥꯏꯅ ꯑꯃꯁꯨ ꯂꯥꯛꯄꯗꯣ ꯀꯠꯊꯠꯂꯣ ꯍꯥꯏꯕ ꯇꯜꯂꯦ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏꯅꯦ ꯊꯣꯏꯕꯤ ꯅꯪꯁꯨ ꯎꯍꯧꯕ꯭ꯔꯥ ꯊꯣꯏꯕꯤ ꯈꯨꯃꯨꯛꯆꯝꯗꯨꯅꯦ ꯐꯔꯛ ꯇꯥꯔꯝꯃꯤꯗꯣ ꯑꯩꯌꯥ ꯈꯪꯍꯧꯗꯦꯅꯦ ꯑꯩꯕꯨ ꯏꯍꯥꯟꯅ ꯍꯥꯏꯔꯅꯨ ꯇꯨꯝꯃꯣ ꯍꯥꯏ ꯇꯨꯝꯃꯅꯤ ꯇꯨꯝꯗ꯭ꯔꯣꯕꯅꯦ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯕꯂꯥ ꯀꯨꯀꯤ ꯑꯃꯈꯛ ꯂꯥꯛꯄꯗꯣ ꯀꯤꯕ꯭ꯔꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯖꯝ ꯃꯟꯖꯨꯅ ꯀꯀꯥ ꯀꯣꯃꯦꯗꯤ ꯑꯃꯇꯪ ꯇꯧꯕꯤꯔꯒꯨ ꯍꯥꯏ ꯑꯗꯒꯤ ꯊꯣꯏ ꯄꯤꯀꯦꯅ ꯏꯆꯦ ꯏꯇꯩ ꯀꯨꯀꯤ ꯌꯥꯔꯣꯏꯗꯣ ꯀꯛꯑꯣ ꯍꯥꯏ ꯀꯨꯀꯤ ꯂꯥꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯀꯨꯀꯤ ꯀꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦꯅꯨ ꯈꯨꯃꯟ ꯑꯩꯗꯤ ꯈꯪꯍꯧꯗꯦ ꯑꯗꯨꯅꯤꯅꯦ ꯊꯣꯏꯕꯤꯁꯅꯥ ꯈꯨꯃꯨꯛꯆꯝꯗꯣ ꯃꯥ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯑꯩꯕꯨ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯀꯩꯅꯣꯅꯦ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯃꯥ ꯐꯖꯅ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯝꯃꯤꯅꯤ ꯃꯥ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯗꯩꯗꯤ ꯃꯥꯏ ꯀꯃꯦꯟ ꯄꯥꯗꯦꯒ ꯏꯆꯦ ꯇꯧꯔꯤꯗꯨꯕꯣ ꯀꯥꯅꯣꯟꯕꯂꯥꯅ ꯀꯤꯗꯦꯍꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯈꯨꯃꯟꯅ ꯈꯨꯃꯨꯛꯆꯝꯗꯨꯅ ꯏꯔꯛꯄ ꯀꯣꯃꯦꯟꯗꯣ ꯑꯩꯗꯤ ꯈꯪꯍꯧꯗꯦ ꯈꯪꯍꯧꯋꯤ ꯍꯥꯏꯔꯣ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯌꯥꯝ ꯂꯨꯗꯕ ꯋꯥꯍꯩꯅꯤ ꯑꯩ ꯄꯥꯅꯤꯡꯗꯦ ꯀꯣꯟꯅ ꯍꯥꯏꯒꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯑꯀꯥꯝꯄꯦꯠ ꯂꯣꯜꯂꯤꯅꯤ ꯆꯦ ꯊꯣꯏꯕꯤ ꯈꯨꯃꯨꯛꯆꯝꯗꯨꯅ ꯍꯥꯏꯔꯝꯃꯤꯗꯣ ꯍꯥꯏꯌꯦ ꯈꯖꯥꯏꯗꯣ ꯈꯨꯄꯥꯡ ꯊꯥꯒꯗꯕꯅꯤꯕꯣ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯃꯥ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯃꯥ ꯑꯀꯥꯞꯄꯩ ꯉꯥꯡꯉꯝꯗꯣꯏꯅꯣ ꯈꯖꯥꯏꯗꯨꯒꯅꯤ ꯑꯣꯟꯅ ꯊꯥꯒꯗꯕꯅꯤ ꯃꯥꯏ ꯀꯃꯦꯟ ꯅꯤꯡꯊꯧꯖꯝ ꯄꯥꯗꯦ ꯀꯥꯏ ꯃꯟꯖꯨꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯩꯁꯨ ꯈꯪꯍꯧꯗꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯏꯅꯝꯃꯗ ꯀꯣꯟꯅ ꯍꯥꯏꯌꯨꯀꯣ ꯍꯥꯏ ꯑꯗꯨꯅꯦ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯣ ꯄꯨꯡ 3 ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯥ ꯄꯨꯡ 2:25 ꯀꯩꯅꯣ ꯑꯣꯏꯔꯦꯀꯣ ꯁꯤꯒꯩꯁꯤꯒ 9 minutes ꯑꯗꯨꯃꯥꯏꯅ ꯉꯥꯏꯔꯦꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯃꯤꯅꯤꯠ 9 ꯈꯛꯇꯪ ꯉꯥꯏꯔꯦꯀꯣ ꯃꯤꯅꯤꯠ 9 ꯈꯛꯁꯤ ꯇꯧꯔꯒ ꯂꯣꯏꯁꯤꯟꯗ꯭ꯔꯣꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯃꯆꯥꯅꯤꯀꯣ ꯍꯥꯏ ꯑꯗꯨꯅꯦꯕ ꯃꯥꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯅꯦꯅꯦ ꯑꯗꯨꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩ ꯁꯦꯡꯗꯣꯛꯀꯅꯤꯅꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯀꯩꯒꯤꯅꯣ ꯃꯆꯤꯟ ꯊꯤꯔꯝꯗꯣꯏꯗꯨꯕꯣ ꯃꯤ ꯃꯆꯥ ꯍꯥꯏꯗꯨꯗꯨꯅꯤꯅꯦ ꯃꯥ ꯁꯥꯎꯔꯤꯗꯨꯅ ꯀꯩ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯉꯥꯡꯁꯤꯡꯅ ꯀꯨꯀꯤ ꯆꯥꯒꯦꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯍꯥꯏ ꯑꯁꯦꯡꯃꯛꯀꯤꯔꯣ ꯃꯦꯘꯥꯆꯟꯗ꯭ꯔ ꯁꯤꯔꯦꯗ ꯃꯦꯘꯥꯆꯟꯗ꯭ꯔ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯟꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯂꯣꯡꯒꯥ ꯑꯣꯏꯗꯣꯏꯔꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯃꯦꯘꯥꯆꯟꯗ꯭ꯔꯁꯦ ꯑꯩꯉꯣꯟꯗ ꯍꯟꯕ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯗꯤꯡꯊꯥꯅ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯗꯣ ꯊꯣꯏꯕꯤꯁꯅꯥ ꯀꯩꯅꯣꯗꯣ ꯈꯨꯃꯨꯛꯆꯝꯗꯣ ꯑꯩ ꯊꯤꯕꯅꯦ ꯀꯃꯦꯟꯁꯦ ꯊꯤ ꯐꯪꯗꯦꯕ ꯊꯣꯏ ꯄꯤꯀꯦꯅ ꯃꯤꯒꯤ ꯂꯥꯏꯐꯇ ꯃꯤꯋꯥ ꯉꯥꯡꯂꯤꯗꯣ ꯂꯣꯏꯅ ꯇꯨꯝꯕꯗ ꯁꯤꯔꯣ ꯍꯥꯏ ꯅꯠꯇꯦꯗ ꯀꯩꯅꯣ ꯀꯥꯔꯟ ꯌꯥꯝ ꯇꯥꯒꯗꯕ ꯑꯣꯏꯗꯤ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯆꯪꯉꯛꯄꯗ ꯑꯩ ꯍꯥꯏꯠ ꯇꯧꯅꯤꯅ ꯊꯣꯏꯕꯤ ꯑꯁꯦꯡꯕ ꯁꯅꯥꯅ ꯍꯥꯏꯕ ꯁꯣꯏꯕ ꯑꯣꯏꯁꯨ ꯃꯥꯒꯤ ꯋꯥꯗꯣ ꯋꯥꯔꯛꯇꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯅꯦꯛꯁꯇ ꯆꯪꯉꯒꯗꯤ ꯑꯩ ꯃꯉꯣꯟꯗ ꯀꯩꯅꯣ ꯍꯪꯒꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯇꯧꯔꯗꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯑꯝꯇ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯊꯥꯔꯛꯎꯕ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨꯅ ꯍꯥꯏ ꯀꯀꯥ ꯀꯣꯃꯦꯗꯤꯗꯣ ꯉꯥꯏꯔꯦ ꯍꯥꯏꯕ ꯆꯥꯎꯈꯠꯇꯕꯤꯅꯦ ꯅꯦꯅꯦ ꯃꯋꯥ ꯂꯧꯔꯨꯅꯨ ꯍꯥꯏꯌꯦ ꯀꯣꯃꯦꯗꯤ ꯈꯛ ꯇꯧꯔ ꯇꯧꯕꯤꯔꯣ ꯑꯗꯨꯕꯨꯗꯤ ꯈꯪꯉꯦ ꯂꯣꯏꯁꯤꯟꯕ ꯑꯗꯣ ꯃꯇꯝ ꯀꯩꯅꯣ ꯌꯧꯔꯦ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯑꯁꯣꯏꯕ ꯅꯠꯇꯦꯗ ꯀꯩꯁꯨ ꯊꯣꯏꯕꯤ ꯁꯣꯏꯔꯒꯕꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯞ ꯇꯧꯔꯛꯇꯧ ꯅꯠꯇꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯃꯦꯘꯥ ꯕ꯭ꯔꯣ ꯆꯍꯤ ꯀꯌꯥꯅꯣ ꯃꯤꯡꯒꯧ
ꯀꯧꯔꯛꯀꯦꯀꯣ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯁꯨ ꯃꯦꯘꯥꯁꯦ ꯑꯩꯒꯤ ꯃꯈꯥ ꯑꯣꯏꯗꯣꯏꯔꯥ ꯑꯩꯒꯤ ꯂꯣꯡꯒꯥ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯏꯊꯛ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅꯦ ꯆꯍꯤꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯃꯦꯘꯥ ꯑꯩꯒꯤ ꯏꯊꯛ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯤꯡꯒꯧꯗꯣ ꯀꯧꯖꯔꯛꯀꯦꯕ ꯀꯣ ꯅꯨꯡꯉꯥꯏꯖꯗꯦ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤ ꯁꯥꯎꯕ ꯍꯟꯊꯔꯣ ꯍꯥꯏ ꯊꯣꯏ ꯄꯤꯀꯦꯅ ꯁꯣꯏꯕꯁꯨ ꯃꯤꯒꯤ ꯋꯥ ꯉꯥꯡꯂꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯦꯘꯥꯅ ꯆꯍꯤ ꯍꯥꯏꯔꯒ ꯃꯥ ꯎꯪꯈ꯭ꯔꯦ ꯑꯗꯩ ꯀꯥꯟꯅ ꯃꯥꯅ ꯈꯨꯃꯣ ꯃꯦꯘꯥ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯃꯁꯥꯅ ꯃꯔꯥꯜ ꯂꯥꯜꯂꯕꯅꯤꯅꯦ ꯀꯣꯃꯦꯟꯁꯇꯣ ꯀꯛꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯋꯥꯍꯩꯗꯨꯗꯤ ꯈꯪꯂꯤ ꯍꯌꯦꯡ ꯅꯨꯡꯉꯥꯏꯅꯤ ꯃꯥ ꯑꯩ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯝꯕ ꯑꯉꯥꯡꯗꯣ ꯃꯩꯇꯩ ꯑꯗꯨꯝꯅ ꯉꯥꯡꯂꯤꯗꯣ ꯃꯩꯇꯩ ꯃꯆꯥꯅꯤ ꯑꯗ ꯃꯥꯏꯗꯣ ꯃꯥꯏ ꯀꯃꯦꯟ ꯄꯥꯗꯦ ꯀꯥꯏꯅ ꯇꯧꯔꯤꯔꯣ ꯁꯦꯗꯥ ꯅꯪ ꯀꯣꯃꯦꯟ ꯇꯧ ꯁꯦ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏꯁꯜꯂꯣ ꯍꯥꯏꯗꯤ ꯇꯨꯝꯃꯝꯗꯥꯏꯁꯤꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯁꯤ ꯀꯣꯃꯦꯗꯤ ꯈꯔ ꯇꯧꯊꯣꯛꯑꯣ ꯃꯤꯅꯤꯠ 5 ꯃꯉꯥꯃꯨꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯒꯗꯕꯁꯦ ꯀꯣꯃꯦꯗꯤꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯖꯍꯥꯝ ꯇꯧꯔꯁꯦ ꯀꯣꯃꯦꯗꯤ ꯇꯧꯐꯝ ꯃꯌꯥꯝ ꯂꯩꯇ꯭ꯔꯣ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯇꯨꯝꯃꯁꯤꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯌꯥꯝꯗ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯕ ꯃꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯃꯌꯥꯝꯕꯨ ꯍꯔꯥꯎꯍꯟꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯑꯗꯨꯗꯨꯅ ꯇꯨꯝꯃꯝꯗꯥꯏꯁꯤꯒ ꯃꯌꯥꯝꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯟꯁꯦꯕ ꯐꯥꯒꯤ ꯇꯧꯔꯛꯑꯣꯁꯦ ꯑꯗꯨꯝꯅ ꯑꯌꯥ ꯀꯀꯥ ꯀꯣꯃꯦꯗꯤ ꯉꯥꯏꯔꯦ ꯍꯥꯏꯕꯅꯦ ꯀꯥꯎꯁꯤꯟꯅꯔꯦ ꯁꯤꯗꯤ ꯍꯥꯏꯔꯦ ꯇꯧꯔꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯁ ꯃꯤꯕꯨ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯏꯅꯝꯃ ꯗꯅꯦꯅꯦ ꯀꯧꯕꯅꯤꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯒ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯍꯥꯏ ꯑꯗꯨꯅꯦꯅꯦꯅꯦ ꯀꯥꯏꯅ ꯀꯧꯔꯒꯀꯣ ꯑꯩꯁꯨ ꯌꯥꯝ ꯑꯉꯥꯡ ꯑꯣꯏ ꯃꯥꯜꯂꯦ ꯀꯥꯏꯅ ꯈꯜꯂꯦꯕ ꯐꯔꯦ ꯊꯣꯏꯕꯤꯁꯅꯥ ꯁꯤꯒꯤ ꯋꯥꯁꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯀꯩꯅꯥ ꯇꯨꯝꯃꯝꯗꯥꯏꯁꯤꯗꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯨꯝꯕ ꯐꯠꯇꯦ ꯑꯗꯨꯅ ꯍꯌꯦꯡ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯍꯌꯦꯡ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯕꯨ ꯃꯈꯅꯥꯎ ꯄꯥꯏ ꯃꯦꯊꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯈꯅꯥꯎ ꯄꯥꯏꯕ ꯅꯠꯇꯦ ꯍꯥꯟꯅ ꯁꯦꯡꯗꯣꯛꯍꯟꯈꯤꯗꯣꯏꯅꯤ ꯑꯗꯣ ꯐꯔꯦ ꯇꯧꯔꯣꯁꯦ ꯀꯣꯃꯦꯗꯤ ꯇꯧꯔꯣ ꯀꯩꯅꯣ ꯀꯣꯃꯦꯗꯤꯁꯦ ꯀꯩꯅꯣ ꯃꯤꯅꯤꯠ 4 ꯈꯛꯇ ꯉꯥꯏꯈ꯭ꯔꯦ ꯃꯤ ꯅꯪꯕꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯣꯃꯦꯗꯤꯁꯦ ꯑꯁ ꯇꯜꯂꯦꯕꯣ ꯅꯪꯗꯤ ꯃꯁꯛꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯇꯧꯔꯣꯍꯦ ꯃꯤꯅꯤꯠ 4 ꯈꯛꯇ ꯉꯥꯏꯈꯔꯦ ꯃꯤꯅꯤꯠ ꯃꯔꯤꯐꯧ ꯌꯧꯗ꯭ꯔꯦ ꯃꯤꯅꯤꯠ 3 ꯈꯛꯇ ꯉꯥꯏꯈꯔꯦꯕ ꯕꯤꯄꯤꯗ ꯍꯥꯏ ꯑꯣꯏꯈ꯭ꯔꯦ ꯀꯣꯃꯦꯗꯤꯒ ꯂꯩꯇ꯭ꯔꯦꯗ ꯀꯣꯃꯦꯗꯤ ꯀꯩꯗꯧ ꯑꯗꯨꯝ ꯇꯧꯃꯟꯗꯅ ꯀꯣꯃꯦꯗꯤꯒ ꯂꯩꯇ꯭ꯔꯦ ꯆꯍꯤ 94 ꯁꯨꯔꯦ ꯑꯩ ꯆꯍꯤꯁꯤ ꯕꯂꯥꯅ ꯈꯪꯅꯤꯡꯂꯝꯅꯤ ꯏꯆꯦ ꯕꯂꯥ ꯅꯪꯗꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ ꯅꯨꯡꯁꯤꯕꯅ ꯆꯍꯤ 94 ꯑꯣꯏꯗꯤ ꯑꯩꯈꯣꯏ ꯗꯥꯒꯤ ꯂꯣꯡꯒꯥ ꯑꯣꯏꯗꯣꯏꯅꯤ ꯃꯦꯘꯥꯆꯟꯗ꯭ꯔꯁꯦ ꯃꯊꯛ ꯑꯣꯏꯗꯣꯏꯔꯥ ꯐꯣꯇꯣꯁꯤꯒꯗꯤ ꯑꯍꯟ ꯑꯣꯏꯅ ꯎꯗ꯭ꯔꯣ ꯃꯥꯏ ꯗꯤꯄꯤ ꯀꯩꯅꯣ 94ꯗꯣ ꯑꯉꯥꯡꯅ ꯅꯪꯁꯨ ꯉꯥꯡꯉꯦ ꯂꯣꯜꯂꯤꯌꯦ ꯅꯪꯁꯨ ꯅꯈꯅꯥꯎꯒ ꯅꯥꯗ꯭ꯔꯥ ꯍꯥ ꯀꯩꯅꯣ ꯈꯪꯗꯦ ꯀꯅꯥꯅꯣ ꯇꯝꯅꯔꯦ ꯃꯤ ꯂꯥꯛꯑꯕ ꯈꯪꯗꯦ ꯑꯩ ꯑꯍꯤꯡ ꯀꯣꯏꯂꯥꯎ ꯂꯥꯎꯕꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯕꯦꯕꯥꯔ ꯇꯧꯗꯕ ꯅꯈꯣꯏꯅ ꯃꯤꯒꯤ ꯂꯥꯏꯕꯁꯤꯗ ꯂꯥꯛꯑꯒ ꯇꯣꯀꯣꯠ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥ ꯍꯥ ꯕꯦꯁꯦ ꯃꯥ ꯃꯤꯒꯤ ꯃꯆꯥ ꯃꯤꯒꯤ ꯂꯥꯏꯔꯤꯛꯇ ꯂꯥꯛꯑꯒꯅꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯩ ꯊꯨꯃꯤꯁꯤꯅ ꯈꯨꯃꯨꯛꯆꯥ ꯅꯪꯅ ꯑꯩꯕꯨ ꯃꯤꯠ ꯅꯥ ꯁꯤꯡꯍꯜꯂꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏꯗꯤ ꯒꯣꯔꯒꯣꯟꯅ ꯃꯌꯥꯝ ꯑꯩ ꯈꯪꯍꯧ ꯂꯥꯡꯊꯣꯛꯑꯝꯃꯦ ꯇꯜꯂꯤꯗ ꯅꯪꯁꯦ ꯏꯕꯥꯏ ꯅꯪ ꯐꯥꯒꯤ ꯇꯧꯔꯣ ꯇꯨꯝꯃꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯐꯥꯒꯤꯅꯣ ꯐꯥꯒꯤꯕꯨ ꯍꯦꯛꯇ ꯃꯃꯥ ꯍꯥꯏꯔꯒ ꯇꯧ ꯌꯥꯕ꯭ꯔꯣ ꯑꯩ ꯁꯤꯔꯦꯅꯦ ꯐꯥꯒꯤꯕꯨ ꯍꯦꯛꯇ ꯍꯥꯏꯔꯒ ꯇꯧ ꯇꯧꯅꯨꯅꯦ ꯌꯥꯕ꯭ꯔꯣ ꯅꯪꯕꯨ ꯇꯧꯅꯨ ꯍꯥꯏꯕꯗ ꯁꯤꯅꯤ ꯐꯥꯒꯤꯅꯤ ꯐꯥꯒꯤ ꯋꯥꯠ ꯏꯁ ꯐꯥꯒꯤ ꯃꯥꯏ ꯅꯦꯝ ꯏꯁ ꯐꯥꯒꯤ ꯁꯤꯅ ꯑꯩꯅ ꯁꯨꯔꯛꯑꯗꯤ ꯐꯥꯒꯤꯒ ꯂꯣꯏ ꯁꯨꯃꯥꯏꯅ ꯆꯥꯏ ꯂꯩꯇꯥꯔꯦ ꯈꯪꯉꯨ ꯅꯪ ꯍꯩꯔꯛꯇ ꯍꯩꯇ꯭ꯔꯗꯤ ꯁꯥꯎꯅꯤꯡꯕ ꯅꯪꯒꯟꯗ ꯀꯌꯥꯝ ꯀꯟꯅ ꯐꯨꯏꯅꯣ ꯅꯃꯥꯏꯃꯠ ꯑꯩ ꯇꯧꯔꯛꯑꯒꯦ ꯇꯧꯅꯨ ꯅꯥꯏꯗꯅ ꯑꯁꯦ ꯁꯣꯔ ꯊꯤꯡꯒꯦꯕ ꯅꯪꯕꯨ ꯇꯧꯅꯣꯕ ꯈ꯭ꯋꯥꯡ ꯅꯥꯏꯌꯦꯕ ꯀꯩꯅꯣꯅꯦ ꯇꯜꯂꯤꯕꯣ ꯅꯪꯁꯦ ꯅꯥꯏꯌꯦꯕ ꯑꯁꯦꯡꯕꯒꯤ ꯋꯥ ꯅꯥꯏ ꯇꯧꯅꯣꯕ ꯈ꯭ꯋꯥꯡꯁꯨ ꯅꯥꯔꯤꯅꯦꯕ ꯑꯩ ꯊꯝꯃꯣꯏꯁꯤꯅ ꯒꯨꯗ ꯅꯥꯏꯠ ꯑꯦꯚ꯭ꯔꯤꯋꯥꯟ ꯑꯦꯟ ꯁꯦ ꯑꯅꯨ ꯍꯌꯦꯡ ꯃꯨꯛ ꯊꯦꯡꯅꯔꯁꯤ ꯀꯣ ꯇꯨꯝꯅꯤꯡꯉꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ 79ꯗ ꯄꯣꯛꯑꯦ ꯀꯩꯅꯣꯁꯦ
ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯜꯂꯦ ꯄꯣꯠꯁꯝꯕꯝ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯃꯨꯟꯅꯔꯁꯤꯀꯣ ꯃꯪ ꯐꯔꯁꯦ ꯑꯗꯒꯤꯗꯤ ꯏꯕꯥꯏ ꯋꯥꯆꯞ ꯆꯦꯛ ꯇꯧꯕꯤꯌꯨꯀꯣ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯀꯨꯂꯗꯤꯞꯅ ꯍꯦꯜꯂꯣ ꯀꯨꯂꯗꯤꯞ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯋꯤ ꯑꯥꯔ ꯐ꯭ꯔꯣꯝ ꯁꯤꯜꯆꯔ ꯑꯗꯒꯤꯗꯤ ꯊꯣꯏ ꯄꯤ ꯀꯦꯅ ꯌꯥꯏꯐꯔꯦ ꯏꯆꯦ ꯏꯆꯦ ꯏꯇꯩ ꯍꯥꯏꯌꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯃꯪ ꯐꯔꯁꯦ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯆꯨꯝꯕ꯭ꯔꯣ ꯕꯂꯥ ꯍꯥꯏ ꯑꯗꯒꯤꯅꯦ ꯁꯗ ꯃꯟꯖꯨꯅ ꯀꯀꯥꯅꯦꯅꯦ ꯒꯨꯗ ꯅꯥꯏꯠ ꯑꯟꯖꯨ ꯑꯗꯩ ꯊꯦꯡꯀ꯭ꯌꯨꯁꯨ ꯍꯥꯏꯔꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯂꯣꯏꯁꯤꯜꯂꯗ꯭ꯔꯗ ꯑꯁꯤꯁꯤꯗꯤ ꯃꯥꯅ ꯀꯅꯥꯒꯨꯝꯕ ꯑꯝꯗ ꯐꯥꯒꯤ ꯇꯧꯕꯗ ꯍꯥꯏꯕꯒꯨꯝꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯁꯤꯗꯤ ꯉꯁꯥꯏꯁꯨ ꯍꯥꯏꯐꯦꯠꯇꯤ ꯎꯈꯤꯗꯒ ꯑꯩꯅꯁꯨ ꯈꯜꯂꯨꯗꯕ ꯃꯥꯁꯦ ꯀꯔꯤ ꯏꯔꯤꯅꯣ ꯍꯥꯏꯅ ꯋꯥꯔꯗ ꯑꯃꯈꯛꯇꯪ ꯏꯔꯝꯃꯤꯁꯦ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯋꯥꯔꯗ ꯁꯥꯡꯅ ꯏꯔꯝꯃꯤꯗꯦ ꯑꯗꯨꯗꯣ ꯑꯗꯨꯗꯩ ꯑꯣꯏꯗꯣꯏ ꯀꯩꯅꯣꯁꯨ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯀꯃꯥꯁꯨ ꯑꯍꯨꯝꯒꯁꯨ ꯄꯤꯁꯜꯂꯝꯃꯤ ꯃꯥꯏꯁꯦ ꯑꯁꯤꯁꯦ ꯍꯥꯏꯗꯤ ꯃꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏꯗꯤ ꯐꯥꯒꯤ ꯇꯧꯅꯕꯗ ꯃꯣꯏ ꯃꯁꯦꯟ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯅꯕꯨ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯅꯪꯕꯨꯗꯤ ꯂꯥꯛꯀꯅꯤ ꯈꯪꯉꯤꯗ ꯅꯅꯝꯃꯅ ꯏꯆꯦ ꯀꯥꯂꯣꯝꯃꯅ ꯕꯥꯏ ꯃꯌꯥꯝ ꯑꯦꯟ ꯃꯦꯘꯥ ꯑꯗꯒꯤꯗꯤ ꯍꯨ ꯀꯦꯁ ꯔꯅꯥꯅ ꯍꯦꯜꯂꯣ ꯍꯥꯏ ꯍꯦꯜꯂꯣ ꯃꯤ ꯃꯌꯥꯝ ꯂꯥꯛꯁꯜꯂꯦ ꯑꯃꯨꯛꯀ ꯑꯃꯨꯛ ꯇꯧꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯕꯥꯔꯣ ꯇꯥꯔꯦ ꯑꯗꯒꯤꯗꯤ ꯋꯥꯔꯗ ꯏꯔꯒ ꯊꯥꯏꯗꯣ ꯁꯦꯡꯅ ꯏꯔꯝꯗ꯭ꯔꯤ ꯅꯤꯀꯣ ꯍꯥꯏꯌꯦ ꯕꯥꯔꯤꯗꯣ ꯏꯔꯝꯗ꯭ꯔꯤꯅꯤꯀꯣ ꯍꯥꯏꯌꯦ ꯄꯣꯠꯁꯝꯕꯝꯅ ꯈꯨꯃꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯠꯇꯦꯀꯣ ꯍꯥꯏꯌꯦ ꯑꯗꯩ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯍꯥꯏꯔ ꯒꯥꯔꯤ ꯄꯨꯈ꯭ꯔꯦ ꯑꯁ ꯀꯥꯔꯒ ꯄꯨꯊꯣꯔꯛꯏꯅꯦ ꯈꯨꯃꯟꯁꯦ ꯋꯥꯎ ꯊꯣꯏꯕꯤ ꯂꯧꯕꯒꯤ ꯀꯥꯔ ꯄꯨꯊꯣꯔꯛꯑꯦ ꯏꯇꯩ ꯏꯇꯩ ꯀꯣꯃꯤ ꯏꯇꯩ ꯀꯣꯃꯤꯠ ꯒꯨꯗ ꯀꯣꯃꯦꯗꯤ ꯒꯨꯗ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯒꯤꯗꯤ ꯀꯍꯥ ꯁꯦ ꯍꯣ ꯍꯝ ꯂꯣग ꯑꯁꯥꯝ ꯁꯦ ꯍꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯂꯥꯛꯇꯣꯏꯅꯤ ꯀꯩꯅꯣꯅꯦꯅꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯂꯥꯛꯑꯣ ꯑꯟꯖꯨ ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ ꯑꯗꯒꯤꯗꯤ ꯃꯨꯀꯦꯁꯅ ꯀꯩ ꯍꯥꯏꯕ ꯀꯅꯥꯗꯥ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯗꯒꯤꯗꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯕꯕꯥꯏ ꯍꯥꯏꯌꯦ ꯑꯗꯒꯤ ꯃꯦꯘꯥꯆꯟꯗ꯭ꯔ ꯕ꯭ꯔꯣ ꯕꯕꯥꯏ ꯑꯩꯉꯣꯟꯗꯩꯗꯤ ꯍꯜꯂꯕꯅꯤ ꯑꯩ ꯕ꯭ꯔꯣ ꯀꯧꯔꯒꯦꯀꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯐꯥꯒꯤ ꯁꯨ ꯅꯠꯇꯦ ꯊꯑꯣꯏꯅꯅꯤ ꯃꯥꯒꯤꯗꯣ ꯍꯥꯏ ꯃꯥꯅ ꯊꯑꯣꯏꯅ ꯏꯕ ꯃꯥꯜꯂꯦ ꯑꯩꯒꯤꯁꯨ ꯀꯃꯥꯒ ꯑꯍꯨꯝꯒ ꯄꯤꯁꯜꯂꯛꯑꯦꯕ ꯃꯥꯏ ꯃꯑꯣꯡꯗ ꯊꯑꯣꯏꯅ ꯄꯤꯕ ꯃꯥꯜꯂꯦꯕ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯈꯨꯃꯨꯛ ꯆꯝꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗꯤ ꯆꯦ ꯑꯅꯨ ꯈꯨꯃꯟꯇꯅꯤꯀꯣ ꯑꯩꯒꯛꯇ ꯁꯥꯔꯤꯅꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯃꯥ ꯀꯅꯥꯒ ꯁꯥꯗꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁꯥꯅꯩꯅꯦ ꯑꯗꯨꯗꯨ ꯑꯩꯉꯣꯟꯗ ꯁꯥꯏꯌꯦꯕꯀꯣ ꯃꯊꯪ ꯂꯥꯛꯄꯗ ꯈꯖꯥꯏꯗꯣ ꯊꯥꯒꯦꯅꯀꯣ ꯂꯥꯛꯁꯅꯨ ꯑꯗꯒꯤ ꯊꯣꯏꯅ ꯏꯆꯦ ꯏꯇꯩ ꯇꯨꯝꯃꯣ ꯍꯥꯏ ꯑꯣꯀꯦ ꯊꯣꯏ ꯇꯨꯝꯃꯅꯤ ꯑꯩꯈꯣꯏꯁꯨ ꯇꯨꯝꯃꯅꯤꯀꯣ ꯑꯗꯒꯤꯗꯤ ꯁꯦꯃꯤ उड़ीसा से मैं है ओके वेलकम खुमन मेरे चैनल को सपोर्ट कीजिए प्लीज खुमन थोइबी चलसे है तो थोइबीसना खुमन कार पुरगा लाए चमिनाग्रो नोइनी थोइबीसना माइबन चलसे है तो पसंबमना ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯕꯗ ꯍꯥꯏꯕ ꯅꯠꯇꯦ ꯀꯣ ꯅꯣꯏ ꯃꯤꯡꯗꯣ ꯑꯩꯁꯨ ꯈꯪꯍꯧꯏꯀꯣ ꯍꯥꯏꯑꯣ ꯑꯗꯒꯤꯗꯤ ꯃꯨꯀꯦꯁ ꯀꯨꯃꯥꯔꯅ ꯀꯟꯗꯝ ꯑꯗꯒꯤꯗꯤ ꯀꯩ ꯀꯩꯅꯣꯁꯦ ꯇꯨꯝꯕꯁꯤꯗ ꯃꯤꯁꯤ ꯌꯥꯝꯈꯠꯂꯦ ꯑꯣꯀꯦ ꯍꯥꯏꯃꯣꯂꯣꯜ ꯍꯥꯏꯕꯗꯤ ꯍꯩꯃꯥ ꯂꯣꯏꯔꯝꯗ꯭ꯔꯤ ꯍꯥꯏꯌꯦ ꯂꯣꯏꯁꯤꯜꯂꯅꯤ ꯄꯤ ꯂꯣꯏꯁꯤꯟꯗ꯭ꯔꯣꯕꯅꯤ ꯑꯩꯈꯣꯏ ꯔꯥꯖꯦꯁꯅ ꯍꯥꯏ ꯍꯦꯜꯂꯣ ꯔꯥꯖꯦꯁ ꯑꯗꯒꯤꯗꯤ ꯑꯅꯨꯁꯔꯥꯖꯅ ꯍꯥꯏ ꯍꯦꯜꯂꯣ ꯄꯇꯅ ꯍꯥꯏꯅ ꯊꯣꯏꯅ ꯇꯨꯝꯃꯣ ꯆꯦ ꯏꯇꯩ ꯍꯥꯏ ꯇꯨꯝꯃꯅꯤ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯃꯌꯥꯝ ꯅꯦꯛꯁꯇ ꯑꯃꯨꯛ ꯎꯅꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ Hi Ranchi, hey, welcome. Aditya, how are you, friend? Fine. Bala chatlabo. Iche bala chat khare. Damega. Bye bye. Good night. See you again. See you next time. Bye bye.